ai nupi je khainani ina otana naidana nupi jina sumain tawdi nungai gidra leiba ngamgidra na khangdagai yum pambagi daita lawdagai saraga laithoga halaga ni sado khaya nupi da khanariba adai nupi ju ngaire mapuroiba leileina nupa koidana khotana da yum bal haitadana mapuroiba na ketang ngang ba chaiba da khainani Crime Diaries ki program asida program guest singna viewers sing dagi donation natraga crowdfunding na chingba sing tawbada ipo media ga mariam ta leina jade viewers sing na donation tawbiba matamda isa isa gi daita oibigani masida ipo media ga mariam ta leina jaroi madugi daita ipo media na lobang amjaroi ipo media does not endorse donation or other crowdfunding activities. However, we welcome sponsors for this program. Mayam Kurumjari and a very good evening. Ipo Mediana series 9 Puthokchariba Crime Diaries Yengbiriba Singbo Ahanba Maktada Suraj Khongban Tabam Nataram Nokchabagalon and Ekai Kumda Bucheri Ngasi Mamangi episode Mayam the Koina a short Ozakiba Tamzakibagi Matungina Ngasi Mayam Gidamakta Wednesday episode Mayam Gidamakta Puduna Luxury Crime Diaries Kuntra Nitoi Suba episode Wednesday special episode Mayam Gidamakta Puduna Luxury Aduga Ikogi Ipo Mediana series 9 Puthokchariba Moto Habidi Manipuragi Crime Ticket Tonaba Amadi Mayamgi support Mayam comments mayamgi ekhoi tathok tasin tongnabagi platform sida ekhona crime se mitigate tongminasi haibasima ekhona thamjari ba motosi mayamna support obiu amadi comment susoi soidan thambiu loinana ekhoi gi crime diaries na kunthra ni thoi suba episode yokselapasi mayamgi achau chawraba thodang dum so ekhoina tobimal khangbo ucheri loinana Crime Diaries ki kunthra ni thoi surakpa episode sida mayamda amuka nangachege habadi ekhoi gi subscriber amadi ekhoi gi viewers singse kitang Hena Talaga, Akoina, Manipurdagi, every nook and corner that Akoina cover Tobangam Nabagi, facilitate to see Hibasima Tamzage, Lonana, Waro Bureau, disclaimer 18 years ki Bilona, avoid to Hansi, Lonana, legal platform not they have a Sumayam Ganta Minaraga, awareness of the education platform ni Amadi, Marak Marakta Su Ekomayam Gidamakta Entertainment, Tobangamba, Kayama, Akoina Su, design Tozarake, Lonana, Ngasigi, Crime Diaries ki. Wednesday ki episode yang biriba singbu hanana thagachari loinana ngasi gi episode sida su ekhoi gi series 9 sponsor to birak leba Jonia 2 mayam khudong chabada visit tobiu Dimapur leba Nagaland gi Dimapur leba ekhoi gi Jonia 2 gi tribal gi authentic cuisines mayama sightseeing amadi different types of ekhoi gi hospitality service amadi test makal kayama test obiyo haina thamjage aduga ani suba sponsor sisu akhoi gi da series 9 to birak liba CK Institute haibadi chakhat khongthang institute uripok polem lekai da leibana mayamna khudong chaba thambiri ba samna hairabada soap making baking perfume chocolate etc akhoi gi khud sa haibagi lamda training kayama pidana mayamgi platform kan biu amadi isagi sendan labi puthok Saduna, entrepreneurship packhapiu haina thamjage aduga ahum suba sisu mamangi kuntrama thoi suba episode ta ekhoi makeup ki ozaro bitalai mada phajana make sembi ki ba Nivea makeup and poloi making Thobal wang mataba mayam visit to view mayam hire to view mayam ekhoi facilities have the free training course mamang da hap ki bagi wafam lai khrabani aduna makeup sina ekhoi kayamuk important oi ekhoi na grooming to matam da grooming session da makeup se aduki mati important oi aduna free courses mayam si khudong chaba lobiu eligible oi basing na haina thamjage aduga mari subasina amukasu ekhoi Ozaro Bita Lemagi, Make Sembi ba traditional attire si mamangi episode so documentary phajana yamna lemlaba mayamdagi top design ama utpikhi ngasi su Ozaro Bita Lema su studio election dona lebire aduga ngasi su akhoi traditional attire si Alice Fee Glam kontha ahal lupta leibasina akhoi ozagi ngasi gi make se sembi bani loidana mamangda sojana thambigre masi mayamna makhal mathelgi machu aduga akhoina chatpagi khudong chaw phangdaga su through telephone da phone to biraga akoina delivery to bagi chances su pb haina thambi mayam adum darka leba sing season nabi haina thamjage loinana akoina mamang da su lauthok chagiba ningol chakoba special haibadi ipo mediana puthok chaba aduga mayam gi one and only
favorite oiriba Oza Robita Leimana direction piba Oza Robita Leimagi atopa magun utpangam gadaba adugumlaba cinema ni Oza si mamang da su ekhoigi cinema di puthokare adubu sigi particular oiriba nupadi sanani hairiba film asida Ozagi anoba ekhoigi technique amadi ideas myama puthoga crime ga related leba Manipur sida crime gi matang sida puthokpasi Manipur gi ahanbo oiram gadra haina thamjaningi aduga mase sida mayam gi akoigi Ningol Chakoba special sida akoigi Ipo Media gi team na sem saduna loijare loina na yam exciting oiba mana numit asida akoigi lucky draw haibadi akoigi yengba lakidaba singduda coupon amam piraga makhoina coupon si drop toroga counter foil moina pai horaga akoigi lucky draw si on the spot free and fair oina aikoina winner si lauthok chagani aduga ahanba winner sidi sanasan ama haina lepchare sanasan amagi laibak phaba mapudo oibinaba mayam sungsoi soidana nupadi sanani witness tobiu aduga Ningol Chaukobi special da mayam gi contribution macha macha duna makha tarakba aikogi Ipo Media gi phajaraba wakhalon kaya ama Manipur society dagi aikoina kanaba Manipur society da kanaba pigadaba wakhalon kaya ama aikoina pangthok chaba ngamnaba mayamna aikoida mateng pangbiu haina thamjage loina ngasigi Wednesday gi episode kunthani toy suba mayamda aikoina ngasidi haina khibagi matungina pangthok chaba ngamjare mayambusu hanana thagachari Oza Robita Leimasu studio lengsindun leibire akoigi Oza Robita Leima butaram nokcheri Oza ngasi si aikoina haina khibagi matungina Wednesday sing ngasidi akoi sungsoi soidana hapa ngamjare yamna su nungai jai aduga akoi se khitang achievement ama su leibra haina khanjai akoi wakhan se akoi su penjai nungai jai aduga Oza su khitang di chillasu chinna penjaba nungai jaba madi thamoi da phawbi ramgado mali sigi wakhalon tanga thambiyo aduga Ningol Chakobi special se sigi matang sima Ipo Media ga Oza ga su tanarabani na akoi sana sanamagi lucky draw masu yaure asungsoi soidana nupadi sanani unabagi sem saba loire haibisigi matang da kitang thambiyo Crime Diaries ki viewers sing Ipo Media ki subscribers sing bu ai thamoi sengna kongno na khurumjari asidi Wednesday adum sang naina Saturday gum hapa hapsarage na mayam daijagi bodo asman hapa ngam busam nungai jai soidana adum hapa ngam na adum hona jarage hoi ado kai ahan badanga saigi mamang da su sponsor to biba de ngasi ju angsu to biba Nevia makeup and poloi collection kawalwang ta da leiba inaw Nevia bo ai thaga sari admain to biu inaw gis da ju yam nungai inaw elis na ju do Nevia na ju anirak smane sponsor to biba jai mai kai da gi thaga sari aduga koi inu pa di sanani Ningol Chakoba mamang da release to na bo October hawgolak pada release to na bo sem saba loijare aduna mayam aigi mai kai da gi request to jari suksoi soidana mangjong na Ipo Media gi phone number hapjari basida contact tawbiraga ticket mangjong na kakpiro imung manung family friends circle pun pun na yengbi gada basing ada khoina ju so kaya ra kap toino haibado mangjong na ticket kakpasida gi khoina khangja doini ado adum aina yam kanna aina request tawjabase koi 32 rak sure episode se asukuina mayam ge seba tawjarapase mayam na sukimati khorang na ngai biba Crime Diaries da khoje pullaga nungai minnariba sumaina khogi mapalam Manipur gi mapalam da laigi ba jingdi laigi ba oire Manipur da laibiba Crime Diaries ki viewers singdi suksoi soidana maki nupadi sanani haiba film ji yengba soidana lakpiyu masim tang ai yam kanna request tawjari akhoi mathang mathang film puthokpa ngamnaba mateng pangbiyu aduga donor oibiyu donor card paibiraga soidana mak thawai haksang hapiyo aduga sengna ai mayamna aina yam isiena yam wana sang wari li mayam gi damak khallaga mayam gi isiena patan seba tawbi khotpi na haibiba mayam do aina mayam dagi khoi supnagi film haiba film je Manipur da laibiba mi jingdi Crime Diaries ki viewers soi soidana mak yengbiyo haiba je sina ai gi wari tabi bagi laman singdokpa oibiyo singkak ai hajage yam mai pangna mayam haw toraga yengbiba do aina yam pamjaiba ado mathang mathang ai ju nupi ga jabane thabaka sinjabane mayam na support tawbiragadi aingonda ju film adum direction pining ba makha tan puthongning bagi ithil leidoine ba ado mayam support tawbidragadi adagi akoina puthokpada sangiba asauba senbam si hanjanba ngamdragadi mathang puthongai amount leidragadi puthokpa ngamoidoine aduna mayam gi support yam dakar oi aduga wafam ama khangna mayamna aina wari lira kanda akhoi gi phajaba hena kaino jingje romance ki wari oiro
ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯐꯤꯂꯝ ꯑꯣꯏꯅ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅꯁꯨ ꯃꯌꯥꯝꯅ ꯄꯥꯝꯅꯈꯤꯕ ꯍꯦꯟꯅ ꯔꯣꯃꯥꯟꯁꯇ ꯕꯦꯁ ꯇꯧꯕ ꯀꯩꯅꯣꯁꯤꯡ ꯐꯤꯂꯝ ꯑꯣꯏꯅ ꯄꯨꯊꯣꯛꯅꯕꯁꯨ ꯁꯦꯝ ꯁꯥꯖꯔꯤꯗꯅꯀꯣ ꯑꯗꯩ ꯅꯨꯡꯁꯤ ꯆꯩꯔꯥꯛꯁꯨ ꯍꯧꯖꯤꯛ ꯅꯝꯕ ꯂꯣꯏꯁꯤꯜꯂꯒ ꯂꯩꯖꯔꯦꯗꯅ ꯑꯗꯨꯅ ꯁꯤꯒꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅꯗꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯍꯥꯟꯅ ꯂꯤꯅꯤꯡꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅꯁꯨ ꯏꯄꯣ ꯃꯦꯗꯤꯌꯥꯒꯤ ꯑꯩ ꯇꯤꯝꯗ ꯏꯄ꯭ꯋꯥꯁꯤꯡꯗ ꯑꯩ ꯇꯥꯟꯅꯖꯔꯦ ꯑꯩ ꯁꯤꯁꯦ ꯌꯥꯝ ꯋꯥꯔꯤ ꯃꯌꯥꯝꯗ ꯍꯥꯟꯅ ꯌꯥꯝ ꯂꯤꯅꯤꯡꯉꯤ ꯋꯥꯔꯤꯁꯦ ꯃꯨꯟꯅ ꯈꯪꯉꯀꯥꯟꯗ ꯃꯌꯥꯝꯅ ꯐꯤꯂꯝ ꯌꯦꯡꯅꯤꯡꯕꯒꯤ ꯆꯥꯡꯁꯦ ꯍꯦꯜꯂꯤ ꯋꯥꯔꯤ ꯈꯪꯉꯦ ꯁꯤꯗꯤ ꯌꯦꯡꯗꯁꯨ ꯌꯥꯔꯦ ꯍꯥꯏꯕ ꯌꯥꯎꯗꯦ ꯂꯤꯊꯣꯛꯈꯤꯕ ꯋꯥꯔꯤꯗꯨꯒ ꯉꯁꯥꯏꯒꯤ ꯋꯥꯔꯤꯗꯨ ꯄꯥꯝꯅꯔꯀꯥꯟꯗ ꯐꯤꯂꯝꯁꯦ ꯄꯥꯝꯅꯔꯛꯏ ꯑꯗꯨꯅ ꯑꯩꯅ ꯐꯣꯡꯗꯣꯛꯅꯤꯡꯕ ꯑꯥꯏꯗꯤꯌꯥ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤꯁꯦ ꯀꯃꯥꯏꯅ ꯊꯣꯜꯂꯛꯏꯅꯣ ꯀꯩꯗꯧꯕꯩ ꯊꯣꯜꯂꯤꯅꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯄꯥꯒꯤ ꯃꯒꯨꯟꯁꯦ ꯋꯥꯡꯉꯤꯅꯣ ꯀꯔꯤꯒꯤ ꯋꯥꯡꯉꯤꯅꯣ ꯍꯥꯏꯕ ꯁꯤꯁꯦ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯟꯅ ꯑꯩ ꯈꯪꯍꯟꯖꯅꯤꯡꯉꯤ ꯑꯅ ꯏꯄ꯭ꯋꯥꯁꯤꯡꯗ ꯐꯣꯡꯗꯣꯛꯑꯦ ꯑꯗꯣ ꯏꯄ꯭ꯋꯥꯁꯤꯡꯅꯁꯨ ꯏꯆꯦ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯀꯃꯦꯟ ꯍꯪꯕꯤꯌꯣ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯑꯗꯨꯝ ꯐꯤꯂꯝ ꯌꯦꯡꯗ꯭ꯔꯤꯉꯩꯗ ꯋꯥꯔꯤ ꯍꯥꯟꯅ ꯇꯥꯖꯒꯦ ꯍꯥꯏꯔꯗꯤ ꯏꯆꯦ ꯑꯗꯨꯝ ꯂꯤꯁꯦ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯣꯏꯅ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯅꯩꯅꯃꯤꯟꯅꯁꯤ ꯍꯥꯏꯔꯒꯗꯤ ꯀꯃꯦꯟꯇ ꯁꯣꯏꯗꯅ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯏꯆꯦ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯕ ꯐꯤꯂꯝꯁꯤꯒꯤ ꯋꯥꯔꯤꯁꯦ ꯂꯤꯕꯤꯌꯨꯑꯅ ꯃꯌꯥꯝꯅ ꯀꯃꯦꯟꯇ ꯄꯤꯕꯤꯔꯛꯑꯣ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯦ ꯔꯣꯃꯥꯟꯁꯀ ꯐꯦꯃꯤꯂꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯒ ꯑꯅꯤ ꯄꯨꯟꯕ ꯋꯥꯔꯤꯅꯦ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯌꯦꯡꯕ ꯌꯥꯔꯕ ꯑꯗꯨꯒꯨꯝꯂꯕ ꯍꯣꯏ ꯔꯣꯃꯥꯟꯁ ꯈꯛꯀꯤ ꯋꯥꯔꯤꯁꯨ ꯅꯠꯇꯦꯕ ꯁꯤꯗꯤ ꯔꯣꯃꯥꯟꯁꯀꯤꯁꯨ ꯃꯩ ꯍꯧꯒꯩ ꯌꯥꯎꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤꯁꯨ ꯌꯥꯎꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤꯀꯣ ꯌꯨꯝ ꯑꯃꯗ ꯊꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯀꯣ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯄꯣꯛꯁꯣ ꯑꯦꯛ ꯃꯃꯥꯡꯗ ꯂꯤꯈꯤꯕꯗ ꯃꯌꯥꯝꯅ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯇꯣꯄꯤꯛꯅꯦꯅꯁꯨ ꯅꯩꯅꯕꯤꯈꯤꯕ ꯑꯗꯨꯝꯕ ꯄꯣꯛꯁꯣꯒꯤ ꯋꯥꯔꯤꯅꯦ ꯁꯤꯗꯤ ꯄꯣꯛꯁꯣꯒꯤ ꯀꯦꯁꯅꯦꯕ ꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯋꯥꯔꯤꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏ ꯇꯥꯟꯅꯃꯤꯟꯅꯁꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯕꯁꯦ लिबिरꯛꯎ ꯍꯥꯏꯔꯒꯗꯤ ꯀꯃꯦꯟꯇ ꯂꯥꯛꯄꯤꯔꯣ ꯀꯃꯦꯟ ꯃꯌꯥꯝ ꯄꯤꯕꯤꯔꯣ ꯑꯗꯨꯏꯗꯤ ꯏꯄꯣ ꯃꯦꯗꯤꯌꯥꯅꯁꯨ ꯏꯆꯦ ꯂꯤꯔꯁꯦꯅ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯛꯑꯅꯤ ꯑꯗꯨꯝꯒ ꯑꯩ ꯊꯝꯖꯒꯦ ꯑꯗꯣ ꯉꯁꯤꯁꯨ ꯋꯥꯔꯤ ꯂꯤꯕ ꯂꯥꯛꯄꯁꯤꯡꯀꯣ ꯂꯦꯞꯇꯦ ꯌꯥꯝ ꯐꯖ ꯑꯩꯁꯨ ꯈꯟꯒꯠꯂꯒ ꯃꯌꯥꯝꯗ ꯄꯥꯎꯗꯝꯖꯕꯅꯤ ꯈꯟꯅꯍꯧꯕ ꯌꯥꯕ ꯏꯁꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏꯁꯦ ꯍꯣꯠꯅꯃꯤꯟꯅꯅꯕ ꯑꯩꯅꯁꯨ ꯃꯔꯨꯑꯣꯏꯕꯁꯤ ꯄꯨꯈꯠꯂꯛꯄꯅꯦ ꯂꯤꯒꯗꯕ ꯖꯒꯥꯁꯤꯡꯁꯨ ꯌꯥꯝ ꯋꯥꯠꯂꯤ ꯍꯥꯏꯇꯥꯔꯦꯀꯣ ꯌꯦꯛꯊꯣꯛꯅꯕ ꯂꯧꯅꯗꯕꯒꯤ ꯑꯗꯩ ꯅꯨꯄꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟꯗ ꯑꯩꯈꯣꯏ ꯇꯣꯝꯕꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟꯗ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗ ꯐꯖꯅ ꯆꯠꯈꯤꯕꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯁꯣꯏꯕ ꯅꯨꯡꯁꯤꯕꯔꯣꯝꯗ ꯉꯥꯎꯔꯀꯥꯟꯗ ꯃꯁꯥꯁꯨ ꯃꯥꯡꯕ ꯑꯗꯩ ꯃꯥꯒ ꯅꯨꯡꯁꯤꯅꯔꯨꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯌꯥꯅꯔꯛꯇꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯨꯄꯤꯗꯨꯁꯨ ꯃꯥꯡꯕ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯕꯗ ꯑꯗꯩ ꯅꯨꯄꯥ ꯁꯥꯔꯒ ꯅꯤꯁꯥ ꯃꯌꯥꯝ ꯆꯥꯔꯒ ꯑꯗꯨꯝꯕꯗ ꯃꯥꯡꯈꯤꯕꯁꯨ ꯌꯥꯎꯏ ꯑꯗꯩꯏꯃꯨꯡ ꯃꯅꯨꯡ ꯑꯁꯥ ꯊꯝꯃꯒ ꯅꯨꯄꯥ ꯑꯣꯏꯅ ꯃꯥꯅ ꯂꯦꯞꯄꯀꯥꯟꯗ ꯏꯃꯨꯡ ꯃꯅꯨꯡꯗꯨꯃꯒꯤ ꯂꯦꯞꯈꯤꯕꯁꯨ ꯌꯥꯎꯏ ꯑꯗꯨꯝꯕꯒꯤ ꯋꯥꯔꯤꯁꯦ ꯂꯤꯒꯗꯕꯁꯦ ꯕ꯭ꯂꯦꯛ ꯑꯥꯔꯠꯀꯤ ꯌꯥꯝ ꯋꯥꯠꯂꯤꯕꯀꯣ ꯄꯥꯏꯕ ꯌꯧꯁꯟꯕ ꯉꯝꯗ ꯂꯩꯔꯦꯕ ꯑꯗꯣ ꯉꯁꯤꯒꯤꯁꯤ ꯑꯣꯖꯥ ꯇꯣꯄꯤꯛꯁꯦ ꯀꯃꯥꯏꯅ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯦ ꯀꯥꯏꯔꯕ ꯏꯃꯨꯡ ꯀꯥꯏꯈ꯭ꯔꯕ ꯏꯃꯨꯡ ꯍꯥꯏꯗꯣꯏꯅꯤꯀோ ꯀꯥꯏꯈ꯭ꯔꯕ ꯏꯃꯨꯡꯁꯤꯡ ꯁꯤꯗꯒꯤ ꯊꯣꯔꯛꯄ ꯃꯆꯥꯁꯤꯡꯗ ꯐꯪꯉꯛꯄ ꯆꯩꯅꯥ ꯏꯃꯨꯡ ꯑꯃ ꯀꯥꯏꯔꯛꯄꯗꯒꯤ ꯑꯗꯩ ꯃꯄꯥ ꯑꯃꯅ ꯁꯤꯁꯨ ꯃꯃꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯣꯏꯐꯗ꯭ꯔꯕ ꯌꯨꯝꯕꯨꯔꯦꯝꯕ ꯍꯥꯏꯕꯁꯦ ꯑꯣꯏꯔꯛꯇꯣꯏꯅꯦꯕ ꯁꯤꯃꯁꯨ ꯑꯗꯨꯝ ꯀꯣ ꯃꯄꯨꯔꯣꯏꯕ ꯑꯃꯅ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯁꯣꯏꯔꯛꯄꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯐꯪꯍꯧꯕ ꯃꯥꯏ ꯅꯨꯄꯤꯗ ꯀꯥꯏꯊꯔꯛꯄ ꯃꯆꯥꯁꯤꯡꯗ ꯐꯪꯍꯧꯕꯗꯨ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯁꯨ ꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯗꯨꯅꯅꯦ ꯂꯤꯕ ꯂꯥꯛꯄꯗ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ ꯏꯅꯥꯎ ꯑꯅꯤꯁꯤꯅ ꯃꯣꯏꯅ ꯂꯤꯕꯁꯤꯗꯀꯣ ꯑꯩ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯂꯤꯖꯒꯦ ꯊꯝꯕꯤꯌꯨ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯨ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯇꯥꯔꯨꯔꯒꯅꯦ ꯃꯁꯥꯒꯤ ꯏꯃꯨꯡꯗ ꯃꯁꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯦ ꯈꯥꯡꯕꯁꯤ ꯉꯝꯅꯔꯛꯇ꯭ꯔꯦꯕ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯁꯤ ꯂꯤꯍꯧꯔꯒ ꯑꯩ ꯑꯃꯅ ꯋꯥꯔꯛꯈꯤꯕ ꯃꯌꯥꯝꯗꯣ ꯇꯨꯡꯗ ꯑꯩꯗꯧꯅ ꯋꯥꯗꯅꯕꯅ ꯂꯤꯊꯣꯛꯄꯁꯦ ꯂꯥꯛꯅꯔꯛꯑꯦꯕ ꯀꯅꯥꯝꯇ ꯂꯣꯠꯁꯟꯕ ꯉꯝꯅꯔꯛꯇ꯭ꯔꯦꯀꯣ ꯍꯧꯖꯤꯛꯇꯤ ꯑꯋꯥꯕ ꯑꯩꯈꯣꯏꯅ ꯊꯥꯖꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯦꯕ ꯄꯨꯟꯁꯤꯗ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯟ ꯑꯋꯥꯕ ꯇꯥꯕꯀꯣ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯃꯅ ꯑꯋꯥꯕ ꯊꯦꯡꯅꯗꯣꯏꯁꯦ ꯊꯦꯡꯈꯥꯡ 3ꯂꯛꯇꯅꯦꯕ ꯑꯩ ꯏꯁꯥꯁꯤꯅꯅꯦ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯇꯝꯗ ꯑꯩꯅ ꯄꯤꯛꯏꯉꯩ ꯃꯇꯝ ꯏꯃꯥꯒ ꯏꯄꯥꯒꯒꯤ ꯃꯇꯝꯗ ꯏꯃꯥꯅ ꯋꯥꯈꯤꯕ ꯆꯩꯅꯥꯁꯦ ꯑꯩꯅ ꯑꯃꯨꯛ ꯈꯪꯒꯅꯦꯕꯀꯣ ꯑꯗꯨꯏ ꯃꯊꯪꯗ ꯑꯩ ꯏꯁꯥꯁꯤꯅ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯋꯥꯕꯁꯦ ꯑꯃꯨꯛ ꯊꯦꯡꯅꯔꯅꯦꯕ 3ꯁꯨꯕꯗꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯃꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯊꯦꯡꯅꯕ ꯑꯋꯥꯕ ꯁꯤꯃꯨꯛ ꯊꯦꯡꯅꯗꯣꯏꯅꯦꯕ ꯑꯩꯒꯤ ꯏꯕꯣꯛꯅ ꯋꯥꯈꯤꯕꯗꯤ ꯑꯩꯅ ꯈꯪꯉꯔꯣꯏꯕ ꯑꯩꯒꯤ ꯏꯁꯨꯅ ꯋꯥꯕꯗꯤ ꯑꯩꯅ ꯈꯪꯉꯔꯣꯏꯕꯀꯣ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯏꯃꯥ ꯑꯩ ꯏꯆꯥꯅꯨꯄꯤ ꯁꯤꯁꯤꯗꯤ ꯁꯣꯏꯗꯅ ꯊꯦꯡꯅꯔꯗꯕꯅꯦꯕ ꯅꯨꯄꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ
ꯑꯗꯣ ꯉꯁꯤꯗꯤ ꯃꯆꯥ ꯑꯣꯏꯕꯤ ꯀꯌꯥꯅ ꯃꯃꯥ ꯍꯪꯇꯛꯇ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕ ꯑꯗꯨꯒ ꯃꯁꯥꯒꯤ ꯍꯪꯇꯛꯇ ꯊꯦꯡꯅꯕ ꯑꯋꯥꯕ ꯊꯦꯡꯈꯥꯡ ꯑꯅꯤ ꯊꯦꯡꯅꯕ ꯍꯧꯔꯛꯑꯦꯕ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯤꯕ ꯂꯥꯛꯅꯔꯦꯕ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯤꯕ ꯏꯅꯥꯎꯅꯨꯄꯤꯁꯤ ꯃꯥꯁꯤ ꯆꯦꯜꯂꯛꯄꯅꯦ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗꯗꯅꯀꯣ ꯃꯉꯣꯟꯗ ꯍꯧꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯐꯨꯛꯇꯣꯔꯛꯄ ꯑꯗꯩ ꯑꯩ ꯑꯃꯨꯛꯇꯗꯤ ꯂꯤꯊꯣꯛꯎꯔꯒꯦꯅ ꯃꯥꯁꯦ ꯆꯦꯜꯂꯛꯄ ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯅ ꯂꯤꯕ ꯍꯧꯕꯁꯦ ꯁꯨꯃꯥꯏꯅ ꯂꯤꯕ ꯍꯧꯋꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯑꯩꯁꯦ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯅ ꯃꯤꯔꯣꯜꯂꯒ ꯄꯣꯔꯛꯄ ꯃꯆꯥꯅꯤ ꯏꯄꯥꯒꯤ ꯌꯨꯝꯗ ꯑꯗꯨꯒꯨꯝꯕ ꯑꯃꯒꯤ ꯃꯆꯥꯅꯤ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯗꯤ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯃꯣꯏꯁꯦ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯃꯄꯥ ꯃꯁꯛ ꯈꯪꯗꯕ ꯃꯆꯥ ꯍꯥꯏꯕꯗꯨꯅꯦꯕ ꯃꯥꯁꯦꯀꯣ ꯍꯥꯏꯕꯗꯤ ꯃꯄꯥꯗꯤ ꯂꯩꯔꯒ ꯃꯄꯥꯗꯨꯅ ꯅꯥꯎꯀꯣꯟ ꯄꯤꯗ꯭ꯔꯕ ꯃꯆꯥ ꯍꯥꯏꯕ ꯑꯗꯨꯒ ꯑꯃꯨꯛ ꯃꯄꯥꯁꯦ ꯀꯅꯥꯅꯣ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯄꯥꯒꯤ ꯃꯁꯛ ꯃꯥ ꯈꯪꯗꯦ ꯃꯄꯥꯒꯤ ꯌꯨꯝꯅꯥꯛ ꯈꯪꯗ꯭ꯔꯦꯕ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯄꯥ ꯂꯩꯒꯅꯤ ꯑꯩꯒꯤ ꯌꯨꯝꯅꯥꯛ ꯂꯩꯒꯅꯤꯅ ꯃꯥꯅ ꯈꯪꯉꯛꯄ ꯃꯤꯀꯨꯞꯇ ꯃꯥꯒꯤ ꯃꯄꯥꯁꯦ ꯀꯅꯥꯅꯣ ꯃꯃꯤꯡ ꯈꯪꯗ꯭ꯔꯦ ꯃꯁꯛ ꯈꯪꯗ꯭ꯔꯦ ꯃꯥꯒꯤ ꯃꯄꯥ ꯌꯨꯝꯅꯥꯛ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯒꯤ ꯏꯀꯥꯏꯕ ꯅꯪꯕ ꯃꯤꯀꯨꯞꯇꯒꯤ ꯃꯥ ꯃꯁꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯃꯣꯏꯁꯦ ꯃꯣꯏ ꯃꯃꯥꯒ ꯃꯄꯥꯒꯁꯦ ꯅꯨꯡꯁꯤꯅꯔꯒ ꯃꯥꯁꯤ ꯃꯤꯔꯣꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅ ꯂꯩꯊꯣꯛꯄꯗꯒꯤ ꯂꯥꯛꯈꯤꯗꯕꯗꯒꯤ ꯈꯨꯟ ꯃꯌꯥꯝ ꯇꯧꯔꯒ ꯅꯨꯄꯥꯁꯤ ꯀꯧꯔꯒ ꯅꯨꯄꯤꯁꯦ ꯄꯤꯔꯛꯄꯅꯦꯕ ꯑꯗꯨꯒ ꯅꯨꯄꯥ ꯃꯌꯨꯝꯁꯤꯗ ꯂꯩꯔꯦꯗꯅ ꯂꯩꯔꯕ ꯃꯇꯨꯡꯁꯤꯗ ꯅꯨꯄꯥꯁꯤꯅꯗꯤ ꯑꯗꯨꯝ ꯂꯨꯅ ꯇꯧꯖꯕ ꯑꯗꯨꯒ ꯅꯨꯄꯥꯒꯤ ꯃꯃꯥ ꯃꯄꯥꯁꯤꯅꯗꯤ ꯅꯨꯄꯤꯁꯦ ꯃꯈꯨꯠ ꯆꯥꯗ꯭ꯔꯦ ꯅꯨꯡꯒꯤ ꯊꯕꯛ ꯌꯥꯎꯍꯟꯗ꯭ꯔꯦ ꯃꯤꯔꯣꯜꯂꯒ ꯂꯥꯛꯄꯅꯤ ꯀꯅꯥꯒꯤ ꯃꯆꯥꯅꯣꯁꯨ ꯈꯪꯗꯦ ꯂꯩꯀꯥꯏ ꯈꯨꯟ ꯃꯃꯥꯡꯗ ꯅꯣꯏ ꯅꯆꯥꯅꯨꯄꯥꯗꯣ ꯃꯤꯔꯣꯟꯕ ꯅꯨꯄꯤ ꯑꯃ ꯄꯤꯁꯜꯂꯛꯑꯦꯅ ꯋꯥ ꯂꯥꯎꯅꯔꯦꯅ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯏꯀꯥꯏꯕ ꯅꯪꯉꯦ ꯍꯥꯏꯗꯅ ꯃꯣꯏꯗꯤ ꯃꯃꯥꯁꯤ ꯃꯣꯏꯅ ꯐꯖꯅ ꯃꯈꯨꯠ ꯆꯥꯗ꯭ꯔꯦꯀꯣ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯃꯤꯒꯤ ꯃꯆꯥꯁꯤꯗ ꯀꯣꯏꯔꯒ ꯆꯨꯝꯅ ꯀꯣꯏꯗꯗꯅ ꯃꯥꯁꯦ ꯃꯤꯔꯣꯜꯂꯛꯏꯅꯤ ꯑꯩ ꯏꯆꯥꯅ ꯁꯨꯃꯥꯏꯅ ꯂꯤꯆꯠ ꯆꯠꯂꯨꯕꯩꯅꯤꯗꯤ ꯈꯟꯗ꯭ꯔꯦꯕ ꯏꯆꯥꯗ ꯁꯨꯃꯥꯏꯅ ꯂꯩꯁꯜꯂꯛꯇꯅ ꯃꯤꯔꯣꯟꯕꯤ ꯃꯥꯅ ꯑꯩꯈꯣꯏ ꯏꯖꯠ ꯁꯣꯛꯑꯦꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯃꯥꯒꯤ ꯃꯆꯥꯅ ꯅꯨꯄꯤꯗꯨꯗ ꯃꯔꯤ ꯁꯨꯛꯊꯝ ꯊꯝꯗꯅꯗꯤ ꯃꯤꯅ ꯅꯨꯄꯤꯗꯣ ꯃꯥꯏ ꯃꯆꯥꯗ ꯄꯤꯁꯜꯂꯛꯄꯗꯤ ꯉꯝꯃꯣꯏꯕ ꯑꯗꯨꯗꯣ ꯅꯨꯄꯥꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯈꯟꯊꯗꯦꯕ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯨꯄꯤ ꯀꯣꯏꯕꯗ ꯆꯨꯝꯅ ꯀꯣꯏꯗꯦ ꯂꯤꯆꯠꯂꯨꯈꯤꯗ꯭ꯔꯦꯗꯀꯣ ꯑꯣꯛꯈꯤꯗ꯭ꯔꯦꯗꯀꯣꯅꯗꯤ ꯍꯥꯏꯗꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯣꯏꯅ ꯍꯥꯏꯌꯦꯕ ꯅꯨꯄꯤꯗ ꯑꯣꯏꯅ ꯍꯥꯏꯌꯦꯕ ꯂꯤꯆꯠꯂꯨꯗꯦꯅꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯃꯥꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯆꯥꯁꯤ ꯎꯅꯔꯦ ꯃꯆꯥꯅꯨꯄꯤꯁꯤ ꯎꯅꯕ ꯀꯥꯟꯁꯤꯗ ꯏꯄꯥꯟ ꯅꯨꯃꯤꯠꯇ ꯍꯧꯖꯤꯛꯀꯤ ꯃꯄꯥꯁꯦ ꯂꯩꯁꯥꯕꯤ ꯑꯃ ꯆꯦꯜꯂꯛꯑꯦꯕ ꯃꯃꯥ ꯃꯄꯥꯈꯩꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯦꯝꯃꯒ ꯅꯝꯗꯅ ꯆꯦꯜꯍꯜꯂꯤꯅꯦꯕ ꯃꯣꯏꯁꯦ ꯂꯩꯕ ꯌꯥꯗꯗꯅꯀꯣ ꯑꯗꯨꯒ ꯆꯦꯜꯍꯜꯂꯦ ꯑꯗꯨꯒ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯒ ꯅꯧꯕꯒ ꯃꯆꯥꯗꯨꯃꯒ ꯄꯣꯛꯄꯒꯤ ꯋꯥꯕꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯅ ꯑꯩ ꯌꯨꯝꯗ ꯂꯥꯛꯑꯒꯦ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ ꯌꯥꯝ ꯍꯥꯏꯌꯦꯕ ꯑꯗ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯁꯤꯅ ꯂꯩꯌꯨ ꯅꯨꯄꯤꯗꯨꯒꯤꯁꯨ ꯅꯨꯄꯤꯒꯤ ꯊꯣꯛꯄ ꯅꯪꯁꯨ ꯍꯧꯖꯤꯛ ꯅꯆꯥ ꯌꯥꯎꯔꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯅꯪꯒꯤꯁꯨ ꯅꯪꯒꯤ ꯊꯣꯛꯄ ꯂꯩꯌꯨ ꯂꯥꯛꯀꯅꯨ ꯂꯥꯛꯄ ꯌꯥꯔꯣꯏ ꯍꯥꯏꯌꯦꯕ ꯂꯩꯔꯦ ꯃꯥꯁꯦ ꯃꯇꯝ ꯈꯔ ꯑꯗꯨꯕꯨ ꯃꯣꯏꯗꯤ ꯆꯥꯎꯅ ꯂꯨꯍꯣꯡꯗꯅ khotana ꯂꯩꯁꯥꯕꯤ ꯑꯃ ꯆꯦꯜꯂꯛꯑꯦꯅ ꯇꯧꯔꯤꯕ ꯏꯃꯨꯡꯗꯨꯗ ꯃꯥꯅ ꯂꯥꯛꯈꯤꯕ ꯃꯇꯝꯗꯗꯤ ꯑꯗꯨꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯁꯤ ꯐꯪꯈꯤꯗꯕ ꯂꯩꯁꯥꯕꯤꯗꯨꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯕꯦꯕꯥꯔ ꯂꯩꯅ ꯏꯖꯠ ꯂꯩꯅ ꯍꯥꯏꯗꯣꯛꯄ ꯆꯠꯇꯅ ꯊꯤꯟꯗꯅ ꯑꯗꯩ ꯃꯥꯅ ꯂꯨꯍꯣꯡꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯃꯥꯁꯦ ꯌꯦꯡꯅꯗꯅ ꯃꯧ ꯑꯅꯧꯕꯤ ꯑꯃꯅ ꯑꯗꯨ ꯀꯠꯍꯟꯗꯅ ꯁꯨꯠ ꯁꯦꯠꯇꯅ ꯕꯦꯕꯥꯔ ꯃꯧ ꯑꯅꯧꯕꯤ ꯑꯃꯒꯤ ꯐꯪꯕ ꯃꯉꯣꯟꯗꯗꯤ ꯑꯗꯨ ꯑꯝꯇ ꯐꯪꯈꯤꯕ ꯅꯠꯇꯦꯀꯣ ꯗꯨꯛ ꯊꯥꯡꯃꯩ ꯑꯝꯇ ꯀꯠꯍꯟꯈꯤꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯩ ꯃꯕꯥꯅꯤ ꯀꯦꯅ ꯑꯣꯏꯅꯕ ꯃꯥꯏ ꯅꯨꯄꯥꯁꯨ ꯃꯅꯥꯛꯇ ꯆꯪꯉꯛꯈꯤꯗ꯭ꯔꯦ ꯃꯆꯥꯗꯨꯐꯥꯎ ꯌꯦꯡꯉꯈꯤꯗ꯭ꯔꯦ ꯃꯥꯏ ꯅꯨꯄꯤꯅꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ ꯑꯇꯣꯞꯄ ꯃꯔꯤ ꯊꯣꯛꯅꯗꯕ ꯏꯃꯨꯡꯗꯨꯗ ꯇꯥꯡꯉꯒ ꯂꯩꯔꯨꯕꯒꯤ ꯃꯑꯣꯡꯗ ꯃꯥꯁꯦ ꯂꯩꯔꯦ ꯑꯗꯨꯗꯗꯤ ꯀꯅꯥꯒꯤ ꯃꯤꯑꯣꯏꯕ ꯀꯅꯥꯅꯗ ꯂꯩꯕ ꯉꯝꯒꯅꯤ ꯃꯥꯁꯦ ꯑꯗꯨꯝ ꯂꯥꯛꯑꯦ ꯃꯄꯥꯝꯗꯀꯣ ꯃꯆꯥꯅꯨꯄꯤꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯃꯥꯅ ꯑꯍꯤꯡ ꯇꯨꯝꯗꯅ ꯀꯞꯄꯁꯦ ꯑꯗꯨꯝ ꯁꯤꯗꯒꯤ ꯃꯥ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯦꯀꯣ ꯑꯗꯨꯝ ꯀꯞꯄꯝꯕ ꯃꯥꯅ ꯑꯗꯨꯝ ꯈꯪꯕꯁꯦ ꯃꯃꯥꯁꯤꯅ ꯑꯍꯤꯡ ꯇꯨꯝꯗꯅ ꯀꯞꯄ ꯃꯥ ꯀꯣꯜꯂ ꯀꯞꯄꯁꯦ ꯁꯤꯅ ꯑꯣꯏꯔꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯃꯥꯁꯦ ꯂꯂꯣꯟ ꯏꯇꯤꯛ ꯉꯥ ꯌꯣꯟꯕ ꯉꯥ ꯂꯂꯣꯟꯕ ꯆꯠꯂꯦ ꯃꯣꯏꯒꯤ ꯃꯥꯏꯀꯩꯁꯦ ꯐꯥꯝ ꯆꯥꯎꯅ ꯇꯧꯅꯕ ꯖꯒꯥꯅꯦ ꯑꯗꯨꯒ ꯉꯥ ꯌꯣꯟꯕ ꯆꯠꯂ ꯃꯃꯥꯁꯤꯅ ꯍꯜꯂꯛꯄꯗ ꯃꯥꯏ ꯑꯆꯥꯄꯣꯠ ꯂꯩꯕꯤꯕ ꯑꯗꯨꯝ ꯃꯥꯅ ꯆꯥꯅꯤꯡꯕ ꯆꯥꯍꯟꯕ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯆꯦꯟ ꯆꯣꯡ ꯁꯥꯟꯅꯕ ꯃꯃꯥꯅ ꯍꯜꯂꯛꯄꯗ ꯑꯆꯥꯄꯣꯠ ꯂꯩꯔꯛꯄ ꯂꯥꯏꯔꯤꯛ ꯄꯥꯕ ꯁ꯭ꯀꯨꯜ ꯆꯠꯄ ꯑꯗꯨꯃꯥꯏꯅ ꯂꯩꯖꯔꯝꯕ ꯑꯉꯥꯡꯅꯦꯕꯀꯣ ꯑꯗꯨꯒ ꯃꯥꯗꯤ ꯃꯇꯝꯗꯨꯗꯗꯤ
ꯏꯄꯥ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯃꯥ ꯈꯪꯗꯦꯕ ꯏꯄꯥꯒꯤ ꯑꯋꯥꯠꯄ ꯈꯪꯗꯦꯕꯀꯣ ꯃꯉꯣꯟꯗ ꯃꯃꯥ ꯈꯛꯇꯅ ꯌꯣꯛꯆꯔꯒꯁꯨ ꯃꯥꯗꯤ ꯃꯃꯥꯅ ꯂꯣꯏ ꯋꯥꯠꯍꯟꯗ꯭ꯔꯕꯅꯤꯅ ꯑꯗꯨꯒꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯃꯉꯣꯟꯗ ꯂꯩꯇ꯭ꯔꯦꯕ ꯌꯥꯝ ꯊꯥꯖꯗꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯅꯤꯡꯕ ꯀꯥꯏꯔꯛꯈꯤꯔꯤꯁꯦꯀꯣ 마제 마마제 노마 할락트레바 마나 까리기노 이마 할락트제가 시디나 탱바봉 마제 nga에바 아다 모이마네 마톤가 까이기노 피지나 라 상가지 나마 할라로이 나마 시엔 그래 하에바 마제 nga에바 시엔 바 하이바제 마나 모이 아다이레 차비게이 아힝 할락트레 하디 시엔 그래 마 코이나바 누파다 하이바도 마나 아두나 시엔 바 하이바제 마 ඛꯪ에바 마지 카페 아도 놈이다 마기 과이데 타모이 속보 놈이니까 시엔 그래 하지 아힝지마 마마 야우드나 마지 마 탄다 마마가 또 민나 바 파뭉두다 카빠가 tum메바 이마 낭나 아이기 가이수 칸다바 낭나 아이부 흔도 엄마가 낭부 나윤 반바 ngam바 이마 낭나 얌 누아이테바 마나코 아데이디 마마세 좀 할락히드레 마나 코이 마 틸로 오이드라 라차비 시엔 바디 틸레이드나 농알라가 모임 당나부기 라차비 마네가 시엠 노아이 틸레에바 할라로이 누파 멤도 좀 레이크레 하이레바 아데이디 두디 모이제 칼레가 너희 말라 컷 받고 이드래 너희 말라 컷라니 하이바 칼레가 마마제 아드마이나 럭컷 받기 누파 야우나 럭컷 받기 피존 셀라가 알라만 라에드나코 마나 마마제 우보다 헥터네 시엔 토가 마마즈나 거기 장학버지다 수망 여우딩아제 시엔 절라 마마제 고라 깝빠네바 이마낭 아이 타도 가다이 찰리 낭 아이 타도 가다이 찰리나 마코치나 마마즈다 수라가네 이마낭나네 깝빠네 미 맘제 헥터 누가이나 다다나 럭컷 빨라이바 가이두주 레라미바 미 가이두주 헥터 깝나바네바 아데 안강제 파도가 안강제 부산 그래고 마마즈주 깝베 마이 코람 가람 로이 다우나래 아두간다 마도 좀 예행아가 레이고 마마기 럭컷버지 마사즈나 우라바니다나 마리 타모 얌 소에바 이마제 아무까주 잣카다미고 나고 아데이디 마제 안강제나 누가이타나 마즈나 이뭉다 모이기 라인다우가 가이 코람바 상악바 마즈 살람다이 시다이다 이마낭 짝히바 야로이 이마낭 짝히바 야로이나 마즈나 꼬라 깝빠 레이그레바 아데 낭 짝토이 오이라디 아이주푸 이마 아이푸 아이 낭 야우던 레이바 ngamoi ahingda kiye nang yaudana tumba isu ayadiye ima nangonda kollaga tumge ai ima ai pu nang na 짝토이 oide nang ang jena ta kappadane mi punamakse amta thamoi pu singamna drebako masa yaurago sumai mayum pan ba hongna de ko na mi myamje mapi je loi tai thokna ya halaman myamje adaidi moi mam ton jena akhoi leisidi nama leitraju la la harga 마지 테마가 붙어야 되고 감다 마지 통론절라 탐메 카페 마지 마마도 좀 짝크레버고 아드마이나 안강지 분시다 닝바 까이바 하이버지 하우레버고 아데 안강지 스군 나우나 닝바 까이레 마지 데이디 안강지 스군 밍살레 스군 까레 스군 까바 한바 누미시다네 오자지나 항네버고 낭나 까나이 마사 나파이 마밍 까이 거바 너 юм낭나 까리 아왕레 까이데라 마칼레 까이데라 좀 항버도 한베 스군 까락버기 안강지다 항해봐 안강지 좀 논다라 레이레버고 까이노네 낭보 나파 마밍 하이오 하르가 까나이 마사노 하르가 하이디도 까이노 아이 빠 마밍 캉데 하이바 윤낙수 캉데 까이노네 마파리토 마사부 레이브라 하이지보나 오자즈나 하이버고 ngang 오자즈나 마파 마밍 캉데 하이지보 까이노네 나 아데 마즈 깝빠 할레에버고 아도가 마나 마푸지다 하이레바 pupu aigi ipagi maming kari kawi aigi yumnakna kari no la khausi top law thadara ko mapujina khumde aigi ming haira mu yadra nama maming hangaga na naboki ming hayo nangi yumnak hangaga na adu hayo na moigi si loi haireba hoi ma je nong aitana sangi ko adai mana khara leraga mabok sida ai ima gi yumda thinbiyo ai ima oninge ai ima nak thinbiyo nyam kappe kapmandana maboksina puraga satlebako mamaji rakhot khibadagi laktriba satpasidane mana aduda amuk hena ningba kaigre adudagi magi thamoije kangreba angangje mama hojida satle adu mai wakhandana ahingje leglebako mai wakhandana masaji laena mamana haraugani na mana khanjabako maji harauna nusina senjallaga mamana lakhotpa lakpada mana senjallaga kon gibdo admaina mabuju mamajina chenjallaga isala ena konbi gadrana khallaga koigi masaji lakpada lakhaningdaba mangonda ikaiba adumba haraw tawdaba oktaba ma tawreba mamajina maje du hongna nungaitre adagidi nungdang tum adai chak sijune maboka maga pulhalle eba hoi mamaga pundreba adai mu
ꯃꯃꯥꯁꯦ ꯃꯥꯗꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯖꯔꯨꯒꯦ ꯂꯥꯛꯏꯃꯤꯗꯅ ꯑꯗꯨꯝ ꯃꯥꯗꯤ ꯃꯤ ꯑꯇꯣꯞꯄ ꯂꯥꯛꯄꯗꯧꯅ ꯃꯆꯥꯁꯦ ꯀꯧꯁꯟꯗꯅ ꯃꯥꯏ ꯃꯅꯥꯛ ꯂꯩꯍꯟꯕꯁꯦ ꯇꯧꯗ꯭ꯔꯦꯕ ꯃꯥꯅ ꯇꯨꯝꯕ ꯃꯇꯝꯁꯦ ꯑꯃꯨꯛ ꯌꯧꯔꯛꯑꯦꯕ ꯃꯥꯗꯤ ꯃꯃꯥꯒ ꯑꯍꯤꯡ ꯇꯨꯝꯗꯕ ꯀꯨꯏꯔꯕꯅꯤꯅ ꯃꯃꯥꯒ ꯇꯨꯝꯅꯤꯡꯉꯦꯕ ꯑꯗꯨꯒꯗꯤ ꯀꯥꯁꯤꯗꯅꯦ ꯃꯄꯥ ꯑꯇꯣꯝꯕꯗꯨꯒ ꯃꯃꯥꯁꯤꯒ ꯇꯨꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯁꯤꯅ ꯊꯥꯔꯒ ꯃꯕꯣꯛꯀ ꯇꯨꯝꯃꯦꯕꯀꯣ ꯊꯪꯅꯕ ꯀꯥꯗꯨꯗ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯉꯥꯡꯁꯤꯅ ꯑꯍꯤꯡꯁꯦ ꯇꯨꯝꯕ ꯌꯥꯗꯅ ꯃꯥꯁꯦ ꯀꯞꯄꯒ ꯂꯥꯛꯈꯤꯕ ꯅꯣꯡꯉꯥꯜꯂꯒꯅꯦ ꯃꯥꯅ ꯍꯥꯏꯔꯦ ꯏꯃꯥ ꯑꯩ ꯂꯩꯍꯧꯒꯦ ꯑꯩ ꯅꯪ ꯅꯅꯥꯛꯇ ꯂꯩꯅꯤꯡꯉꯦꯅ ꯃꯄꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯥꯗꯤ ꯃꯃꯥꯗꯨ ꯈꯛꯇꯅ ꯌꯣꯛꯆꯔꯛꯄꯅꯤꯅ ꯃꯥ ꯑꯉꯥꯡ ꯑꯁꯤꯅꯗꯤ ꯃꯃꯥꯏ ꯃꯅꯥꯛꯇ ꯂꯩꯖꯅꯤꯡꯉꯤꯅꯦꯕ ꯌꯥꯔꯣꯏ ꯅꯪ ꯁꯤꯗ ꯂꯩꯕ ꯑꯩ ꯂꯩꯍꯧꯒꯦ ꯏꯃꯥ ꯑꯩ ꯂꯩꯍꯧꯒꯦ ꯍꯥꯏ ꯌꯥꯔꯣꯏ ꯅꯪ ꯁꯤꯗ ꯂꯩꯕꯅ ꯃꯃꯥꯁꯤꯅꯅꯦ ꯐꯗꯤꯅ ꯀꯜꯂꯛꯑꯦ ꯍꯥꯏꯌꯦꯕ ꯑꯉꯥꯡꯁꯤꯗꯀꯣ ꯑꯗꯩ ꯃꯥꯁꯦ ꯀꯞꯄꯒ ꯂꯥꯛꯈꯤ ꯍꯥꯏꯌꯦꯕ ꯑꯗꯩ ꯃꯥꯁꯦ ꯊꯃꯣꯏꯁꯦ ꯈꯔ ꯑꯗꯨꯝ ꯀꯟꯈ꯭ꯔꯦꯕ ꯑꯩꯒꯤ ꯏꯃꯥꯁꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯃꯥ ꯅꯠꯇ꯭ꯔꯦꯅ ꯑꯗꯩ ꯑꯃꯨꯛ ꯃꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤꯒ ꯀꯩꯅ ꯁꯥꯟꯅꯔꯤꯉꯩꯗ ꯃꯃꯥꯅ ꯀꯧꯔꯛꯄ ꯑꯗꯩ ꯃꯃꯥꯒ ꯀꯩꯊꯦꯜ ꯆꯠꯃꯤꯟꯅꯈꯤꯕ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯎꯔꯒ ꯃꯥꯁꯦ ꯌꯥꯝ ꯀꯞꯄꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯦ ꯃꯥꯒꯤ ꯑꯗꯩ ꯃꯄꯥꯒꯤ ꯀꯩꯅꯣꯗꯤ ꯃꯥꯁꯦ ꯀꯌꯥ ꯈꯪꯗ꯭ꯔꯦꯕ ꯃꯥꯗꯤ ꯃꯄꯥ ꯀꯥꯏꯅꯕꯁꯤꯗꯤ ꯑꯗꯨꯝ ꯄꯤꯛꯏꯉꯩꯗꯩ ꯂꯩꯔꯝꯗ꯭ꯔꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯁꯦꯡꯅ ꯃꯥꯅ ꯍꯥꯏꯁꯤꯅ ꯏꯃꯥꯁꯨ ꯑꯩꯅ ꯄꯤꯁꯛ ꯄꯤꯛꯄ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯩ ꯂꯩꯔꯝꯗ꯭ꯔꯗꯤ ꯐꯕ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯀꯥꯟꯗ ꯀꯥꯏꯅꯕꯅꯤꯅ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯑꯗꯩ ꯑꯃꯨꯛ ꯃꯥꯁꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒ ꯀꯩ ꯌꯧꯔꯛꯄ ꯃꯇꯝꯁꯦ ꯁꯤꯗ ꯃꯥꯗꯤ ꯃꯃꯥꯁꯦ ꯃꯆꯥ ꯄꯣꯛꯈ꯭ꯔꯦꯕꯀꯣ ꯃꯆꯥ 2 ꯄꯣꯛꯈ꯭ꯔꯦ ꯑꯗꯣ ꯃꯃꯥꯁꯤꯅ ꯑꯗꯨꯝ ꯃꯆꯥꯗꯨ ꯄꯨꯔꯒ ꯂꯥꯛꯄ ꯃꯆꯥꯗꯨꯒꯤ ꯑꯣꯏꯅ ꯍꯣꯠꯅꯕ ꯑꯗꯩ ꯃꯣꯏ ꯌꯨꯝꯗ ꯑꯍꯤꯡ ꯂꯦꯛꯄ ꯃꯃꯥꯗꯣ ꯃꯆꯥ ꯌꯥꯎꯗ꯭ꯔꯤꯉꯩꯗꯁꯨ ꯃꯣꯏ ꯃꯄꯥꯝꯁꯦ ꯂꯥꯛꯑꯒ ꯑꯍꯤꯡ ꯂꯦꯛꯄ ꯌꯥꯎꯋꯦꯕ ꯃꯣꯏꯒꯤ ꯂꯧꯁꯤꯡꯒ ꯀꯩ ꯍꯣꯠꯅꯕꯒꯤ ꯑꯗꯁꯨ ꯃꯄꯥꯗꯨꯒ ꯑꯗꯨꯝ ꯇꯨꯝꯈꯤꯕ ꯃꯥꯒ ꯇꯨꯝꯁꯤ ꯈꯣꯠꯁꯤ ꯍꯥꯏꯗꯕ ꯃꯥꯁꯦ ꯀꯌꯥ ꯊꯑꯣꯏꯅ ꯇꯧꯗꯕ ꯑꯗꯩ ꯃꯆꯥ ꯌꯥꯎꯔ ꯂꯥꯛꯑꯁꯨ ꯃꯥꯏ ꯃꯆꯥꯗꯨꯒꯤꯗꯤ ꯃꯕꯨꯛ ꯄꯤꯊꯛꯇꯅ ꯈꯣꯠꯇꯅ ꯅꯤꯡꯊꯥ ꯁꯤꯟꯗ ꯑꯗꯨꯝ ꯇꯧꯔꯒ ꯃꯥꯕꯨꯗꯤ ꯀꯩꯁꯨ ꯌꯦꯡꯗ꯭ꯔꯦꯕ ꯃꯆꯥꯗꯧꯅ ꯈꯟꯗ꯭ꯔꯦꯕꯀꯣ ꯑꯗꯨꯁꯦ ꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯩ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯇꯝ ꯌꯧꯕꯗ ꯃꯣꯏꯒꯤ ꯃꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯆꯦ ꯃꯅꯥꯎ ꯂꯩꯕ ꯃꯌꯥꯝ ꯃꯌꯨꯝ ꯄꯥꯟꯈꯤꯕꯁꯤꯡꯗꯨꯒꯤ ꯃꯆꯥꯁꯤꯡꯒꯤꯗꯤ ꯃꯕꯣꯛ ꯃꯄꯨꯁꯤꯅ ꯐꯨꯔꯤꯠ ꯐꯅꯦꯛꯅ ꯂꯣꯏ ꯇꯝꯃꯦꯕ ꯗꯈꯤꯅꯥꯁꯦ ꯃꯥꯗꯤ ꯌꯨꯝꯗ ꯂꯩꯔꯕꯅꯦꯅ ꯇꯝꯗ꯭ꯔꯦꯕꯀꯣ ꯑꯗꯨꯗꯩꯗꯤ ꯇꯝꯗ꯭ꯔꯦ ꯑꯗꯨꯒꯗꯤ ꯃꯥꯁꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨ ꯇꯝꯗꯕꯗꯒꯤꯗꯤ ꯃꯥꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯝꯗꯦꯀꯣ ꯑꯩꯁꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯆꯒꯗꯕꯅꯤꯀꯣ ꯁꯨꯃꯥꯏꯅ ꯇꯝꯒꯗꯕꯅꯤꯀꯣꯅ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯩ ꯑꯃꯨꯛ ꯃꯥꯁꯤ ꯀꯩꯅꯣ ꯇꯧꯔꯦ ꯀꯩꯅꯣꯁꯦ ꯃꯥ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯅꯤꯡꯕ ꯀꯥꯏꯕꯁꯤꯅ ꯃꯥꯁꯦ ꯑꯗꯨꯝ ꯍꯧꯔꯛꯑꯦꯀꯣ ꯑꯗꯩ ꯃꯥꯅ ꯃꯥꯏ ꯃꯄꯥꯁꯦ ꯃꯁꯛ ꯈꯪꯅꯤꯡꯉꯛꯑꯦꯕꯀꯣ ꯏꯄꯨ ꯑꯩ ꯕꯕꯥ ꯑꯝꯇꯗꯤ ꯃꯁꯛ ꯇꯥꯛꯄꯤꯌꯨ ꯍꯥꯏꯕꯁꯦ ꯃꯄꯨꯁꯤꯅ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯑꯗꯣ ꯃꯄꯨꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯃꯗ ꯃꯣꯏꯒ ꯍꯤꯗꯗꯤ ꯆꯠꯅꯕ ꯌꯥꯕ ꯂꯝ ꯑꯃꯗ ꯂꯥꯏ ꯁꯦꯕꯥ ꯇꯧꯋꯦꯕ ꯑꯗꯨ ꯇꯧꯕꯗꯗꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯂꯥꯏ ꯁꯦꯕꯥ ꯇꯧꯕꯁꯤꯗꯗꯤ ꯀꯩꯅꯣꯗꯣ ꯂꯝꯁꯦ ꯆꯠꯄꯁꯤꯗ ꯅꯨꯄꯤ ꯑꯃꯈꯛꯅꯀꯣ ꯑꯗꯨꯝ ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯧꯕ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯛꯑꯕ꯭ꯔꯣ ꯅꯪꯕꯨ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯒꯦꯅ ꯑꯗꯨꯝ ꯀꯧꯕ ꯑꯗꯨꯝ ꯂꯥꯏ ꯁꯦꯕꯥ ꯇꯧꯕ ꯆꯠꯄꯁꯤꯗꯀꯣ ꯃꯄꯨꯁꯦ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯂꯥꯏꯗꯨ ꯏꯁꯣꯔꯗꯨ ꯁꯦꯕꯥ ꯇꯧꯕ ꯆꯠꯄ ꯑꯗꯩ ꯂꯥꯏ ꯍꯔꯥꯎꯕꯁꯨ ꯑꯗꯨꯝ ꯆꯠꯄ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯀꯧꯔꯛꯄ ꯃꯄꯨꯁꯤꯅꯁꯨ ꯀꯅꯥꯅꯣ ꯁꯤ ꯅꯨꯄꯤꯁꯦ ꯍꯥꯏꯗꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯃꯥꯅ ꯏꯟꯈꯠꯂꯛꯄ ꯃꯥꯁꯦ ꯀ꯭ꯂꯥꯁ 9ꯒ ꯇꯝꯃꯛꯄ ꯆꯍꯤ 34ꯃꯨꯛ ꯁꯨꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯁꯤꯗꯅꯦ ꯃꯥꯌꯣꯛꯅꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯕꯁꯤꯗ ꯅꯨꯄꯥ ꯑꯃꯈꯛꯀ ꯃꯥꯒꯁꯦ ꯃꯥꯌꯣꯛꯅꯅ ꯃꯤꯆꯥꯟꯅꯔꯨꯔꯦꯕ ꯑꯗꯩ ꯅꯨꯄꯥꯁꯦ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯊꯣꯛꯈ꯭ꯔꯦꯕ ꯃꯥꯏ ꯃꯁꯛ ꯃꯑꯣꯡꯁꯦ ꯎꯕꯗ ꯃꯄꯥꯅꯤ ꯁꯨꯝ ꯌꯦꯡꯅꯩ ꯅꯨꯄꯥꯗꯨꯅꯁꯨ ꯃꯥꯁꯦ ꯌꯦꯡꯉꯛꯄ ꯃꯥꯅꯁꯨ ꯌꯦꯡꯕ ꯁꯨꯝ ꯇꯧꯔꯒ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯕꯣꯔ ꯅꯤꯕꯒꯤ ꯃꯇꯥꯡ ꯌꯧꯔꯦꯅ ꯑꯃꯈꯛ ꯇꯧꯅꯕꯗꯣ ꯑꯗꯨꯀꯥꯟꯁꯤꯗ ꯃꯥꯒꯤ ꯊꯃꯣꯏꯁꯤꯗ ꯆꯦꯟꯁꯤꯜꯂꯒꯅꯦ ꯂꯥꯏꯁꯪꯁꯤꯗ ꯁꯤꯒꯤ ꯅꯨꯄꯥꯁꯤꯒ ꯑꯩꯒ ꯊꯨꯡꯅꯍꯟꯕꯤꯌꯣꯅ ꯃꯥꯅ ꯅꯤꯊꯣꯛꯈ꯭ꯔꯦꯕ ꯑꯗꯩ ꯅꯨꯄꯥꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯅꯤꯈ꯭ꯔꯕ ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝꯕꯁꯦ ꯂꯣꯏꯅꯔꯒ ꯊꯣꯛꯂꯛꯄꯁꯤꯗ ꯃꯕꯥꯅꯤꯁꯦ ꯊꯦꯡꯅꯔꯦꯕ ꯑꯗ ꯉꯁꯥꯏ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯀꯔꯤ ꯕꯣꯔꯅꯤ ꯑꯗꯨꯗꯨ ꯍꯪꯅꯔꯛꯄꯗ ꯍꯥꯏꯅꯗꯅ ꯃꯕꯥꯅꯤꯁꯦ ꯌꯥꯝ ꯊꯤꯅ ꯑꯍꯥꯟꯕ ꯊꯦꯡꯅꯕꯗꯩ ꯍꯧꯅ ꯅꯨꯡꯁꯤꯅꯖꯈ꯭ꯔꯦꯕ ꯑꯗꯩ ꯁꯨꯝ ꯃꯣꯏꯔꯣꯝꯗ ꯑꯗꯨꯝ ꯂꯥꯛꯇꯅ ꯅꯨꯄꯥꯁꯦ ꯁꯥꯏꯀꯜ ꯊꯧꯔꯒ ꯂꯥꯛꯇꯅ ꯈꯣꯠꯇꯅ ꯃꯥꯟꯅꯕꯁꯤꯡꯒ ꯑꯗꯩ ꯃꯥꯅꯁꯨ ꯑꯗꯨꯝ ꯊꯣꯛꯇꯅ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯦꯕ ꯑꯗꯨꯒꯗꯤ ꯅꯣꯡꯃ ꯃꯣꯏꯁꯦ ꯀꯥꯡꯒꯤ ꯁꯨꯝ ꯆꯠꯃꯤꯟꯅꯕꯗ ꯁꯨꯝ ꯂꯥꯞꯅ ꯄꯥꯠꯌꯥꯗ ꯁꯨꯝ ꯆꯠꯈꯤꯕꯗ ꯋꯥꯔꯤ ꯁꯥ ꯆꯠꯈꯤꯕꯗ ꯊꯦꯡꯗꯣꯛꯈ꯭ꯔꯕ ꯃꯝꯃꯦ ꯑꯗꯗꯤ ꯃꯣꯏꯒꯤ ꯃꯥꯝꯇꯣ ꯀꯩ ꯍꯣꯏꯁꯦ ꯌꯥꯝ ꯊꯤꯕ ꯊꯦꯡꯅ ꯃꯝꯅ ꯍꯟꯖꯜꯂꯛꯄꯁꯦ ꯌꯥꯝ ꯊꯤꯅ ꯉꯥꯡꯕ ꯑꯁ ꯑꯩ ꯀꯤꯍꯟ ꯉꯝꯃꯔꯣꯏ ꯉꯁꯤꯗꯤ ꯑꯩ ꯃꯝꯊꯣꯛꯈ꯭ꯔꯕꯅꯤꯅ ꯆꯦꯜꯂꯁꯤꯅ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡ ꯏꯟꯈꯠꯂꯛꯄ ꯀꯣꯏꯕꯗ ꯃꯌꯨꯝꯗ ꯍꯟꯖꯟꯕ ꯀꯤꯕꯗꯒꯤ ꯑꯗꯨم ꯆꯦꯟꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯥꯁꯤꯅ ꯑꯗꯨꯃꯥꯏꯅ ꯆꯦꯜꯂꯦ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯣꯏꯁꯦ ꯃꯃꯥꯟꯅꯕ ꯑꯝꯗ ꯊꯩꯖꯥꯠꯅꯤ ꯑꯗ ꯅꯨꯄꯥꯒꯤ ꯃꯃꯥꯁꯤꯅ ꯂꯥꯛꯑꯒ ꯍꯦꯛꯇ ꯁꯞꯇ꯭ꯔ ꯑꯃꯒ ꯐꯅꯦꯛꯀꯁꯦ ꯐꯤꯁꯨ ꯏꯟꯗꯦ ꯍꯥꯏ ꯐꯅꯦꯛꯁꯦ ꯍꯩꯒꯧꯅꯅ ꯁꯦꯠꯂꯒ ꯀꯧꯔꯞ ꯇꯥꯔ ꯃꯅꯤꯡ ꯃꯥꯡ ꯃꯥꯟꯅꯗꯕꯤꯗꯣ
ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯒ ꯍꯦꯛꯇ ꯉꯥꯡꯉꯦꯌꯦ ꯀꯗꯥꯏ ꯊꯣꯛꯂꯛꯎ ꯐꯨꯗꯠꯀꯦ ꯅꯪ ꯍꯧꯖꯤꯛ ꯅꯨꯄꯤ ꯆꯦꯟ ꯃꯇꯝ ꯍꯥ ꯅꯌꯥꯝꯕꯁꯨ ꯂꯩꯔꯤ ꯅꯆꯦꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯅꯪ ꯀꯔꯤ ꯅꯨꯄꯤ ꯆꯦꯟꯕ ꯅꯪ ꯍꯥ ꯅꯃꯥꯟꯅꯕꯅ ꯂꯥꯏꯔꯤꯛ ꯇꯝ ꯂꯩꯔꯒ ꯅꯪ ꯀ꯭ꯂꯥꯁ 9 ꯈꯛ ꯀꯥꯔꯤꯕ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦ ꯒꯥꯅ ꯇꯝ ꯃꯆꯥꯅꯨꯄꯥꯁꯦ ꯀꯣꯏ ꯇꯥꯟꯅꯔ ꯐꯨꯕ ꯑꯗꯩ ꯃꯌꯥꯝꯁꯪ ꯈꯝꯅꯔꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦ ꯃꯥꯁꯦ ꯀꯤꯔꯕ ꯃꯥꯁꯨ ꯀꯥꯡꯒꯗꯒ ꯂꯣꯠꯂꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯅꯅꯦ ꯃꯣꯏꯁꯦ ꯀꯩꯅꯣ ꯃꯥꯁꯤꯅ ꯃꯃꯥꯁꯦ ꯃꯌꯥꯝꯁꯦ ꯊꯦꯝꯃ ꯆꯠꯍꯟꯈ꯭ꯔꯦ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯂꯥꯎ ꯏꯕꯥꯅꯤ ꯀꯥꯏꯗꯅꯣꯝ ꯂꯩꯔꯨꯁꯤ ꯃꯣꯏ ꯃꯌꯨꯝꯗ ꯂꯩꯕꯤꯔꯣꯏ ꯑꯅ ꯅꯨꯄꯤꯁꯦ ꯃꯈꯨꯠꯀ ꯄꯥꯏꯔ ꯆꯤꯡꯉꯕ ꯑꯗꯩ ꯃꯌꯥꯝꯁꯤꯅ ꯈꯝꯅꯔꯦ ꯑꯗꯨ ꯇꯧꯅꯨ ꯇꯧꯅꯨ ꯃꯃꯥꯅ ꯁꯥꯎꯗꯅ ꯉꯥꯡꯉꯤꯅꯦꯅ ꯑꯗꯩ ꯃꯌꯨꯝꯗ ꯄꯨꯁꯜꯂꯒ ꯏꯔꯦꯟꯅ ꯃꯣꯏꯁꯦ ꯂꯩꯔꯦ ꯑꯗꯩ ꯍꯥꯏꯗꯣꯛꯄ ꯆꯠꯄ ꯈꯣꯠꯄ ꯇꯧꯔꯦ ꯑꯗꯨꯒ ꯊꯤꯜꯂꯕ ꯉꯥꯡꯉꯦ ꯆꯩꯔꯦ ꯑꯗꯩ ꯉꯥꯡꯉꯦ ꯃꯥꯁꯨ ꯌꯥꯝ ꯀꯞꯄꯤ ꯀꯤꯗꯅ ꯅꯪ ꯅꯁꯥꯅ ꯌꯥꯕ꯭ꯔꯥ ꯈꯨꯝꯃꯤ ꯃꯥꯅ ꯌꯥꯏ ꯌꯥꯔ ꯆꯦꯟꯕꯅꯦ ꯑꯗꯨꯝ ꯍꯥꯏ ꯑꯗꯩ ꯃꯅꯦꯝꯕꯣꯛꯅ ꯇꯧꯔꯛꯈꯤꯕ ꯃꯑꯣꯡꯗꯨꯗꯤ ꯃꯥꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀோ ꯑꯗꯨꯒꯤ ꯃꯑꯣꯡꯁꯤꯗ ꯃꯥꯁꯤ ꯑꯗꯨꯝ ꯈꯥꯡꯉꯦ ꯃꯗꯨ ꯃꯥ ꯍꯥꯏꯗꯣꯛꯇ꯭ꯔꯦꯕ ꯑꯗꯩꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯃꯌꯨꯝꯁꯤꯅꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯂꯨꯍꯣꯡꯕꯁꯦ ꯈꯔ ꯇꯞꯅ ꯍꯣꯡꯁꯦꯅ ꯂꯨꯍꯣꯡ ꯂꯦꯞꯅꯕ ꯂꯥꯛꯄꯁꯤꯗ ꯍꯥꯏꯔꯦ ꯑꯗꯩ ꯃꯣꯏ ꯁꯣꯝꯅꯗꯤ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯁꯦꯟꯅꯕ ꯉꯝꯃꯣꯏ ꯑꯉꯥꯡꯅꯤꯅ ꯏꯟꯈꯠꯂꯛꯄꯅꯤ나 ꯑꯃꯨꯛ ꯆꯦꯟꯊꯣꯛꯈ꯭ꯔꯒꯗꯤ ꯗꯁꯥ ꯇꯥꯔꯅꯤ ꯑꯗꯨꯅ ꯊꯨꯅ ꯍꯣꯡꯉꯁꯦꯅ ꯑꯗꯨꯒꯤ ꯌꯦꯠꯅꯕꯁꯤꯗ ꯁꯥꯎꯅꯔꯦꯕ ꯑꯗꯨꯗꯤ ꯉꯁꯤꯃꯛ ꯍꯣꯡꯅꯤ ꯁꯤꯅꯦꯕ ꯉꯁꯤꯃꯛ ꯍꯣꯡꯅꯤꯅ ꯄꯣꯠꯂꯣꯏ ꯁꯦꯠꯂ ꯈꯣꯠꯂ ꯄꯣꯔꯣ ꯑꯅ ꯁꯦꯠꯂꯒ ꯑꯗꯨꯃꯥꯏꯅ ꯄꯣꯔꯒ ꯈꯨꯗꯛꯇ ꯍꯣꯡꯈꯤꯕ ꯑꯗ ꯃꯃꯥꯗꯨꯅꯗꯤ ꯃꯇꯝ ꯈꯤꯇꯪ ꯊꯥꯃꯨꯛ ꯀꯩꯃꯨꯛ ꯊꯥꯕꯤꯈꯣ ꯑꯣꯟꯄꯣꯠ ꯂꯥꯡꯕꯩ ꯍꯥꯏꯔꯛꯄꯖꯥꯠꯅꯦꯕ ꯃꯃꯥꯁꯤꯅ ꯃꯌꯨꯝ ꯄꯥꯜꯂꯤꯕ ꯂꯝꯁꯤꯁꯨ ꯂꯥꯞꯄꯦꯕ ꯑꯗꯨ ꯂꯥꯞꯄꯁꯦ ꯃꯃꯥꯁꯦ ꯂꯥꯛꯄ ꯅꯪꯗ꯭ꯔꯦ ꯂꯨꯍꯣꯡꯕꯗꯣ ꯑꯗꯨꯝ ꯌꯥꯎꯗ꯭ꯔꯦꯕ ꯃꯃꯥꯗꯨꯁꯨꯀꯣ ꯃꯄꯥꯁꯨ ꯌꯥꯎꯗ꯭ꯔꯦ ꯃꯥꯏ ꯂꯨꯍꯣꯡꯕꯁꯦꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯩ ꯂꯨꯍꯣꯡꯉ ꯃꯇꯨꯡ ꯃꯥꯅ ꯂꯩꯔꯨꯔꯤꯕ ꯏꯃꯨꯡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯃꯣꯏꯁꯦ ꯑꯉꯥꯡꯅꯤꯅꯅꯦ ꯌꯨꯝ ꯄꯥꯟꯕꯁꯦ ꯍꯩꯇꯕꯅꯤꯅꯅꯦ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯄꯪꯈꯠꯇ ꯈꯠꯅꯕ ꯄꯪꯂꯥꯎꯗ ꯂꯥꯎꯅꯕ ꯑꯗꯨꯝ ꯅꯨꯄꯥꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯁꯨ ꯄꯤꯖꯔꯦ ꯃꯣꯏꯁꯦ ꯑꯗꯨꯒ ꯅꯨꯄꯥꯒꯤ ꯑꯉꯥꯡꯅꯤꯅ ꯊꯕꯛ ꯁꯨꯕꯁꯦ ꯍꯩꯇꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅꯁꯨ ꯃꯌꯨꯝꯗꯒꯤ ꯑꯣꯟꯄꯣꯠ ꯈꯔ ꯐꯅꯦꯛ ꯐꯤꯔꯣꯜ ꯀꯣꯜꯂꯤꯛ ꯈꯔ ꯌꯥꯎꯕꯁꯦ ꯌꯣꯜꯂ ꯆꯦꯡ ꯆꯥꯛꯀꯁꯦ ꯋꯥꯜꯂꯒ ꯌꯥꯝ ꯅꯥꯇꯩ ꯆꯥꯗꯅ ꯃꯣꯏ ꯑꯅꯤꯁꯦ ꯂꯩꯔꯦꯕꯀꯣ ꯑꯗꯨ ꯂꯩꯕꯗꯩꯗꯤ ꯃꯥꯁꯤ ꯀꯩꯅꯣ ꯇꯧꯔꯦ ꯅꯣꯡꯃ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯃꯈꯛꯇꯗ ꯃꯥꯒ ꯉꯋꯥꯏ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯥ ꯑꯃ ꯃꯣꯏ ꯁꯨꯝ ꯂꯥꯏꯁꯪ ꯃꯣꯏꯒꯤ ꯂꯥꯏꯁꯪꯁꯦ ꯌꯥꯝ ꯂꯨꯕ ꯂꯥꯏꯁꯪ ꯑꯃꯅꯦꯕ ꯑꯗꯨꯗ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯣꯏ ꯎꯃꯪ ꯂꯥꯏꯁꯦ ꯁꯤꯗ ꯋꯥꯁꯛꯅꯈꯤꯕ ꯃꯕꯥꯅꯤꯁꯦ ꯃꯣꯏ ꯈꯨꯟ ꯃꯁꯦꯟ ꯀꯣꯏꯅꯕ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯅ ꯑꯗ ꯃꯥꯅ ꯍꯦꯛ ꯐꯣꯟ ꯇꯧꯔꯒ ꯃꯤꯉꯣꯟꯗꯒꯤ ꯃꯥꯗꯤ ꯐꯣꯟ ꯄꯥꯏꯗꯕ ꯑꯗꯨ ꯋꯥꯁꯛꯇꯣ ꯀꯣꯛꯅꯔꯁꯤ ꯃꯣꯏ ꯏꯃꯤꯠꯇ ꯏꯆꯥꯡ ꯎ ꯉꯝꯗꯅ ꯃꯥꯡꯒꯦ ꯅꯪꯒ ꯊꯨꯡꯅꯗ꯭ꯔꯗꯤꯒ ꯍꯥꯏꯅꯕꯗꯣ ꯑꯗꯨꯒꯤ ꯑꯗꯨ ꯋꯥꯁꯛꯇꯣ ꯑꯝꯇ ꯀꯣꯛꯄꯤꯌꯨꯅ ꯃꯥꯅ ꯍꯥꯟꯅ ꯌꯨꯝ ꯄꯥꯟꯊꯣꯔꯛꯑꯕꯅꯤꯅ ꯃꯥꯅ ꯍꯥꯏꯕ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯐꯣꯟ ꯃꯄꯨꯗꯨꯅ ꯁꯟꯗꯣꯔꯛꯑꯕ ꯑꯁ ꯅꯨꯄꯥ ꯀꯣꯏꯅꯩ ꯅꯨꯄꯥꯗ ꯐꯣꯟ ꯇꯧꯏ ꯈꯣꯠꯂꯦꯅ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯒꯤ ꯃꯅꯥꯀꯣꯡ ꯌꯧꯔꯛꯑꯦꯕꯀꯣ ꯑꯗꯩꯗꯤ ꯈꯠꯅꯔꯦ ꯌꯥꯝ ꯈꯠꯅꯔꯦ ꯃꯣꯏꯁꯤ ꯅꯨꯄꯥ ꯀꯣꯏ ꯈꯣꯠꯂꯤ ꯅꯪ ꯑꯗꯨꯅ ꯑꯗꯩ ꯁꯥꯎꯅꯤꯡꯗꯅ ꯃꯥꯁꯦ ꯃꯄꯥꯝ ꯆꯠꯂꯦꯕ ꯃꯄꯥꯝ ꯆꯠꯂꯦ ꯑꯗꯩꯗꯤ ꯃꯣꯏ ꯀꯧꯕ ꯂꯥꯛꯑꯦ ꯑꯗꯩꯗꯤ ꯃꯥꯅ ꯃꯄꯥꯝ ꯆꯠꯂꯤꯁꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯊꯕꯛꯁꯦ ꯁꯨꯅꯤꯡꯗꯕ ꯃꯥꯅ ꯑꯗꯨꯝ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯄꯨꯕ ꯑꯗꯩ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯃꯛꯅ ꯌꯦꯡꯁꯤꯟꯕ ꯅꯨꯄꯥꯗꯨꯗꯅ ꯅꯨꯄꯤ ꯊꯤꯔꯗꯤ ꯅꯪ ꯁꯤ ꯁꯨꯗꯤ ꯍꯥꯏꯗꯕ ꯃꯥꯒꯤꯗꯤ ꯃꯅꯦꯝꯅ ꯐꯪꯉꯤ ꯉꯥꯡ ꯃꯀꯨꯅ ꯐꯪꯉꯤ ꯉꯥꯡ ꯑꯃꯅ ꯐꯪꯉꯤ ꯉꯥꯡ ꯃꯥꯁꯨ ꯋꯥꯔꯛꯄ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯥꯅꯁꯨ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯖꯅꯨꯅ ꯆꯠꯄ ꯑꯗꯨ ꯁꯣꯝꯗꯅ ꯆꯠꯂꯤꯕꯩ ꯃꯔꯝꯗꯨꯅ ꯅꯨꯄꯥꯗꯣ ꯐꯣꯟ ꯇꯧꯅꯔꯝꯕꯒꯤ ꯆꯠꯄ ꯑꯣꯏꯅ ꯃꯣꯏꯅ ꯀꯧꯕ ꯂꯥꯛꯄꯗ ꯑꯗꯨ ꯑꯣꯏꯅ ꯂꯣꯏꯅ ꯋꯥꯁꯦ ꯑꯗꯨꯗ ꯆꯥꯎꯊꯣꯛꯍꯜꯂꯒ ꯑꯗꯨ ꯑꯣꯏꯅ ꯍꯥꯏꯔꯕ ꯑꯇꯩ ꯃꯌꯥꯝꯗꯨꯗꯤ ꯑꯝꯇ ꯍꯥꯏꯗ꯭ꯔꯕ ꯃꯉꯣꯟꯗ ꯑꯣꯏꯅ ꯃꯣꯏꯒꯤ ꯃꯥꯝꯇꯣꯜ ꯑꯣꯏꯅꯁꯨ ꯂꯣꯏ ꯐꯨꯔꯕꯀꯣ ꯑꯗꯩ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯩ ꯑꯃꯨꯛ ꯆꯠꯂꯨ ꯅꯃꯥ ꯐꯪꯉꯤ ꯅꯥꯇꯩ ꯆꯥꯗꯦ ꯅꯣꯏ ꯐꯪꯉꯤ ꯍꯜꯂꯛꯑ ꯂꯩ ꯌꯥꯔꯣꯏ ꯆꯠꯂꯨꯅ ꯃꯥꯁꯦ ꯑꯃꯨꯛ ꯆꯠꯍꯜꯂꯦꯕꯀோ ꯑꯃꯨꯛ ꯆꯠꯂꯦ ꯃꯇꯝ ꯈꯔ ꯃꯄꯥꯝꯗ ꯂꯩꯔꯨꯔꯒ ꯑꯗꯨ ꯍꯟꯖꯟꯅꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯃꯥꯁꯦ ꯃꯣꯏꯁꯨ ꯃꯥ ꯑꯗꯨꯝ ꯍꯥꯏ ꯑꯩꯒꯤꯁꯨ ꯑꯁꯣꯏꯕ ꯂꯩꯔꯝꯃꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯉꯥꯡꯅꯤꯅ ꯃꯇꯝꯗꯨꯗ ꯑꯩꯁꯨ ꯈꯣꯡꯒꯨꯟ ꯇꯥꯄꯣꯟꯇꯦ ꯍꯦꯛ ꯀꯩꯅꯣꯝꯃ ꯉꯥꯡꯉꯁꯨ ꯏꯅꯦꯝꯅ ꯑꯩꯁꯨ ꯍꯦꯛ ꯌꯧ ꯈꯨꯝꯕ ꯑꯩ ꯅꯨꯄꯥꯒ ꯉꯥꯡꯅꯔꯁꯨ ꯑꯗꯨꯝ ꯐꯨꯗꯠꯅꯕ ꯑꯗꯨꯝ ꯈꯠꯅꯕ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤꯁꯨ ꯑꯁꯣꯏꯕ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏꯁꯨ ꯉꯟꯅ ꯌꯨꯝ ꯄꯥꯜꯂꯛꯄꯅꯤꯅ ꯃꯁꯥꯅ ꯑꯗꯨꯝ ꯍꯥꯏꯖꯩꯕ ꯃꯤꯅ ꯂꯣꯏ ꯂꯥꯜꯂꯤ ꯑꯩ ꯅꯦꯝꯅ ꯑꯣꯜꯂꯤ ꯑꯩ ꯅꯨꯄꯥꯅ ꯑꯣꯜꯂꯤ ꯃꯥꯁꯨ ꯀꯩꯁꯨ ꯍꯥꯏꯖꯗꯦꯕꯀꯣ ꯑꯗꯩꯗꯤ ꯑꯩ ꯅꯨꯄꯥꯁꯦ ꯀꯣꯜꯂꯤꯛ ꯄꯣꯠ ꯆꯩ ꯍꯦꯛ ꯂꯪꯈꯥꯏꯕ ꯑꯩꯁꯨ ꯍꯦꯛ ꯑꯣꯛ ꯀꯣꯛꯅ ꯀꯞꯊꯣꯛꯄ ꯑꯉꯥꯡ ꯑꯣꯏꯅ ꯄꯥꯜꯂꯕꯅꯤꯅ ꯑꯗꯩ ꯅꯣꯡꯃ ꯃꯣꯏ ꯃꯤꯀꯣꯛ ꯊꯤꯕ ꯂꯥꯛꯁꯥꯅꯤꯗ ꯑꯗꯨꯗ ꯃꯤꯀꯣꯛ ꯊꯤꯕ ꯂꯥꯛꯄꯁꯤꯗ ꯃꯀꯨꯕꯣꯛꯁꯨ ꯂꯩꯕ ꯑꯗ ꯍꯧꯖꯤꯛꯀꯤ ꯃꯤꯀꯣꯛ ꯊꯤꯕ ꯌꯨꯝꯀꯣꯛ ꯊꯤꯕ ꯂꯥꯛꯏꯗꯨꯅ ꯅꯪꯒꯤ ꯅꯄꯥ ꯃꯃꯤꯡꯒ ꯌꯨꯝꯅꯥꯛꯀ ꯍꯥꯏꯔꯛꯎ ꯍꯥꯏꯕ ꯑꯗ ꯃꯥꯅ ꯃꯄꯨꯒꯤꯁꯦ ꯍꯥꯏꯗꯣꯏꯔꯥ ꯃꯄꯥꯒꯤꯁꯦ ꯍꯥꯏꯗꯣꯏꯔꯥ ꯃꯥꯁꯦ ꯆꯃꯝꯅꯔꯦꯕ ꯃꯄꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯁꯣꯏꯔꯗꯤꯅꯀꯣ ꯑꯩꯗꯤ ꯕꯕꯥꯒꯤ ꯃꯃꯤꯡꯒ ꯌꯨꯝꯅꯥꯛꯀꯗꯤ ꯑꯩ ꯈꯪꯗꯦ
ꯍꯥꯏꯕ ꯑꯗ ꯃꯀꯨꯕꯣꯛꯁꯤꯅ ꯉꯥꯡꯉꯛꯑꯦꯕꯀꯣ ꯀꯩꯅꯣꯅꯦ ꯅꯄꯥ ꯃꯃꯤꯡ ꯌꯨꯝꯅꯥꯛ ꯃꯃꯤꯡꯐꯥꯎ ꯈꯪꯗꯕ ꯅꯪꯕꯨ ꯈꯣꯡꯕꯥꯜ ꯂꯨꯄꯥꯟꯗꯒꯤ ꯄꯣꯛꯄ꯭ꯔꯥ ꯌꯦꯅꯈꯥꯏꯌꯨꯝꯒꯨꯟꯗ ꯄꯣꯛꯄ ꯃꯆꯥꯔꯥ ꯅꯄꯥ ꯂꯩꯇꯕ ꯃꯆꯥꯔꯥ ꯑꯅ ꯉꯥꯡꯉꯛꯄ ꯃꯥꯁꯦ ꯀꯞꯄ ꯆꯦꯟꯁꯤꯜꯂꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩ ꯃꯄꯨꯁꯤꯗ ꯃꯥꯅ ꯏꯄꯨ ꯑꯩꯒꯤ ꯏꯄꯥ ꯃꯁꯛ ꯑꯝꯇꯗꯤ ꯇꯥꯛꯄꯤꯌꯨ ꯌꯨꯝꯅꯥꯛ ꯑꯝꯇꯗꯤ ꯇꯥꯛꯄꯤꯌꯨ ꯑꯅ ꯃꯥꯅ ꯌꯥꯝ ꯀꯞꯄꯒ ꯍꯥꯏꯌꯦꯕ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯇꯕ ꯃꯣꯏꯅ ꯑꯗꯩ ꯑꯃꯨꯛ ꯃꯥꯁꯦ ꯃꯤꯔꯣꯜꯂꯦ ꯃꯤꯔꯣꯜ ꯃꯇꯝꯁꯤꯗ ꯗꯥꯛꯇꯔꯗ ꯆꯦꯛ ꯑꯃꯐꯥꯎ ꯍꯦꯛ ꯆꯠ ꯉꯝꯗꯕ ꯑꯗꯩ ꯍꯤꯗꯥꯛ ꯑꯃꯐꯥꯎ ꯍꯦꯛ ꯆꯥ ꯉꯝꯗꯕ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯃꯥꯒ ꯃꯤꯔꯣꯟꯃꯤꯟꯅꯕ ꯃꯧ ꯑꯃꯅ ꯃꯣꯏꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯑꯗꯨꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯃꯥꯗꯤ ꯃꯆꯥ ꯄꯣꯛꯈ꯭ꯔꯦ ꯃꯧꯗꯣ ꯑꯗꯣ ꯃꯥꯅ ꯑꯩꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤꯈꯩꯁꯦ ꯆꯥꯎ ꯅꯪꯁꯨ ꯆꯥꯕ ꯑꯗꯨꯝ ꯌꯥꯕ ꯍꯤꯗꯥꯛ ꯒꯨꯂꯤ ꯉꯥꯛꯇꯅꯦꯅ ꯄꯤꯔꯛꯄ ꯑꯗ ꯃꯥꯅ ꯁꯤꯕꯨ ꯑꯩꯅ ꯀꯔꯝ ꯀꯥꯟ ꯆꯥꯗꯣꯏꯅꯣꯁꯨ ꯈꯪꯗꯕꯅꯤ나 마지 ꯆꯥꯗ꯭ꯔꯦꯕꯀꯣ ꯑꯗꯩ ꯑꯉꯥꯡꯁꯦ ꯄꯣꯛꯑꯦ ꯑꯉꯥꯡꯁꯦ ꯄꯣꯛꯑꯀꯥꯟꯗꯗꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯇꯧꯔꯦꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯈꯣꯡ ꯍꯥꯝꯗꯦꯅ ꯑꯣꯄꯔꯦꯁꯟ ꯇꯧꯅꯔꯦꯕ ꯄꯩꯁꯥꯁꯦ ꯆꯪꯉꯦꯀꯣ ꯑꯗꯨꯗ ꯍꯜꯂꯛꯑꯒ ꯉꯥꯡꯉꯦ ꯃꯅꯦꯝꯕꯣꯏ ꯀꯩꯍꯣꯏ ꯃꯌꯥꯝꯁꯤꯅ ꯍꯤꯗꯥꯛ ꯒꯨꯂꯤ ꯐꯖꯅ ꯆꯥꯗꯕꯩꯅꯤ ꯈꯣꯠꯇꯕꯩꯅꯤꯅ ꯑꯗꯣ ꯃꯥꯒꯤ ꯎꯄꯨꯗꯣ ꯀꯣꯏꯊꯤ ꯊꯤꯔꯒ ꯉꯁꯥꯏꯒꯤ ꯃꯤꯒꯤ ꯃꯧꯗꯨꯅ ꯃꯣꯏꯅ ꯂꯩꯕꯤꯈꯤꯕ ꯆꯦꯛ ꯆꯠꯂ ꯂꯩꯕꯤꯈꯤꯕ ꯍꯤꯗꯥꯛꯁꯨ ꯅꯠꯇꯕ ꯃꯤꯒꯤ ꯃꯧꯗꯨꯅ ꯄꯤꯔꯛꯈꯤꯕ ꯍꯤꯗꯥꯛꯈꯩꯗꯣ ꯄꯨꯊꯣꯔꯛꯑꯦ ꯁꯤ ꯆꯥꯗꯕꯩꯅꯤ ꯈꯣꯠꯇꯕꯩꯅꯦꯅ ꯑꯗꯨꯗꯤ ꯏꯃꯥꯟꯅꯕꯤꯅ ꯄꯤꯔꯛꯄꯅꯤ ꯀꯔꯝ ꯀꯥꯟ ꯆꯥꯗꯣꯏꯅꯣꯗꯣ ꯈꯪꯗꯕꯅꯤꯅ ꯑꯩꯒ ꯃꯥꯒ ꯆꯥꯟꯅꯕ꯭ꯔꯥ ꯆꯥꯟꯅꯗꯕ꯭ꯔꯥꯁꯨ ꯈꯪꯗꯦ ꯊꯥ ꯀꯌꯥ ꯁꯨꯔꯛꯄꯗ ꯆꯥꯗꯣꯏꯅꯣ ꯈꯪꯗꯕꯅꯤꯅ ꯑꯩꯅ ꯆꯥꯈꯤꯗꯕꯅꯤ ꯃꯥꯒ ꯑꯩꯒꯗꯤ ꯊꯥ ꯃꯤꯔꯣꯟꯕ ꯊꯥꯁꯨ ꯃꯥꯟꯅꯗꯕꯅꯤꯅ ꯃꯥꯅ ꯑꯉꯥꯡ ꯄꯣꯛꯀꯥꯟ ꯄꯤꯔꯛꯄꯅꯤ ꯃꯇꯝꯗ ꯑꯩꯗꯤ ꯊꯥ 5 ꯇꯔꯨꯛꯈꯛ ꯁꯨꯔꯤ ꯑꯗꯨꯀꯥꯟ ꯆꯥ ꯌꯥꯕ꯭ꯔꯥꯁꯨ ꯈꯪꯗꯕꯅꯤꯅ ꯃꯥꯗꯤ ꯀꯤꯗꯅ ꯆꯥꯍꯧꯗꯕꯅꯦꯕ ꯑꯗꯨ ꯑꯃꯨꯛ ꯍꯥꯏꯕ ꯃꯥꯅ ꯃꯊꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯩ ꯃꯅꯤꯡ ꯀꯨꯟꯕꯁꯤꯗꯁꯨ ꯃꯅꯦꯝꯕꯣꯛꯁꯤꯅ ꯉꯥꯡꯕ ꯃꯃꯥꯗꯨꯗꯤ ꯂꯥꯛꯇ꯭ꯔꯦꯅꯦ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯃꯤꯅ ꯑꯩꯈꯣꯏꯅ ꯂꯣꯏ ꯍꯣꯠꯅꯔꯦꯅ ꯉꯥꯡꯕꯀꯣ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯈꯔ ꯂꯩꯔꯒ ꯃꯣꯏꯗꯨꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯧ ꯑꯃ ꯃꯆꯥ ꯄꯣꯛ ꯁꯥꯅꯤꯗ ꯆꯦꯛ ꯅꯨꯡꯒ ꯌꯥꯝ ꯆꯠꯄ ꯍꯤꯗꯥꯛ ꯒꯨꯂꯤꯒ ꯋꯥꯠꯇꯅ ꯆꯥꯕ ꯑꯗ ꯑꯃꯨꯛ ꯑꯗꯨꯏ ꯃꯧꯁꯤ ꯃꯆꯥ ꯄꯣꯛꯄꯁꯤꯗ ꯑꯗꯨꯏꯁꯨ ꯃꯈꯣꯡ ꯍꯥꯝꯃꯨ ꯌꯥꯗꯦ ꯑꯉꯥꯡꯗꯣ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯑꯗ ꯑꯃꯨꯛ ꯃꯥꯅ ꯍꯥꯏꯔꯦ ꯃꯤꯒꯤ ꯃꯧ ꯏꯅꯥꯛ ꯈꯨꯟꯕ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯕ ꯆꯥꯡ ꯅꯥꯏꯅ ꯆꯥꯕꯁꯤꯁꯨ ꯋꯥꯠꯇꯅ ꯆꯥꯕꯁꯤꯁꯨ ꯃꯆꯥꯗꯣ ꯃꯈꯣꯡ ꯍꯥꯝꯗꯣꯛꯎ ꯌꯥꯗꯦꯅ ꯑꯣꯄꯔꯦꯁꯟ ꯇꯧꯅꯩ ꯆꯞ ꯃꯥꯟꯅꯗ꯭ꯔꯥ ꯑꯗꯨꯗꯤꯅ ꯃꯥꯅ ꯃꯈꯣꯏꯒꯤ ꯃꯤꯅ ꯋꯥꯍꯩ ꯑꯃ ꯍꯦꯟꯈꯤꯕꯁꯦ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯍꯥꯏꯈꯤꯕꯁꯦ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯥꯅ ꯁꯦꯡꯗꯣꯛꯅꯤꯡꯕꯗꯨꯅꯦꯕ ꯑꯗꯩ ꯈꯔ ꯂꯩꯔꯒ ꯃꯥꯏ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯀꯣꯏꯔꯛꯑꯖꯥꯠꯅꯦꯕꯀꯣ ꯃꯥꯗꯤ ꯃꯆꯥ ꯆꯦꯔ ꯂꯩꯔꯒ ꯅꯨꯄꯥꯁꯤ ꯀꯣꯏꯕ ꯆꯠꯇꯅ ꯊꯥꯕꯜ ꯆꯠꯇꯅ ꯏꯁꯩ ꯆꯠꯇꯅ ꯅꯨꯄꯤ ꯀꯣꯏꯈꯠꯇꯅ ꯇꯧꯋꯦ ꯃꯥꯁꯦ ꯁꯥꯎꯅꯔꯦ ꯈꯠꯅꯔꯦ ꯐꯨꯗꯠꯅꯔꯦ ꯃꯣꯏꯅꯤꯁꯦꯀꯣ ꯄꯣꯠ ꯆꯩꯒ ꯊꯨꯒꯥꯏꯅꯗꯅ ꯑꯗꯩ ꯃꯥꯅ ꯃꯄꯨꯁꯦ ꯅꯥꯏ ꯑꯝꯇꯁꯨ ꯌꯨꯝꯗ ꯆꯠꯀꯦ ꯍꯥꯏꯕꯁꯦ ꯃꯣꯏꯅ ꯁꯨꯡꯌꯥ ꯌꯥꯗꯕ ꯃꯥꯁꯦ ꯑꯗꯨꯒꯤ ꯁꯥꯎꯅꯤꯡꯕꯒ ꯑꯗꯩ ꯃꯥꯅ ꯄꯥꯈꯪ ꯁꯥꯗꯅ ꯀꯣꯏ ꯆꯠ ꯂꯩꯕꯗꯨꯒ ꯑꯁ ꯑꯩꯁꯨ ꯇꯦꯟꯁꯟ ꯌꯥꯝ ꯂꯩꯔꯦꯗ ꯏꯆꯥꯁꯤꯒ ꯑꯩ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯃꯥꯁꯨ ꯆꯠꯂꯕꯀꯣ ꯑꯗꯩ ꯆꯠꯂꯒꯗꯤ ꯑꯗꯨꯒꯤ ꯂꯩꯕꯁꯤꯗꯗꯤ ꯃꯥꯁꯦ ꯊꯥ 6-7 ꯂꯩꯌꯦꯕ ꯑꯗ ꯃꯥꯏ ꯃꯇꯩꯁꯤꯅ ꯅꯨꯄꯤ ꯑꯗꯨꯝ ꯀꯣꯏꯗꯅ ꯂꯩꯔꯦ ꯑꯁꯤ ꯃꯥꯡꯉꯅꯤ ꯑꯗꯨꯅ ꯅꯪ ꯂꯥꯛꯎ ꯇꯧꯅꯨ ꯃꯧꯑꯅ ꯃꯇꯩꯁꯤꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯍꯥꯏꯌꯦꯕ ꯃꯥꯏ ꯅꯨꯄꯥꯁꯤꯅꯗꯤ ꯅꯣꯡꯃꯇ ꯐꯣꯟꯁꯨ ꯇꯧꯔꯛꯇꯕ ꯀꯧꯕꯁꯨ ꯂꯥꯛꯇꯕ ꯃꯥꯗꯤ ꯃꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯦꯟꯅ ꯃꯃꯥꯟꯅꯕꯒꯩ ꯀꯣꯏ ꯆꯠꯇꯅ ꯊꯥꯕꯜ ꯆꯣꯡ ꯆꯠꯇꯅ ꯂꯩꯊꯣꯛꯈ꯭ꯔꯦꯕ ꯑꯉꯥꯡꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯄꯣꯟꯇꯦꯕꯀꯣ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯄꯥꯟꯕꯩ ꯑꯁꯣꯏꯕ ꯍꯥꯏꯁꯤꯅꯦꯕ ꯅꯨꯄꯥꯅ ꯑꯗꯨꯃꯥꯏꯅ ꯂꯩꯈꯤꯅꯤ ꯅꯨꯄꯤꯅ ꯃꯆꯥ ꯑꯃ ꯆꯦꯜꯂ ꯂꯩꯍꯧꯅꯦꯕ ꯑꯗꯨꯒꯤ ꯃꯄꯥꯝꯗ ꯂꯩꯔꯤꯉꯩ ꯆꯩꯔꯛꯁꯤꯗꯅꯦ ꯃꯣꯏꯒꯤ ꯃꯄꯨꯁꯤꯁꯨ ꯁꯣꯜꯂꯃꯤꯅꯀꯣ ꯃꯣꯏꯒꯤ ꯃꯅꯦ ꯑꯃꯅ ꯍꯪꯉꯛꯑꯦ ꯍꯥꯏꯌꯦ ꯅꯪ ꯅꯣꯏ ꯕꯕꯥ ꯃꯁꯛ ꯈꯪꯅꯤꯡꯕ꯭ꯔꯥ ꯅꯪ ꯅꯣꯏ ꯕꯕꯥꯗꯣ ꯎꯅꯤꯡꯕ꯭ꯔꯥꯅ ꯑꯩ ꯌꯥꯝ ꯎꯅꯤꯡꯉꯤ ꯑꯩ ꯄꯣꯛꯄꯗꯒꯤ ꯏꯄꯥ ꯃꯁꯛ ꯈꯪꯗ꯭ꯔꯤ ꯏꯄꯥꯗꯣ ꯀꯗꯥꯏꯗꯩꯅꯣ ꯃꯥꯒꯤ ꯌꯨꯝꯅꯥꯛꯅ ꯀꯩꯅꯣ ꯃꯃꯤꯡꯅ ꯀꯩ ꯀꯧꯏ ꯈꯪꯗ꯭ꯔꯤ ꯑꯩ ꯏꯄꯥꯒꯤ ꯃꯁꯛ ꯎꯗꯅ ꯏꯄꯥꯗꯣ ꯍꯥꯟꯅ ꯁꯤꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯏꯄꯥ ꯃꯁꯛ ꯈꯪꯗꯕ ꯃꯆꯥ ꯇꯥꯔꯅꯤ ꯑꯩ ꯑꯝꯇꯗꯤ ꯆꯠꯆꯒꯦ ꯍꯥꯏꯔꯕ ꯆꯠꯂꯣꯅ ꯑꯉꯥꯡꯁꯦ ꯃꯣꯏꯅ ꯂꯧꯍꯧꯔꯒ ꯃꯥꯁꯦ ꯆꯠꯂꯕ ꯃꯄꯥꯏ ꯃꯌꯨꯝꯗꯀꯣ ꯃꯣꯏꯅ ꯂꯣꯏ ꯇꯥꯛꯑꯒ ꯑꯗꯨꯒ ꯃꯥꯅ ꯉꯋꯥꯏ ꯃꯉꯣꯟꯗ ꯌꯥꯝ ꯀꯧꯈꯤꯕ ꯃꯧ ꯑꯃ ꯃꯥꯅ ꯃꯄꯨꯒ ꯂꯥꯏ ꯈꯨꯔꯨꯝ ꯆꯠꯄꯗ ꯑꯗꯨꯝ ꯀꯧꯔꯛꯄ ꯃꯧꯗꯣ ꯑꯗꯨꯁꯦ ꯃꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯃꯟꯗꯣꯝꯆꯥ ꯃꯥꯏ ꯅꯨꯄꯥꯗꯨꯒꯤ ꯃꯟꯗꯣꯝꯆꯥ ꯃꯕꯣꯛ ꯊꯣꯛꯄ ꯃꯥꯒꯤꯅꯀꯣ ꯑꯗꯨ ꯑꯣꯏ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯃꯥꯅ ꯊꯤꯒꯠꯅꯔꯛꯄꯗ ꯑꯗꯩꯗꯤ ꯃꯥꯁꯤꯅ ꯍꯦꯛ ꯆꯪꯕꯒ ꯃꯣꯏꯁꯦ ꯃꯥꯁꯦ ꯃꯁꯛ ꯇꯥꯛꯄꯁꯤꯗꯅꯦ ꯃꯣꯏꯁꯦ ꯃꯥꯡꯒꯣꯟꯗ ꯃꯣꯏ ꯆꯥ ꯅꯨꯡ ꯊꯛꯅꯔꯒ ꯑꯌꯨꯛꯀꯤ ꯅꯨꯡꯁꯥ ꯌꯥꯔ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯂꯣꯏꯅ ꯃꯄꯨ ꯃꯕꯣꯛ ꯃꯄꯥ ꯑꯗꯩꯗꯤ ꯃꯄꯥꯗꯨꯅ ꯊꯤꯔꯤꯕ ꯅꯨꯄꯤ ꯂꯣꯏꯅꯃꯛ ꯂꯩꯔꯝꯃꯦ ꯍꯥꯏꯌꯦ ꯑꯗ ꯃꯥꯅ ꯑꯩꯁꯦ ꯑꯗꯨꯅꯤ ꯃꯁꯛ ꯇꯥꯛꯄꯁꯤꯗꯅꯦ ꯑꯍꯥꯟꯕꯁꯦ ꯀꯅꯥꯅꯣ ꯏꯕꯦꯝꯃ ꯆꯪꯉꯧꯅ ꯃꯄꯥꯁꯤꯅ ꯍꯥꯟꯅ ꯀꯧꯁꯜꯂꯛꯏ ꯍꯥꯏꯌꯦꯕꯀꯣ ꯃꯥꯅꯗꯤ ꯑꯁꯤꯁꯦ ꯑꯩꯒꯤ ꯏꯄꯥ ꯃꯥꯟꯗꯤ ꯃꯥꯜꯂꯤꯗꯀꯣꯅꯗꯤ ꯈꯜꯂꯒ ꯑꯗꯩ ꯃꯥꯅ ꯃꯁꯛ ꯇꯥꯛꯄ ꯀꯥꯟꯗ ꯑꯩ ꯏꯄꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯅꯤ ꯏꯄꯥ ꯊꯤꯕ ꯂꯥꯛꯄꯅꯤ ꯏꯄꯥꯒꯤ ꯃꯁꯛ ꯈꯪꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕꯁꯦ ꯃꯄꯥꯁꯦ ꯅꯣꯟꯊꯈ꯭ꯔꯦ ꯍꯥꯏꯌꯦꯕ ꯃꯉꯣꯟꯗꯐꯥꯎ ꯃꯥꯏꯁꯦ ꯑꯣꯟꯁꯤꯜꯂ ꯌꯦꯡꯉꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩꯗꯤ ꯃꯥꯅ ꯃꯣꯏꯅ ꯃꯊꯪ ꯁꯨꯝ ꯍꯪꯉꯛꯏ ꯍꯥꯏ ꯀꯃꯥꯏꯅ ꯅꯪ ꯀꯃꯥꯏ ꯇꯧꯔꯤ ꯅꯆꯥꯅ ꯀꯌꯥ ꯁꯨꯔꯕ ꯅꯨꯄꯥꯅ ꯀꯩ ꯍꯣꯠꯅꯕ ꯅꯪ ꯅꯌꯨꯝ ꯄꯥꯟꯕꯅ ꯀꯌꯥꯝ ꯀꯨꯏꯔꯕꯅ ꯁꯨꯝ ꯀꯩ ꯍꯣꯠꯅꯔ ꯆꯥꯕꯅ ꯑꯗꯩ ꯃꯊꯪ ꯃꯄꯨ ꯃꯕꯣꯛꯅ ꯍꯪꯉꯛꯄꯖꯥꯠꯅꯤ ꯃꯄꯥꯗꯨꯅ ꯁꯨꯃꯥꯏꯅ ꯍꯪꯉꯛꯏ ꯍꯥꯏ
ꯅꯃꯥꯗꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯃꯥꯗꯤ ꯀꯃꯥꯏꯅ ꯄꯥꯜꯂꯤ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯃꯤꯑꯣꯠ ꯃꯤꯅꯩ ꯇꯧꯗꯕ꯭ꯔꯥ ꯃꯥ ꯅꯨꯡꯉꯥꯏꯅ ꯂꯩꯕ꯭ꯔꯥ ꯃꯆꯥꯗꯤ ꯌꯥꯎꯈ꯭ꯔꯕꯅ ꯀꯥꯏꯅꯈꯤꯕ ꯀꯨꯏꯔꯒꯁꯨ ꯃꯥꯅ ꯂꯧꯖꯔꯝꯕ ꯅꯨꯄꯤꯅꯤꯅ ꯍꯪꯖꯔꯛꯏꯅꯦꯕ ꯑꯗꯣ ꯉꯁꯥꯏ ꯃꯃꯥ ꯃꯄꯥꯅꯗꯤ ꯃꯥꯏ ꯅꯨꯄꯤꯗꯨꯗꯤ ꯍꯪꯕꯤꯗꯦꯗꯅ ꯑꯗꯣ ꯃꯁꯥꯅꯗꯤ ꯍꯪꯉꯛꯏꯗꯨꯅꯦꯕ ꯃꯥꯅ ꯈꯨꯝꯃꯦ ꯍꯥꯏ ꯁꯨꯃꯥꯏꯅ ꯂꯂꯣꯟ-ꯏꯇꯤꯛ ꯇꯧꯔ ꯑꯗꯨꯝ ꯂꯩ ꯃꯆꯥ ꯌꯥꯎꯈ꯭ꯔꯦ 2 ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯩꯗꯤ ꯃꯥꯅ ꯅꯪꯅ ꯁꯤꯗ ꯂꯥꯛꯏꯁꯤꯕꯨ ꯅꯪ ꯀꯔꯤ ꯄꯥꯝꯃꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯦꯅꯀꯣ ꯑꯩ ꯏꯄꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯂꯥꯛꯄꯅꯤ ꯑꯩ ꯀꯩꯁꯨ ꯄꯥꯝꯗꯦ ꯑꯗ ꯑꯩ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯀꯩꯅꯣꯝ ꯇꯧꯅꯔꯛꯄ ꯃꯇꯝꯗ ꯏꯄꯥꯅ ꯂꯦꯞꯄꯤꯕ ꯏꯄꯥ ꯂꯩꯔꯤꯅ ꯆꯣꯡꯊꯣꯛꯄꯤꯕꯗꯣ ꯄꯥꯝꯃꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥꯁꯤꯅ ꯑꯣꯜꯂꯛꯄ ꯅꯩꯔꯛꯄ ꯃꯇꯝꯗ ꯅꯃꯥ ꯅꯄꯥꯁꯨ ꯂꯩꯇꯕ ꯅꯪꯕꯨ ꯀꯅꯥꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯤꯗꯣꯏꯅꯣ ꯑꯩꯅ ꯐꯨꯅꯤꯡꯕ ꯐꯨꯕꯗꯅ ꯍꯥꯏ ꯑꯩ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯔꯖꯥꯠꯅꯦꯕ ꯑꯗꯩ ꯐꯣꯟ ꯅꯝꯕꯔꯁꯦ ꯂꯧꯔꯛꯑꯕ ꯃꯥꯅꯀꯣ ꯑꯗꯨꯒ ꯂꯥꯛꯑꯦ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯄꯨꯟꯁꯤꯒꯤ ꯄꯣꯛꯄꯗꯒꯤ ꯑꯍꯥꯟꯕ ꯃꯄꯥ ꯃꯁꯛ ꯎꯕ ꯈꯪꯕ ꯅꯨꯃꯤꯠꯅꯦꯕ ꯑꯗꯩꯗꯤ ꯍꯜꯂꯦ ꯃꯥꯁꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯂꯦ ꯍꯟꯖꯟꯅꯔꯦ ꯂꯩꯔꯦ ꯑꯗꯨꯀꯥꯟꯗ ꯑꯗꯨꯝ ꯋꯥꯠꯂꯛꯄ ꯈꯣꯠꯂꯛꯄ ꯌꯨꯝ ꯑꯃ ꯄꯥꯜꯂꯃꯤꯅꯀꯣ ꯑꯗꯨꯗ ꯃꯥꯅ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇꯗꯅ ꯃꯄꯥꯁꯤꯗ ꯍꯥꯏꯕꯖꯥꯠꯅꯦꯕ ꯐꯣꯟ ꯇꯧꯕꯁꯤꯗꯅꯦ ꯃꯄꯥꯁꯨ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇꯕ ꯃꯃꯥ ꯑꯇꯣꯝꯕꯤꯁꯤꯅ ꯄꯥꯏꯔ ꯄꯥꯠ ꯆꯠꯈꯤ ꯑꯗꯨ ꯆꯠꯈꯤ ꯂꯧ ꯆꯠꯈꯤ ꯍꯜꯂꯛꯇ꯭ꯔꯤ ꯂꯨꯍꯣꯡꯕ ꯆꯠꯈꯤ ꯊꯦꯡꯉꯛꯀꯅꯤ ꯑꯗꯨꯝ ꯇꯧꯕ ꯑꯗꯩ ꯅꯣꯡꯃꯁꯨ ꯃꯥꯅ ꯆꯠꯂꯦꯌꯦ ꯆꯠꯂꯒ ꯑꯩꯒꯤ ꯎꯄꯨ ꯑꯝꯇꯗꯤ ꯄꯤꯌꯨ ꯑꯩ ꯄꯣꯠ ꯆꯩ ꯍꯥꯞꯄ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕꯖꯥꯠꯅꯦꯕ ꯃꯥꯗꯤ ꯑꯑꯣꯟ ꯑꯝꯇ ꯇꯝꯗꯦꯕꯀꯣ ꯈꯨꯗꯛꯇ ꯂꯨꯍꯣꯡꯈꯤꯕꯅꯤꯅ ꯃꯥꯏ ꯐꯅꯦꯛ ꯐꯤꯔꯣꯟ ꯀꯩꯀꯩ ꯈꯔ ꯇꯝꯕꯗꯨꯗꯤ ꯃꯥꯅ ꯌꯣꯟꯗꯅ ꯌꯨꯝ ꯄꯥꯟ ꯅꯧꯔꯤꯉꯩꯗ ꯇꯣꯉꯥꯟ ꯆꯥꯕꯗ ꯆꯥꯈ꯭ꯔꯦꯗꯅ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯑꯗꯨꯝꯇꯗꯤ ꯄꯤꯌꯨ ꯍꯥꯏꯕꯁꯤꯗ ꯑꯗꯨꯁꯨ ꯌꯥꯝ ꯅꯩꯅꯔꯀꯥꯟꯗꯅꯦ ꯎꯄꯨꯁꯦ ꯄꯤꯔꯛꯈꯤ ꯍꯥꯏꯌꯦꯕ ꯑꯗꯩ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕꯀꯣ ꯑꯗꯩꯗꯤ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯃꯥꯅ ꯑꯩ ꯏꯅꯦꯝꯕꯣꯛꯀꯤ ꯐꯃꯨꯡꯗ ꯇꯨꯝꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯟꯅꯔꯛꯄꯗ ꯑꯩ ꯐꯃꯨꯡꯗ ꯇꯨꯝꯃꯤ ꯅꯃꯥ ꯅꯄꯥꯅ ꯎꯄꯨ ꯑꯃ ꯍꯥꯞꯄꯛꯇꯦ ꯍꯥꯏ ꯐꯃꯨꯡ ꯑꯝꯇꯒ ꯄꯤꯌꯣꯅ ꯐꯣꯟ ꯇꯧꯕꯁꯤꯗꯅꯦ ꯑꯍꯥꯟꯕꯗ ꯃꯄꯥꯁꯤꯅ ꯄꯥꯏꯔꯛꯑꯝꯃꯒ ꯅꯅꯥꯎ ꯑꯃꯁꯨ ꯂꯨꯍꯣꯡꯈꯤꯕꯗ ꯉꯥꯏꯔꯤ ꯉꯥꯏꯈꯣ ꯈꯔ ꯇꯞꯅ ꯄꯤꯔꯛꯀꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯐꯣꯟꯁꯦ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇꯕ ꯃꯥꯅ ꯆꯠꯂꯁꯨꯅꯦ ꯂꯩꯇꯦ ꯍꯥꯏꯒꯠꯂꯛꯑꯦꯕꯀꯣ ꯑꯗꯩꯗꯤ ꯃꯆꯥꯅꯦꯅ ꯄꯣꯛꯄꯗꯒꯤ ꯑꯩꯕꯨ ꯌꯣꯛꯄꯤꯔꯛꯄꯁꯨ ꯅꯠꯇ꯭ꯔꯦ ꯑꯩꯅ ꯌꯥꯝ ꯍꯥꯏꯔꯨꯕꯁꯨ ꯅꯠꯇꯦ ꯁꯤꯒꯨꯝꯕꯁꯤꯗꯤ ꯃꯥ ꯄꯤꯐꯝ ꯊꯣꯛꯇꯕ꯭ꯔꯅꯦꯅ ꯃꯥꯅꯁꯨ ꯈꯟꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯥꯏ ꯋꯥꯈꯜꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯩ ꯁꯣꯝꯗꯁꯨ ꯍꯦꯛ ꯀꯩꯅꯣꯝ ꯇꯧꯔꯛꯄꯒ ꯅꯄꯥ ꯅꯃꯥ ꯃꯊꯣꯡ ꯈꯪꯗꯕ ꯃꯆꯥ ꯍꯦꯛ ꯍꯥꯏꯕꯤꯕ ꯁꯨꯝꯕꯁꯤꯒꯤ ꯌꯥꯝ ꯊꯤꯅ ꯃꯉꯣꯟꯁꯤꯗ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯩ ꯃꯣꯏꯒꯤ ꯃꯅꯦꯝꯕꯣꯛꯁꯤ ꯉꯥ ꯂꯂꯣꯟꯕ ꯖꯥꯠꯅꯦꯕ ꯑꯗ ꯃꯣꯏ ꯁꯥꯒꯩꯗꯨꯒꯤ ꯃꯅꯦꯝꯕꯣꯛ ꯍꯧꯖꯤꯛꯀꯤ ꯃꯕꯣꯛ ꯃꯄꯥꯒꯤ ꯃꯃꯥꯗꯣ ꯑꯗꯨꯁꯦ ꯉꯥ ꯂꯂꯣꯟꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯁꯥꯒꯩꯁꯤꯒꯤ ꯃꯥꯏ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯁꯥꯒꯩꯁꯤꯒꯤ ꯃꯅꯦꯝꯕꯣꯛ ꯊꯣꯛꯄ ꯑꯃꯁꯨ ꯉꯥ ꯂꯂꯣꯟꯕꯗ ꯑꯥꯗ ꯐꯝꯃꯤꯟꯅꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯖꯥꯠꯅꯤꯗ ꯑꯁ ꯃꯃꯥꯁꯨ ꯃꯊꯣꯡ ꯈꯪꯗꯦꯗꯨꯅꯤ ꯃꯆꯥꯅꯨꯄꯤꯁꯨ ꯀꯌꯥꯝꯕꯨ ꯖꯨꯒꯣꯠ ꯆꯥꯗꯣꯏꯅꯣ ꯀꯌꯥꯝ ꯀꯨꯏꯅꯕꯨꯗ ꯌꯨꯝ ꯄꯥꯟꯒꯝꯃꯣꯒ ꯍꯥꯏꯔꯛꯄ ꯑꯗꯩ ꯉꯋꯥꯏꯁꯨ ꯃꯥꯁꯦ ꯃꯣꯏ ꯁꯥꯒꯩꯗ ꯁꯨꯝ ꯃꯥꯅ ꯊꯧꯗꯥꯕꯗ ꯁꯨꯝ ꯌꯥꯗꯕꯗꯣ ꯑꯗ ꯃꯣꯏ ꯁꯥꯒꯩꯒꯤ ꯑꯍꯜ ꯑꯃꯅ ꯊꯨꯝ ꯆꯔꯥ ꯑꯃ ꯂꯣꯏꯗꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯈꯤꯕ ꯑꯗꯨꯒꯤ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯀꯣ ꯃꯃꯥꯁꯨ ꯁꯣꯏꯈꯤꯕꯅꯤꯅꯅꯦ ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯈꯥꯡꯉ ꯄꯥꯟꯒꯦꯅ ꯃꯥꯁꯨ ꯑꯗꯨꯝ ꯄꯥꯟꯖꯕꯅꯦꯕ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯅꯩꯅꯔꯤꯉꯩ ꯃꯔꯛ ꯑꯗꯨꯝ ꯌꯨꯝꯕꯥꯟꯁꯨ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯉꯥꯡ ꯑꯣꯏꯅꯒ ꯄꯥꯜꯂꯨꯕꯅꯦ ꯁꯦꯟꯅ ꯊꯣꯛꯆꯜꯂꯛꯇꯕ ꯑꯗꯩ ꯃꯃꯥꯗ ꯍꯥꯏꯁꯤ ꯀꯗꯥꯏ ꯅꯨꯄꯥ ꯑꯃꯒ ꯌꯨꯝ ꯄꯥꯟꯅꯔ ꯂꯩꯔ ꯃꯆꯥ ꯌꯥꯎꯈ꯭ꯔꯕꯅꯤ나 ꯃꯄꯥꯗ ꯍꯥꯏꯁꯤ ꯀꯗꯥꯏ ꯅꯨꯄꯤ ꯑꯃ ꯊꯤꯔꯒ ꯃꯆꯥ ꯌꯥꯎꯔ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯃꯅꯁꯨ ꯌꯦꯡꯗ ꯑꯃꯅꯁꯨ ꯌꯦꯡꯗ ꯃꯕꯣꯛ ꯃꯄꯨꯅ ꯂꯩꯔꯝꯕꯗꯨꯁꯨ ꯂꯣꯏ ꯁꯤꯈ꯭ꯔꯦ ꯃꯅꯦꯝ ꯃꯥꯝꯇꯣꯟ ꯃꯥꯝꯍꯜ ꯉꯥꯏꯔꯦ ꯃꯣꯏꯗꯁꯨ ꯍꯥꯏꯕ ꯉꯝꯗ ꯃꯤꯑꯣꯏꯕꯒꯤ ꯀꯩꯅꯣꯝꯃ ꯇꯧꯔꯛꯄꯗ ꯏꯃꯥ ꯏꯄꯥ ꯍꯥꯏꯁꯤꯅꯦꯕ ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯁꯦ ꯃꯆꯥꯁꯤꯡꯒꯤꯗꯃꯛ ꯌꯥꯝ ꯗꯔꯀꯥꯔꯅꯦꯕ ꯑꯗꯨꯅ ꯃꯥꯁꯤ ꯀꯞꯄ ꯑꯗꯨꯝ ꯈꯥꯡꯕ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯑꯇꯇꯥꯏ ꯍꯥꯏꯕꯁꯦ ꯂꯩꯇꯕ ꯑꯩ ꯅꯨꯄꯥꯅ ꯐꯨꯔꯦ ꯅꯣꯏ ꯑꯝꯇ ꯂꯥꯛꯎ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯕꯤ ꯆꯦꯟꯁꯤꯜꯂꯒ ꯑꯩ ꯋꯥꯔꯦꯅ ꯆꯦꯟꯁꯤꯜꯂꯨꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯕ ꯑꯗꯩ ꯃꯤꯔꯣꯜꯂꯦ ꯑꯩ ꯁꯤꯃ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯐꯝꯁꯨ ꯂꯩꯇꯕ ꯌꯥꯝ ꯋꯥꯕ ꯃꯉꯣꯟꯗꯀꯣ ꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯤ ꯑꯣꯏꯅ ꯄꯣꯛꯄ ꯃꯄꯣꯛꯇꯕꯨ ꯁꯨꯃꯥꯏꯅ ꯂꯩꯍꯟꯕꯤꯔꯝꯃꯤꯁꯤꯕꯣ ꯅꯕꯥꯅꯤꯁꯦ ꯀꯣꯛ ꯁꯤꯔꯝꯕꯅ ꯐꯩ ꯍꯤꯡꯉꯦꯁꯨ ꯊꯣꯛꯄ ꯑꯩꯒꯤꯅꯦꯅ ꯏꯃꯥ ꯏꯄꯥꯅꯦ ꯂꯦꯞꯄꯤꯕꯁꯨ ꯉꯝꯗꯕ ꯀꯩꯗꯧꯔꯨꯗꯣꯏꯅꯣꯅ ꯃꯥꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯑꯗꯒꯤꯗꯤ ꯃꯥꯅ ꯀꯩꯗꯧꯔꯦ ꯅꯣꯡꯃꯗꯤ ꯍꯟꯗꯛ ꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯕꯣꯛꯁꯤꯅꯅꯦ ꯃꯄꯥ ꯄꯣꯛꯄ ꯃꯕꯣꯛꯁꯤꯅ ꯃꯥꯅ ꯍꯟꯗꯛꯁꯦ ꯎꯄꯨ ꯑꯃ ꯄꯤꯌꯣꯅ ꯌꯥꯝ ꯇꯛꯑꯦꯕ ꯑꯀꯥꯡꯊꯣꯜ ꯑꯃ ꯄꯤꯌꯣꯅ ꯑꯗ ꯃꯕꯣꯛꯇꯨꯅ ꯍꯧꯖꯤꯛꯀꯤ ꯃꯣꯏ ꯁꯣꯝꯒꯤ ꯃꯅꯦꯝꯕꯣꯛ ꯊꯣꯛꯄ ꯑꯍꯟꯗꯨꯗ ꯍꯥꯏꯔꯛꯄ ꯖꯥꯠꯅꯤꯗ ꯑꯩꯈꯣꯏꯒꯤ ꯏ ꯅꯠꯇꯦ ꯃꯤꯔꯣꯜꯂꯒ ꯃꯃꯥꯁꯤꯅ ꯄꯨꯔꯒ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯅ ꯃꯣꯏꯅ ꯅꯝꯗꯅ ꯈꯨꯟꯗꯨꯅ ꯃꯩꯔꯥꯄꯥꯏꯕꯤ ꯀ꯭ꯂꯕꯅ ꯄꯤꯁꯜꯂꯛꯈꯤꯕꯅꯤ ꯑꯗꯣ ꯏꯖꯗꯥꯕꯤ ꯄꯤꯅꯈ꯭ꯔꯦ ꯃꯥꯒꯤ ꯑꯗꯨꯅ ꯃꯥꯒꯤ ꯍꯛ ꯂꯩꯇꯦ ꯃꯆꯥꯒꯤꯁꯨ ꯌꯥꯎꯅ ꯄꯤꯈ꯭ꯔꯕꯅꯤ
ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯁꯨ ꯅꯠꯇꯦ ꯏꯆꯥꯒꯤ ꯃꯆꯥ ꯅꯠꯇꯦ ꯑꯇꯣꯞꯄ ꯅꯨꯄꯥꯒꯤ ꯃꯆꯥ ꯃꯤꯔꯣꯜꯂꯒ ꯀꯣꯏꯅꯩꯌꯦꯅ ꯏꯆꯥ ꯑꯄꯪꯕꯁꯤꯗ ꯄꯤꯁꯜꯂꯛꯄꯅꯦꯅ ꯍꯥꯏꯔꯕꯖꯥꯠꯅꯦꯕ ꯑꯁ ꯍꯦꯛꯇ ꯃꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯀꯣ ꯃꯊꯪ ꯍꯥꯏꯅꯗꯅ ꯃꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯃ ꯂꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯦꯕ ꯃꯥꯁꯤ ꯃꯃꯥꯅ ꯃꯤꯔꯣꯜꯂ ꯄꯨꯔꯛꯄꯅꯦꯌꯦ ꯑꯗꯣ ꯃꯣꯏ ꯃꯄꯥꯒꯤ ꯃꯆꯥꯁꯨ ꯅꯠꯇꯦ ꯑꯇꯣꯞꯄꯒꯤ ꯃꯤꯔꯣꯜꯂꯒ ꯃꯄꯥꯗ ꯄꯤꯁꯜꯂꯛꯄꯅꯦ ꯀꯥꯏꯅ ꯌꯥꯝ ꯐꯖꯗꯅ ꯍꯥꯏꯅꯕꯤꯕꯗꯣ ꯃꯃꯥꯗꯨꯒꯤ ꯍꯥꯡꯇꯛꯇ ꯃꯤꯔꯣꯜꯂꯒ ꯂꯥꯛꯑꯦꯅ ꯐꯖꯗꯕ ꯍꯥꯏꯅꯈꯤꯕꯗꯣ ꯃꯃꯥꯗ ꯐꯪꯈꯤꯕ ꯆꯩꯊꯦꯡꯗꯣ ꯃꯆꯥꯅꯨꯄꯤꯗꯁꯨ ꯑꯃꯨꯛ ꯍꯥꯏꯕꯤꯔꯦꯕ ꯑꯗꯨꯃꯥꯏꯅ ꯃꯆꯥꯁꯤꯗꯤ ꯀꯔꯤꯝ ꯈꯪꯖꯕ ꯅꯠꯇꯦ ꯄꯤꯕꯨꯡꯗ ꯃꯣꯏ ꯃꯤꯇꯝꯃ ꯂꯥꯛꯆꯕ ꯅꯠꯇ꯭ꯔꯥ ꯃꯥꯔꯥ ꯂꯩꯖꯗꯕ ꯃꯆꯥꯁꯤꯗꯁꯨ ꯑꯃꯨꯛ ꯍꯥꯏꯕꯤꯔꯦꯕ ꯑꯗꯩ ꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯃꯥꯁꯤꯀꯣ ꯑꯗꯩ ꯃꯥꯁꯤ ꯀꯞꯄꯒꯗ ꯂꯩꯔꯦ ꯑꯗꯩ ꯉꯥꯎꯗꯅ ꯃꯥꯁꯤ ꯆꯦꯜꯂꯛꯄꯅꯦꯕ ꯑꯝꯇꯪꯗꯤ ꯀꯧꯈꯠꯄꯤꯌꯨ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯥ ꯑꯁꯦꯡꯕꯔꯥ ꯅꯠꯇꯕ꯭ꯔꯥ ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯥꯔꯥ ꯅꯠꯇꯕ꯭ꯔꯥ ꯅꯪꯒꯤ ꯏ ꯑꯁꯦꯡꯕ ꯅꯠꯇꯕ꯭ꯔꯥ इबोकना हाइरैसे चुम्ब्रा लानब्रा आई से खतंगदे माई मचिंदगी मेदाम होगी इसे होगी ऑफिसदा आई ताजगे इबोकसिना ngalega mama tu su main tawriduni macha do kam jugo sane ge hairakpa magi masu natabra ai sibu adu aseng bam tadi khangjage sineba hoi sida mana saam gadawa mai chak mayam du yong ko yam tina sang na ngang du na khangeba aduna yum mama kairakhiba haibasida ꯄꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯃꯣꯏꯅ ꯊꯝꯕꯤꯔꯒ ꯃꯄꯥꯁꯨ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈꯤꯅꯤ ꯃꯃꯥꯁꯨ ꯄꯥꯟꯊꯣꯛꯈꯤꯅꯤ ꯑꯗ ꯑꯉꯥꯡꯈꯩꯁꯤꯅ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯁꯤꯁꯨ ꯌꯥꯝ ꯈꯟꯕꯤꯒꯗꯧꯅꯦꯕ ꯑꯗꯨꯒꯨꯝꯕ ꯑꯉꯥꯡ ꯀꯌꯥ ꯃꯌꯨꯝ ꯄꯥꯜꯂ ꯉꯁꯤꯗꯤ ꯃꯃꯥꯅꯁꯨ ꯂꯦꯞꯇ ꯃꯄꯥꯅꯁꯨ ꯂꯦꯞꯇ ꯉꯁꯤ ꯆꯩꯅꯥ ꯈꯥꯡꯉꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯈꯥꯏꯅꯅꯦꯅ ꯐꯪ ꯆꯣꯡꯅꯗꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯩꯗꯤ ꯑꯩ ꯅꯨꯄꯤꯁꯦ ꯈꯥꯏꯅꯅꯤꯅ ꯑꯣꯠꯇꯅ ꯅꯩꯗꯅ ꯅꯨꯄꯤꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯥ ꯂꯩꯕ ꯉꯝꯈꯤꯗ꯭ꯔꯥꯅ ꯈꯪꯗꯒꯩ ꯌꯨꯝ ꯄꯥꯟꯕꯒꯤ ꯗꯥꯏꯇ ꯂꯧꯗꯒꯩ ꯆꯥꯔꯒ ꯂꯩꯊꯣꯛꯑꯒ हलागा निसादो खाया नुपी दा खन्नरिबा अदै नुपीजु ngaire मपुरोइबा लैलैना नुपा कोइदना खोतना दा युम्बाल हैतदना मपुरोइबना खतंग ngang ba chaiba khainani ana tawriba mayam se loina handana biu nupi mayung gi ju nupi gi michang kakta lepga khoi chai chandana du taw ya bra khaina to na haibi ba haibi ganu nupa mayung gi ju machi nupi da khaina machi phat khidre na haiba je haibi ganu macha ga gi khanbiyo nupi ju nupa mayum ju nupi mayum ju pi ba ngang ga gi khanbiyo duga angang jing gi da makai da ba yum kaina da ba mama pa ani ma wata ba tangai phadana sigi baduna sigi bani ko adu natragadi kaina da ba khaina da ba oiraga mama pa pungpang so na yokpa lepi ba mama na mapa na lepi ba adum ba masa ohenji angang gai ji ko aduga mu angang da ngak tani sai theng phangidi aduga musu kaigumba phattaba amna phatraju mama du na phatraju masa mapa du na di masa gi da mak lepi si nu pi thi dana ko mai nu pi du na phatraju masa hondo masa khraju mayum ban thokraju adai muk mai nu pa na phatraju ni sa sa ju olaju nairaju suningdraju nupi koira ngaole ju nupi ma thi garaju nupi ma lon garaju afaba gyan tari ba mama du na di masa gi da mak lep seba angang da smai phangba sai theng jinga sidi masa na chawra kanda masa na ngang oide ngai da mama na mamang makta dagi lakhat kiba sien giba masa lai laina masa du hondo ma sien giba hing halakta bada masa du na kap khiba adai lakhat pane na mama du na lak khiba mama du na sakhi matam da mana kaphauba mama du na masa ma mu yaw khar kanda mana kapsaba mama na su lepi da mapa su lepi da yum palor kanda mi gi nu pa mayum du na thina ngangakpa masa pokpa da ima na laga mama du hona ga da hona raktaba sida phangba sai theng mayam je mama pa oiba na yum palor ba na sa di yaw khar ba mayam jina kharagakti khanmin na rasi kai ra ba imung je ohela roi je na ai haijage ko ado ahan ba wari jima sida loi jage hoi duga ani su ba wari je sina smai taw bane pegi माजी मोइजु वारी मैम से तारुरगा लैब ngамदन सेलकपनि मासे मनाउ इसे खोइजु वारी लिगे अस याम पेंदे पुनसी जे सुमायना बु लैब्रा फुंगतले वारी मैम जे लिथोकनिंगे फुंगतले सोरन बम खंगद्रे ना मोइजु सेलकपनि को मासे मनाउ वारी लिबने मनाउ पिजना लि मोइजे मासे मनाउ मोइ अहुमनि मनाउ पि अतोमबि लोहोंद्री मामा गा लै अदो माना माइ तौ बजाने माना ने खोगी मनाउ पे अतोमबि सिगी माना ज्ञान खरा तारक पसै तौ मुसोक पजे सिदा मनाउ पे अतोमबि सिगी ने युमजेंग बनु मिसम मापा से नुपी एमा सेले ये अदो नुपी जे अतोपा जाति मगी निंगोनी को मैतै नते अमाइ सेलागा अदैदि सागैना ममा जने इगा नौरिङै जिदा अत याम कप्पे हाइ को अदैदि सागै म्यामना ए सिदा नुपी लोला लैबा यारोय Sako kai da no masang kanu se pusala kanu sang andre ba enang na sayo le gdam ne saga yallaman me amna le pidana masayo ga dilai re aduga ne
ꯃꯣꯏꯁꯦ ꯍꯦꯛ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥ ꯌꯛ ꯂꯥꯎꯕ ꯕꯤꯜꯗꯤꯡ ꯉꯥꯛꯇꯅꯤ ꯃꯣꯏꯒꯤ ꯀꯣꯂꯨꯞꯁꯦꯀꯣ ꯃꯥꯏ ꯃꯄꯥꯁꯨ ꯊꯕꯛ ꯇꯧꯔꯤꯅꯤ ꯂꯣꯏꯅ ꯃꯈꯨꯔꯥ ꯃꯇꯣꯟ ꯃꯌꯥꯝꯁꯦ ꯊꯕꯛ ꯇꯧꯅꯕ ꯑꯗꯨꯒꯤ ꯃꯔꯛꯁꯤꯗ ꯃꯣꯏꯒꯤꯗꯤ ꯌꯨꯝꯁꯦ ꯁꯥꯗ꯭ꯔꯤꯕ ꯑꯗꯨ ꯃꯣꯏꯒꯤꯅ ꯌꯨꯝꯁꯦ ꯑꯄꯤꯛꯄ ꯎꯒꯤ ꯌꯨꯝ ꯑꯃꯗ ꯂꯩꯔꯦ ꯑꯇꯩꯗꯨꯅ ꯅꯥꯛ ꯌꯦꯠ ꯇꯨꯡ ꯃꯥꯡ ꯂꯣꯏ ꯕꯤꯜꯗꯤꯡ ꯉꯥꯛꯇ ꯊꯣꯡꯒꯥꯟꯗꯤ ꯑꯝꯇ ꯄꯨꯟꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯃꯔꯛꯁꯤꯗ ꯃꯤꯒꯤ ꯀꯥꯔ ꯅꯨꯡ ꯊꯧꯗꯅ ꯃꯄꯥ ꯃꯃꯥꯅ ꯌꯣꯛꯏꯕ ꯃꯆꯥꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯃꯣꯏꯁꯤꯅ ꯌꯥꯝ ꯄꯤꯗꯣꯟꯅ ꯂꯩꯔꯦꯕ ꯃꯄꯥ ꯍꯥꯏꯗꯣ ꯍꯤꯡꯅꯀꯣ ꯁꯤꯗꯅ ꯁꯤꯒꯤꯕꯣꯏꯗꯤ ꯑꯃꯨꯛꯁꯨ ꯐꯕ ꯑꯗꯩ ꯃꯣꯏꯅ ꯄꯤꯛꯏꯉꯩ ꯃꯇꯝꯗꯗꯤ ꯃꯄꯥꯗꯨꯅ ꯀꯥꯔꯗ ꯄꯨꯗꯅ ꯕꯣꯜ ꯂꯩꯕꯤꯗꯅ ꯁꯥꯟꯅꯐꯝꯗ ꯆꯠꯇꯅ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯃꯇꯝ ꯈꯤꯇꯪꯗꯤ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯉꯛꯈꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕꯀꯣ ꯃꯥꯅ ꯃꯣꯏꯒꯤ ꯊꯪꯅꯕꯒꯤ ꯃꯈꯨꯔꯥ ꯃꯇꯣꯟ ꯃꯆꯥꯈꯩꯗꯣ ꯑꯗꯨꯃꯥꯏꯅ ꯆꯠꯅꯕꯁꯤꯗ ꯃꯣꯏꯗꯤ ꯆꯠ ꯐꯪꯗꯕꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯩ ꯃꯃꯥꯁꯤꯅ ꯃꯣꯏꯁꯦ ꯇꯣꯂꯣꯞꯇꯒꯤ ꯄꯩꯁꯥꯁꯨ ꯈꯥꯏꯕꯅ ꯍꯥꯏꯅꯈꯤꯕ ꯑꯗꯨꯒꯤ ꯃꯃꯥꯁꯤꯅ ꯂꯧꯕ ꯆꯠꯄꯁꯤꯗꯅꯦ ꯃꯇꯝ ꯆꯥꯅꯒ ꯃꯗꯨ ꯄꯤꯕ ꯊꯤꯟꯕ ꯂꯥꯛꯀꯅꯤꯒ ꯈꯪꯕꯤꯕ ꯅꯠꯇꯦ ꯑꯩꯗꯤ ꯇꯥꯟꯊꯣꯛꯑꯕꯅꯤ ꯅꯪꯅ ꯌꯨꯝꯗꯨꯗ ꯔꯥꯅꯤ ꯁꯥꯗꯅ ꯐꯝ ꯂꯩꯍꯧꯔꯦ ꯑꯩꯅ ꯁꯤꯗ ꯚꯔꯥꯗ ꯂꯩꯔꯦꯅ ꯃꯄꯥꯁꯤꯅ ꯁꯥꯎꯗꯅꯅꯦ ꯅꯣꯡꯇꯒ ꯊꯤꯜꯂꯛꯄ ꯅꯠꯇꯦ ꯁꯣꯝꯗꯗꯤ ꯆꯥꯗꯗꯤ ꯌꯥꯗꯦ ꯃꯆꯥꯈꯩꯗꯣ ꯂꯥꯏꯔꯤꯛ ꯇꯝꯃꯤꯃꯤꯅ ꯃꯃꯥꯁꯤꯅ ꯂꯧꯕ ꯆꯠꯂꯦꯕ ꯄꯨꯔꯥ ꯕꯤꯈ꯭ꯌꯥꯔꯤꯗꯧꯅꯅꯦ ꯅꯤꯕꯗꯧꯅꯀꯣ ꯈꯟꯅꯔꯒ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯕꯤꯔꯛꯄ ꯅꯠꯇꯦꯕ ꯅꯨꯄꯥꯅ ꯊꯥꯛꯇꯗꯤ ꯌꯥꯗꯕ꯭ꯔꯣ ꯑꯩ ꯂꯩꯔꯝꯗꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧ ꯇꯥꯔꯦ ꯉꯝꯅꯕ ꯍꯣꯠꯅꯧ ꯅꯣꯏꯁꯨ ꯈꯔ ꯒꯥꯏꯅꯅꯦ ꯉꯥꯡꯉ ꯆꯩꯔꯒ ꯍꯦꯛꯇ ꯇꯥꯜꯂꯛꯄ ꯑꯗꯩꯗꯤ ꯃꯥꯁꯦ ꯁꯥꯎꯅꯤꯡꯉꯦꯀꯣ ꯑꯗꯩ ꯈꯟꯅ ꯑꯗꯨꯝ ꯂꯥꯛꯄ ꯍꯜꯂ ꯑꯗꯨꯝ ꯃꯃꯥꯁꯦ ꯀꯞꯄ ꯄꯩꯁꯥꯁꯦ ꯂꯥꯛꯇꯅ ꯃꯥꯅ ꯂꯪꯊꯣꯛꯄ ꯁꯤꯒꯤ ꯄꯩꯁꯥꯁꯦ ꯄꯥꯞꯀꯤ ꯄꯩꯁꯥꯅꯦ ꯑꯩ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯑꯩꯅ ꯄꯩꯁꯥ ꯑꯃ ꯊꯣꯛꯆꯔꯗꯤ ꯑꯩ ꯃꯣꯏꯅ ꯊꯕꯛ ꯇꯧꯔꯤꯃꯦꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯏꯃꯨꯡ ꯍꯣꯠꯅꯔꯒ ꯑꯉꯥꯡ ꯍꯣꯠꯅꯔꯒ ꯂꯩꯍꯜꯂꯦ ꯑꯩꯅ ꯄꯩꯁꯥ ꯑꯃ ꯊꯣꯛꯆꯔꯗꯤ ꯑꯗꯨꯅ ꯑꯩ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯃꯥꯅ ꯄꯤꯕ ꯄꯩꯁꯥꯁꯦ ꯑꯩ ꯃꯉꯣꯟꯗ ꯄꯩꯁꯥꯁꯦ ꯂꯧꯅꯤꯡꯗꯦ ꯑꯩ ꯂꯧꯅꯤꯡꯅ ꯂꯧꯕ ꯅꯠꯇꯦ ꯅꯣꯏꯒꯤ ꯈꯜꯂꯒ ꯂꯧꯕꯅꯤ ꯑꯩ ꯕꯤꯈꯥꯔꯤꯗꯧꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯒꯤ ꯃꯃꯥꯡꯗꯅ ꯃꯥꯁꯦ ꯌꯥꯝ ꯀꯞꯄꯦꯕ ꯃꯃꯥꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯑꯗꯨꯝ ꯈꯟꯅ ꯂꯧꯔꯛꯄ ꯑꯗꯨꯒ ꯃꯥꯁꯦ ꯆꯠꯇ꯭ꯔꯦꯕ ꯃꯃꯥꯁꯦ ꯄꯩꯁꯥ ꯂꯧꯕ ꯃꯥꯁꯦ ꯙꯨꯛ ꯁꯥꯔꯦ ꯍꯩ ꯑꯆꯥꯔ ꯁꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯣꯌꯣꯠ ꯍꯣꯠꯅꯔꯒꯅꯦ ꯃꯆꯥꯈꯩꯁꯦ ꯉꯝꯅꯕ ꯃꯥꯅ ꯊꯥꯛꯑꯦꯕꯀꯣ ꯑꯗꯩ ꯑꯉꯥꯡꯈꯩꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯀꯩꯗ ꯇꯝꯃꯝꯕꯁꯦ ꯑꯝꯇ ꯇꯝꯗ꯭ꯔꯦꯕ ꯃꯥꯅ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜꯗ ꯇꯝꯃꯦ ꯆꯥꯅꯕ ꯈꯛ ꯍꯣꯠꯅꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯁꯨꯝ ꯂꯩꯔꯦ ꯍꯧꯖꯤꯛꯀꯤ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃꯁꯦ ꯆꯥꯎꯔꯛꯑꯦꯕꯀꯣ ꯑꯗꯩꯗꯤ ꯃꯥꯅ ꯁꯥꯎꯅꯤꯡꯗꯅ ꯏꯃꯥ ꯑꯩ ꯂꯧꯕ ꯆꯠꯀꯦ ꯃꯥꯅ ꯁꯨꯝ ꯎꯁꯤꯠꯇ ꯌꯥꯕ꯭ꯔꯥꯅ ꯃꯥꯁꯦ ꯃꯃꯥꯒ ꯉꯋꯥꯏ ꯆꯠꯄ ꯈꯔ ꯌꯥꯎꯈꯤꯕꯗ ꯃꯄꯥꯅ ꯑꯗꯨꯃꯥꯏꯅ ꯇꯥꯜꯂꯛꯈꯤꯕꯁꯦ ꯃꯥꯅ ꯎꯍꯧꯋꯦꯕ ꯄꯤꯛꯏꯉꯩꯗ ꯑꯗꯩ ꯃꯥꯁꯦ ꯈꯔ ꯀ꯭ꯂꯥꯁ 9, 10 ꯀꯥꯔꯛꯀꯥꯟꯁꯤꯗ ꯃꯥꯅ ꯆꯠꯂꯦꯗꯅꯀꯣ ꯑꯗꯩꯗꯤ ꯆꯠꯄꯁꯤꯗ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯈꯩꯁꯤꯅꯅꯦ ꯃꯥ ꯂꯥꯛꯄꯗ ꯒꯦꯠꯁꯦ ꯂꯣꯟꯁꯤꯟꯈꯤꯌꯦ ꯑꯗꯩꯗꯤ ꯃꯥꯅ ꯍꯦꯛꯇ ꯒꯦꯠꯁꯦ ꯀꯥꯎꯕꯅꯦꯌꯦ ꯍꯦ ꯊꯣꯡꯁꯦ ꯌꯥꯝ ꯊꯨꯅ ꯍꯥꯡꯉꯧ ꯑꯩ ꯏꯄꯥꯏ ꯃꯌꯨꯝꯗ ꯂꯥꯛꯄꯅꯤ ꯌꯥꯝ ꯊꯨꯅ ꯍꯥꯡꯉꯧꯅ ꯃꯇꯝꯁꯤꯗꯗꯤ ꯃꯣꯏꯁꯦ ꯃꯄꯥꯁꯤ ꯚꯔꯥꯗ ꯂꯩꯔꯝꯕꯗꯒꯤ ꯍꯤꯡꯒꯣꯜ ꯂꯩꯔꯦ ꯌꯨꯝ ꯂꯩꯔꯦ ꯁꯥꯈ꯭ꯔꯦꯕ ꯌꯥꯝ ꯊꯨꯅ ꯍꯥꯡꯉꯧ ꯊꯣꯡꯁꯦ ꯅꯠꯇ꯭ꯔꯗꯤ ꯅꯣꯏ ꯅꯥꯇꯩ ꯆꯥꯔꯣꯏꯅ ꯍꯦꯛꯇ ꯃꯥꯅ ꯊꯤꯟꯕꯅꯦꯌꯦꯀꯣ ꯑꯗꯩꯗꯤ ꯍꯦꯛꯇ ꯑꯇꯣꯝꯕꯤ ꯃꯆꯥꯈꯩꯁꯦ ꯀꯤꯗꯅ ꯍꯪꯉꯛꯑꯦꯌꯦ ꯕꯕꯥ ꯊꯣꯛꯂꯛ ꯂꯥꯛꯑꯣ ꯄꯩꯁꯥ ꯄꯤꯌꯨ ꯂꯥꯛꯑꯣ ꯅꯪꯅ ꯄꯩꯁꯥ ꯄꯤꯔꯛꯇ꯭ꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯈꯣꯏꯁꯦ ꯅꯪ ꯍꯥꯠꯇꯣꯛꯀꯦꯒ ꯏꯃꯥꯅꯦ ꯑꯩꯈꯣꯏ ꯃꯔꯤ ꯄꯨꯂꯞ ꯍꯥꯠꯇꯣꯛꯑꯝꯃꯣ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯅꯆꯥ ꯄꯣꯛꯊꯣꯛꯑ ꯅꯆꯥ ꯌꯣꯛꯅꯤ ꯈꯪꯗꯕ ꯑꯇꯣꯝꯕꯤ ꯈꯛꯇꯅ ꯅꯪ ꯅꯨꯄꯤꯔ ꯑꯇꯣꯝꯕꯤ ꯃꯆꯥ ꯈꯛꯇꯅ ꯅꯪ ꯅꯆꯥꯔꯥ ꯑꯩꯈꯣꯏꯁꯦ ꯀꯗꯥꯏꯗꯒꯤ ꯀꯔꯤ ꯅꯨꯡꯁꯤꯠ ꯐꯥꯏꯔ ꯆꯥꯎ ꯍꯥꯏꯕ꯭ꯔꯥ ꯆꯔꯥ ꯍꯦꯜꯂꯣ ꯍꯥꯏꯕ꯭ꯔꯥ ꯍꯥ ꯅꯪ ꯄꯥꯞ ꯄꯨꯔꯣꯏꯗ꯭ꯔꯥ ꯑꯗꯨꯗ ꯍꯦꯛꯇ ꯃꯄꯥꯁꯤꯒ ꯃꯥꯒ ꯂꯥꯎꯊꯠꯅꯕꯅꯦꯀꯣ ꯑꯗꯩꯗꯤ ꯃꯄꯥꯁꯤꯅꯒ ꯅꯪ ꯀꯩ ꯃꯤ ꯎꯁꯤꯠꯇꯕ ꯅꯄꯥꯗ ꯑꯗꯨꯝꯕ ꯉꯥꯡꯕ ꯀꯥꯟꯅ ꯃꯄꯥꯁꯤꯅ ꯀꯩꯅꯣꯝꯃ ꯃꯉꯣꯟꯗꯒ ꯊꯣꯡꯒꯦ ꯀꯥꯏꯅ ꯃꯣꯔꯥꯒꯨꯝꯕ ꯑꯃ ꯄꯥꯏꯔ ꯆꯦꯟꯖꯜꯂꯛꯄꯁꯦ ꯃꯥꯅ ꯑꯣꯏꯅ ꯍꯦꯛꯇ ꯂꯩꯔꯝꯕ ꯁꯥꯖꯩꯃꯦ ꯍꯦꯛꯇ ꯄꯥꯏꯕꯅꯦꯌꯦ ꯃꯥꯁꯨ ꯊꯣꯝꯃꯨ ꯅꯪ ꯀꯟꯊꯠꯀꯗꯕꯅꯤ ꯑꯩꯅ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯒꯅꯦ ꯃꯄꯥꯁꯤꯒ ꯃꯥꯒꯁꯦ ꯍꯦꯛꯇ ꯐꯨꯗꯠꯅꯕ ꯅꯨꯃꯤꯠꯀ ꯌꯥꯎꯏꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯅ ꯍꯦꯛꯇ ꯂꯥꯎ ꯈꯣꯡꯗꯅ ꯑꯗꯩ ꯃꯥꯗꯤ ꯀꯩꯅꯣ ꯂꯩꯀꯥꯏ ꯃꯤꯒꯁꯦ ꯃꯥꯅ ꯀꯧꯊꯣꯛꯇꯅ ꯃꯥ ꯂꯥꯛꯑꯗꯤ ꯌꯥꯝ ꯋꯥꯊꯣꯛꯁꯦ ꯆꯥꯎꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯒꯦꯠꯀꯁꯦ ꯇꯧ ꯊꯤꯟꯗꯅꯅꯦ ꯄꯩꯁꯥ ꯄꯤꯔꯤꯕ ꯑꯩꯗꯤ ꯍꯜꯂꯣꯏ ꯀꯥꯟ ꯊꯤꯜ ꯂꯩꯕꯤ ꯑꯗꯩ ꯃꯄꯥꯅ ꯃꯉꯣꯟꯗ ꯐꯨꯔꯦ ꯃꯥꯅꯁꯨ ꯑꯣꯟꯁꯤꯜꯂ ꯐꯨꯖꯟꯕꯤ ꯃꯥꯁꯨ ꯍꯦꯛꯇꯀꯣ ꯄꯣꯠ ꯆꯩ ꯍꯦꯛꯇ ꯂꯪꯈꯥꯏꯕꯤ ꯏꯃꯨꯡꯗꯨꯗ ꯑꯁ ꯆꯥꯛꯁꯪꯗꯒ ꯆꯪꯉꯒ ꯃꯥꯅ ꯀꯧꯈꯥꯏꯕꯤꯅꯦ ꯆꯥꯛꯁꯪꯒꯁꯦ ꯃꯄꯥꯅ ꯐꯨꯅꯦ ꯀꯥꯏꯅ ꯀꯤꯗꯕ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯃꯊꯧꯅꯥ ꯃꯄꯥꯡꯒꯜꯁꯦ ꯃꯥꯒꯤ ꯌꯥꯝ ꯀꯟꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯩꯗꯤ ꯃꯄꯥꯁꯤꯅ ꯀꯤꯗꯅꯅꯦ ꯃꯥ ꯂꯥꯛꯑꯗꯤ ꯑꯗꯨꯝ ꯄꯩꯁꯥꯁꯦ ꯄꯤꯔꯛꯑꯦꯌꯦ ꯁꯦ ꯆꯣ ꯀꯥꯏꯅ ꯑꯗꯩ ꯂꯩꯌꯨ ꯒꯦꯠ ꯋꯥꯡꯃꯗ ꯑꯩ ꯂꯥꯛꯑꯒꯦ ꯍꯥꯏꯔꯒ ꯄꯩꯁꯥꯗꯣ ꯁꯠ ꯄꯤꯊꯣꯔꯛꯄ ꯑꯗꯩ ꯑꯇꯣꯝꯕꯤꯒꯗꯣ ꯑꯝꯇ ꯊꯣꯛꯂꯛꯇꯦꯌꯦ ꯑꯗꯩ ꯑꯇꯣꯝꯕꯤ ꯃꯆꯥꯈꯩꯒꯗꯣ ꯀꯤꯗꯅ ꯂꯣꯠꯈ꯭ꯔꯦꯌꯦꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯤ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥꯁꯦ ꯃꯥꯅ ꯂꯧꯔꯒ ꯑꯗꯨꯝ ꯂꯥꯛꯑꯦꯕꯀꯣ ꯅꯝꯐꯨꯗ ꯑꯗꯨꯃꯥꯏꯅ ꯂꯧꯔꯒ ꯃꯥꯅ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔꯛꯈ꯭ꯔꯦꯕ ꯑꯗꯩ ꯈꯔ ꯂꯩꯔꯒ ꯃꯆꯦꯁꯤ ꯂꯨꯍꯣꯡꯉꯦ ꯃꯆꯦꯁꯤ ꯂꯨꯍꯣꯡꯕ ꯃꯇꯝꯗꯁꯨ ꯃꯄꯥꯁꯤꯗ ꯍꯥꯏꯗꯣꯛꯄ ꯆꯠꯍꯜꯂꯤ ꯑꯗꯁꯨ ꯆꯠꯍꯟꯕꯁꯤꯗ ꯑꯁꯤꯗ ꯅꯠꯇꯦ ꯃꯣꯏꯗꯤ ꯑꯁꯣꯝꯗ ꯌꯨꯝꯅꯦ ꯀꯥꯏꯅ ꯃꯄꯥꯅꯒ ꯊꯥꯗꯣꯔꯛꯄ ꯑꯗꯩ ꯂꯨꯍꯣꯡꯕꯁꯤꯗꯁꯨ ꯁꯥꯒꯩꯅ ꯀꯧꯗꯅ ꯐꯝꯅꯗꯅ ꯑꯩꯗꯤ ꯁꯥꯒꯩꯁꯤꯗ ꯆꯪꯍꯟꯈꯤꯗ꯭ꯔꯕꯅꯤ ꯃꯌꯥꯝꯅ ꯑꯩꯅ ꯀꯩꯗꯧꯕꯩ ꯎꯟꯄꯣꯠ ꯂꯥꯡꯗꯣꯏꯅೋ ꯁꯥꯒꯩꯁꯤꯗ ꯂꯩꯕ ꯃꯌꯥꯝꯅ ꯈꯥꯏꯅꯔ ꯍꯣꯡꯉꯨ ꯀꯥꯏꯅ ꯅꯪ ꯅꯆꯥꯅꯤꯅꯦ ꯅꯪꯒꯤ ꯅꯆꯥꯁꯤꯕꯨ ꯀꯅꯥꯅ ꯍꯣꯡꯕꯤꯗꯣꯏꯕ ꯀꯥꯏꯅ ꯈꯠꯅꯗꯅ ꯄꯤꯅꯤꯡꯗ ꯄꯩꯁꯥ ꯈꯔꯒ ꯄꯤꯔꯛꯑꯒ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯋꯥꯅ ꯃꯆꯦꯁꯦ ꯀꯞꯄꯒ ꯍꯣꯡꯈꯤ ꯍꯥꯏꯌꯦꯕ ꯃꯆꯦꯗꯤ ꯈꯔꯁꯨ ꯃꯤꯉꯝꯗꯕ ꯑꯗꯩ ꯃꯥꯗꯤ ꯈꯔ ꯂꯩꯔꯒꯗꯤ ꯃꯥꯁꯤꯁꯨ ꯑꯃꯨꯛ
ꯀꯩꯅꯣ ꯇꯧꯔꯦ ꯃꯥꯒꯤ ꯃꯥꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯛꯑꯃꯤꯅ ꯃꯥꯏ ꯅꯨꯄꯥ ꯑꯃ ꯍꯥꯟꯅ ꯅꯨꯡꯁꯤꯅꯖꯔꯝꯃꯦꯕ ꯑꯗ ꯃꯃꯥꯁꯤꯅ ꯃꯣꯏꯗ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯕꯁꯦ ꯅꯣꯏꯁꯦ ꯍꯌꯦꯡ ꯈꯥꯏꯅꯔꯒ ꯂꯥꯛꯄꯁꯨ ꯌꯥꯔꯣꯏ ꯅꯨꯄꯥ ꯃꯁꯛ ꯈꯪꯅ ꯅꯌꯨꯝ ꯄꯥꯟꯒꯗꯕꯅꯤ ꯂꯩꯇ ꯂꯥꯏꯔꯗꯤ ꯑꯃꯅꯤ ꯑꯗꯨꯅ ꯅꯨꯄꯥꯗꯣ ꯃꯁꯛ ꯈꯪꯅ ꯅꯨꯄꯤ ꯊꯤꯔꯛꯑꯣꯏꯗꯕ ꯂꯣꯜꯂꯛꯑꯣꯏꯗꯕ ꯂꯝꯆꯠ ꯁꯥꯖꯠ ꯂꯨꯗꯕ ꯑꯗꯨꯝꯕ ꯅꯨꯄꯥ ꯅꯠꯇꯕ ꯅꯤꯁꯥ ꯄꯁꯥ ꯆꯥꯗꯕꯗ ꯅꯌꯨꯝ ꯄꯥꯜꯂꯨ ꯂꯩꯇ ꯂꯥꯏꯔꯗꯤ ꯁꯨꯔꯒ ꯐꯕꯅꯦꯅ ꯃꯃꯥꯁꯤꯅ ꯑꯗꯨꯝ ꯍꯥꯏꯕ ꯑꯗꯩ ꯅꯨꯡꯁꯤꯅꯔꯤꯉꯩꯗ ꯑꯗꯨ ꯇꯧꯔꯝꯃꯦ ꯅꯨꯄꯥꯅ ꯂꯧꯗ꯭ꯔꯦꯌꯦꯅ ꯍꯌꯦꯡ ꯑꯗꯨꯝꯕ ꯊꯧꯗꯣꯛꯀ ꯊꯣꯛꯑꯗꯤ ꯑꯩꯈꯣꯏꯗꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯅꯤ ꯑꯗꯨꯅ ꯑꯗꯨꯝꯕ ꯑꯃꯨꯛ ꯊꯣꯛꯍꯟꯕ ꯌꯥꯔꯣꯏ ꯅꯨꯄꯥ ꯀꯣꯏꯅꯕꯗꯅꯦ ꯅꯁꯥ ꯄꯤꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯆꯦꯟꯕ ꯅꯨꯃꯤꯠꯇ ꯅꯁꯥ ꯄꯤꯒꯗꯕꯅꯤ ꯂꯩꯁꯥꯅꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯅꯣꯏ ꯑꯩ ꯍꯥꯠꯄ ꯄꯥꯞꯄꯨꯅ ꯃꯥꯅ ꯁꯥꯞ ꯇꯧꯕ ꯑꯗꯩ ꯃꯥꯁꯦ ꯅꯨꯄꯥꯁꯦ ꯅꯨꯡꯁꯤꯅꯖꯕ ꯀ꯭ꯂꯥꯁ 9, 10 ꯀꯥꯔꯤꯉꯩꯗꯩꯀꯣ ꯃꯥꯁꯨ ꯅꯨꯡꯁꯤꯖꯕ ꯑꯗꯨꯒ ꯅꯨꯄꯥꯁꯦ ꯅꯣꯡꯃ ꯊꯥꯖꯗꯅ ꯎꯅꯕꯗ ꯊꯥꯖꯕ ꯊꯝꯅꯕꯁꯦ ꯏꯕꯥꯅꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯊꯝꯅꯔꯦ ꯑꯩꯈꯣই ꯏꯃꯥꯟꯅꯕꯈꯩꯁꯨ ꯍꯥꯏꯔꯛꯄ ꯑꯗꯩ ꯃꯥꯅ ꯍꯦꯛꯇ ꯈꯨꯕꯥꯛꯅ ꯊꯥꯖꯟꯕꯅꯦ ꯅꯨꯄꯥꯁꯦ ꯅꯪ ꯀꯔꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯑꯩꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯏ ꯑꯗꯨꯗꯤ ꯍꯌꯦꯡ ꯆꯦꯜꯂꯀꯥꯟꯗ ꯑꯗꯨꯝ ꯃꯁꯥꯅ ꯂꯥꯛꯀꯗꯧ ꯂꯩꯔꯦ ꯑꯗꯨꯒ ꯅꯪ ꯇꯨꯀꯠꯆꯩ ꯅꯪꯒꯤ ꯅꯔꯝꯆꯠ ꯑꯗꯨꯝꯕ ꯍꯥꯏꯕꯅ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯥꯅ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯇꯨꯀꯠꯆ ꯍꯪꯒꯣꯏꯈꯤꯗꯅ ꯀꯥꯏꯅꯔꯕ ꯃꯥꯁꯦ ꯌꯥꯝ ꯋꯥꯅ ꯅꯨꯡꯁꯤ ꯃꯩꯆꯥꯛꯁꯦ ꯈꯥꯡꯉꯤ ꯍꯥꯏꯀꯣ ꯑꯗꯩꯗꯤ ꯑꯃꯨꯛ ꯈꯜꯂꯦꯒ ꯃꯥꯁꯦ ꯀꯥꯏꯅꯕꯩ ꯃꯩꯆꯥꯛꯁꯦ ꯈꯥꯡꯉꯤꯉꯩꯗ ꯅꯨꯄꯥ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯔꯛꯄꯖꯥꯠꯅꯤ ꯑꯗꯨꯁꯦ ꯃꯥ ꯌꯥꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯗꯤ ꯆꯍꯤ 1, 2 ꯅꯨꯡꯁꯤꯅꯔꯛꯄꯁꯤꯗ ꯑꯗꯨꯝꯕ ꯑꯝꯇ ꯍꯥꯏꯗꯦꯕ ꯃꯉꯣꯟꯗꯀꯣ ꯑꯗꯩ ꯃꯥꯗꯤ ꯑꯗꯨꯝ ꯃꯥꯅ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯍꯪꯉꯤ ꯍꯥꯏ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯗꯦ ꯅꯪꯁꯦ ꯑꯗꯨꯝꯕ ꯍꯥꯏꯔꯛꯇꯣꯏꯗꯤ ꯇꯣꯛꯅꯍꯧꯁꯤ ꯀꯥꯏꯅ ꯑꯩ ꯆꯦꯟꯕ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯃꯔꯤ ꯊꯝꯅꯤ ꯑꯗꯨ ꯅꯠꯇꯅ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯗꯤ ꯑꯩꯗꯤ ꯑꯗꯨꯝꯕ ꯄꯥꯝꯖꯗꯦꯅ ꯅꯨꯄꯥꯁꯤꯅ ꯁꯨꯝ ꯍꯥꯏꯌꯦꯕ ꯑꯗꯨꯝꯕꯒꯁꯦ ꯀꯩꯝ ꯍꯥꯏꯖꯗꯕ ꯑꯗꯩ ꯀꯣꯏꯕ ꯆꯠꯂꯁꯨ ꯎꯅꯔꯁꯨ ꯂꯥꯞꯇꯛꯀ ꯐꯝꯖꯕ ꯑꯗꯨꯝ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯑꯗꯨꯒ ꯃꯥꯒꯤ ꯑꯁꯣꯏꯐꯝꯅ ꯅꯨꯄꯥꯁꯦ ꯒꯟꯖꯥꯗꯤ ꯊꯛꯄ ꯑꯗ ꯃꯥꯅ ꯅꯪꯁꯦ ꯒꯟꯖꯥ ꯊꯛꯄꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ ꯈꯣꯠꯇꯦꯅ ꯁꯨꯝ ꯍꯥꯏꯕꯖꯥꯠꯅꯤ ꯑꯗꯩ ꯇꯣꯛꯑꯦ ꯑꯩ ꯊꯛꯇ꯭ꯔꯦ ꯅꯤꯡꯕ ꯀꯥꯏꯗꯅ ꯉꯋꯥꯏ ꯈꯔ ꯊꯛꯑꯝꯕꯅꯤ ꯍꯧꯖꯤꯛ ꯇꯣꯛꯑꯦ ꯍꯥꯏꯕꯖꯥꯠꯅꯦꯕ ꯑꯗꯩ ꯈꯔ ꯂꯩꯔꯒ ꯃꯣꯏ ꯑꯅꯤꯁꯦ ꯆꯦꯜꯂꯦꯀꯣ ꯆꯦꯟꯕꯁꯤꯗ ꯃꯥꯁꯨ ꯃꯄꯥꯒꯤꯗ ꯍꯥꯏꯗꯣꯛꯄ ꯆꯠꯂꯣꯅ ꯃꯥꯅ ꯑꯗꯨꯝ ꯆꯠꯍꯜꯂꯦꯕ ꯑꯗꯨ ꯆꯠꯍꯜꯂꯒ ꯃꯥꯁꯦ ꯂꯨꯍꯣꯡꯕ ꯃꯇꯝꯁꯦ ꯌꯧꯔꯛꯑꯦ ꯃꯄꯥꯁꯤ ꯀꯧꯔꯦ ꯑꯗꯨꯒꯤꯁꯨ ꯑꯣꯟꯄꯣꯠꯀꯤ ꯑꯃꯨꯛ ꯉꯥꯡꯅꯕꯁꯤꯗ ꯃꯄꯥꯁꯤꯅ ꯑꯩ ꯄꯩꯁꯥ ꯂꯩꯇꯦ ꯈꯣꯠꯇꯦ ꯉꯝꯃꯣꯏ ꯁꯨꯝ ꯍꯥꯏꯕꯖꯥꯠꯅꯦꯕ ꯑꯣꯟꯄꯣꯠꯁꯤꯗꯤ ꯅꯪꯅ ꯉꯝꯒꯗꯕꯅꯤ ꯎꯄꯨ ꯀꯥꯡꯊꯣꯟꯗꯤ ꯀꯣꯜ ꯂꯤꯛ ꯐꯤꯔꯣꯟꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏ ꯂꯥꯡꯖꯒꯦꯅ ꯍꯥꯏꯅꯔꯕ ꯂꯨꯍꯣꯡꯕꯁꯤꯗꯤ ꯅꯣꯡꯃꯩ ꯁꯨꯝ ꯅꯛꯁꯜꯂꯛꯑꯕ ꯃꯄꯥꯁꯤꯅ ꯐꯣꯟ ꯇꯧꯏ ꯈꯔ ꯄꯥꯏꯗ ꯁꯨꯝ ꯇꯧꯔꯕ ꯑꯗꯩ ꯆꯠꯂꯤ ꯈꯔ ꯂꯩꯔꯝꯗ ꯒꯦꯠ ꯈꯔ ꯂꯣꯜꯂꯝ ꯁꯨꯝ ꯇꯧꯕ ꯑꯗꯩ ꯂꯨꯍꯣꯡꯕꯁꯤ ꯁꯨꯝ ꯅꯛꯁꯜꯂꯛꯑꯦ ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯈꯛ ꯉꯥꯏꯔꯀꯥꯟꯗꯗꯤ ꯃꯥꯅ ꯁꯞꯇ꯭ꯔ ꯇꯧꯔꯒ ꯀꯧꯔꯦꯕ ꯃꯄꯥꯁꯦ ꯑꯗꯨ ꯀꯧꯕꯗꯩꯗꯤ ꯃꯤꯉꯣꯟꯗ ꯐꯣꯟ ꯄꯥꯏꯔꯛꯀꯗꯕ ꯃꯤꯗ ꯑꯍꯟꯅ ꯐꯣꯟ ꯇꯧꯍꯜꯂꯦꯕ ꯅꯆꯥꯅꯨꯄꯤꯁꯦ ꯁꯤꯅꯤ ꯍꯥꯏꯔꯦ ꯅꯣꯏꯗ ꯂꯥꯛꯑꯒ ꯑꯗꯨꯅ ꯋꯥꯖꯥꯎ ꯊꯣꯛꯑꯅꯤ ꯂꯥꯎ ꯅꯪ ꯋꯥ ꯉꯥꯡꯅꯁꯦꯅ ꯑꯗꯩꯗꯤ ꯂꯥꯛꯑꯕ ꯑꯗꯨꯒ ꯃꯥ ꯄꯩꯁꯥ ꯂꯩꯇꯦ ꯈꯣꯠꯇꯦ ꯁꯤꯅꯦꯕ ꯀꯔꯤ ꯂꯨꯍꯣꯡꯕꯅ ꯍꯌꯦꯡ ꯅꯨꯃꯤꯠ 10ꯅꯤꯈꯛ ꯉꯥꯏꯔꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯄꯨ ꯅꯪ ꯎꯄꯨ ꯀꯥꯡꯊꯣꯟ ꯅꯪꯅ ꯇꯧꯈ꯭ꯔꯦꯅ ꯂꯩꯔꯒ ꯑꯗꯨꯗꯤ ꯑꯩꯁꯦ ꯆꯣꯞꯄꯣ ꯍꯥꯏꯕ꯭ꯔꯥ ꯑꯎꯟꯄꯣꯠ ꯃꯄꯥꯅ ꯄꯤꯗꯗꯅ ꯂꯨꯍꯣꯡꯕ ꯀꯥꯏꯔꯦꯅ ꯑꯩꯁꯦ ꯏꯖꯠ ꯃꯥꯡꯗꯣꯏꯕ ꯃꯥꯡꯕ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯃꯥꯡꯃꯤꯟꯅꯁꯤ ꯂꯥꯎ ꯅꯪ ꯃꯆꯥꯅ ꯃꯄꯥ ꯍꯥꯠꯂꯦꯗꯣ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯦ ꯃꯅꯤꯄꯨꯔꯁꯤꯗ ꯂꯥꯎꯅ ꯃꯥꯅ ꯊꯣꯛ ꯂꯥꯎꯅꯅꯦ ꯀꯦꯔꯣꯁꯤꯟꯁꯦ ꯄꯥꯏꯔꯒ ꯃꯄꯥꯁꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯍꯩꯕꯅꯦ ꯀꯦꯔꯣꯁꯤꯟꯁꯦꯀꯣ ꯃꯥꯁꯨ ꯍꯩꯔꯦꯌꯦ ꯁꯤꯃꯤꯟꯅꯖꯩ ꯏꯄꯥ ꯏꯆꯥꯃꯛ ꯑꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯌꯥꯝꯁꯤꯅ ꯈꯥꯝꯅꯩꯌꯦꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯃꯄꯥꯁꯤꯅ ꯑꯣꯟꯄꯣꯠ ꯎꯄꯨ ꯀꯥꯡꯊꯣꯟꯗꯤ ꯄꯤꯔꯛꯑꯒ ꯑꯗꯨꯃꯥꯏꯅ ꯂꯨꯍꯣꯡꯉꯦ ꯃꯥꯁꯦꯀꯣ ꯑꯗꯩ ꯑꯃꯨꯛ ꯂꯨꯍꯣꯡꯉ ꯃꯇꯨꯡꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯃꯥꯒꯤ ꯅꯨꯄꯥꯁꯤ ꯈꯔ ꯑꯗꯨꯝ ꯒꯟꯖꯥ ꯅꯨꯡꯖꯥꯁꯦ ꯊꯛꯑꯦꯕꯀꯣ ꯑꯗꯨꯝꯕ ꯁꯨꯝ ꯊꯛꯄꯁꯤꯒꯤ ꯑꯗꯨꯝ ꯂꯨꯍꯣꯡ ꯃꯇꯨꯡꯁꯤꯗ ꯑꯌꯥꯝꯕ ꯈꯠꯅꯔꯤꯁꯦ ꯑꯇꯩ ꯅꯠꯇꯦꯕ ꯅꯨꯄꯥꯁꯤꯡꯁꯤꯗꯤ ꯃꯃꯥ ꯃꯄꯥꯅ ꯁꯨꯝ ꯊꯣꯡꯉꯒ ꯑꯃꯨꯟꯕ ꯆꯥꯔꯝꯕꯅꯤ나 ꯌꯨꯝ ꯄꯥꯟꯕꯒꯤ ꯀꯩꯅꯣꯁꯦ ꯈꯪꯉꯔꯣꯏꯕ ꯃꯥꯏ ꯃꯁꯤꯜ ꯑꯃ ꯁꯨꯁꯦ ꯌꯥꯔꯔꯣꯏꯕ ꯄꯥꯈꯪꯒꯤ ꯇꯥꯏꯞꯇ ꯂꯩꯊꯣꯛꯈ꯭ꯔꯅꯤ ꯅꯨꯄꯤꯗꯨꯗꯤ ꯂꯩꯁꯥꯔꯤꯉꯩ ꯇꯥꯏꯞꯇ ꯂꯩꯕꯗꯤ ꯌꯥꯕ ꯅꯠꯇꯦ ꯏꯃꯨꯡ ꯃꯅꯨꯡ ꯊꯕꯛꯁꯨ ꯃꯌꯥꯝ ꯍꯦꯟꯒꯠꯂꯛꯇꯣꯏꯕ ꯑꯗꯩ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯤꯃꯤꯅ ꯊꯨꯝ ꯑꯃ ꯋꯥꯠꯂꯛꯀꯅꯤ ꯉꯥꯔꯤ ꯑꯃ ꯋꯥꯠꯂꯛꯀꯅꯤ ꯊꯨꯝ ꯂꯩꯇꯦ ꯑꯩꯅ ꯏꯟꯖꯥꯡ ꯊꯣꯡꯗ ꯌꯥꯄꯣꯟꯇꯦ ꯑꯗꯨꯝꯕ ꯂꯥꯡꯗꯕꯁꯨ ꯑꯃꯨꯛ ꯌꯥꯔꯛꯇꯕ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯨ ꯁꯤꯗ ꯈꯣꯏꯗꯧꯁꯨ ꯁꯥꯎꯒꯠꯂꯛꯄ ꯅꯨꯄꯥꯗꯨꯅꯗꯤ ꯌꯥꯎ ꯈꯔ ꯊꯦꯡꯅ ꯍꯧꯒꯠ ꯑꯗꯩ ꯃꯃꯥꯟꯅꯕꯈꯩꯒ ꯀꯣꯏꯕ ꯈꯔ ꯆꯠ ꯊꯣꯛ ꯈꯔ ꯍꯟꯖꯜꯂꯛꯇ ꯁꯤꯗꯅꯦꯕ ꯈꯟꯅꯅꯔꯛꯏꯁꯦ ꯑꯗꯩ ꯀꯩꯅꯣꯁꯤꯡꯁꯤꯅ ꯑꯍꯜ ꯂꯃꯟ ꯂꯩꯔꯤꯕꯁꯤꯡꯁꯤꯅꯁꯨ ꯌꯨꯝ ꯄꯥꯜꯂꯗꯤ ꯅꯨꯄꯤꯁꯨ ꯅꯨꯄꯤꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯐꯤ ꯅꯨꯡ ꯁꯥꯗꯅ ꯃꯧꯒꯤ ꯃꯊꯧ ꯇꯧꯔꯣ ꯑꯗꯨꯒ ꯅꯨꯄꯥꯁꯨ ꯅꯨꯄꯥꯒꯤ ꯃꯊꯧ ꯇꯧꯅꯗꯤ ꯍꯥꯏꯗꯕ ꯑꯍꯟꯁꯤꯡꯁꯤꯅ ꯅꯨꯄꯥꯅ ꯑꯗꯨꯝ ꯂꯩꯊꯣꯛꯍꯟꯕ ꯑꯗꯨꯒ ꯅꯨꯄꯤꯁꯤꯗ ꯍꯥꯏꯕ ꯑꯗꯨꯝꯕꯒꯤ ꯃꯕꯥꯅꯤꯁꯤꯁꯨ ꯅꯨꯄꯥꯁꯤꯅ ꯊꯦꯡꯅ ꯍꯜꯂꯛꯄ ꯄꯩꯁꯥ ꯅꯨꯡꯁꯥ ꯊꯣꯛꯇꯕ ꯁꯨꯝꯕ ꯒꯟꯖꯥ ꯊꯛꯄ ꯍꯧꯒꯠꯂꯛꯄ ꯃꯪꯉ ꯇꯥꯔ ꯂꯩꯕ ꯑꯗꯩ ꯈꯠꯅꯔꯦ ꯁꯨꯝꯕꯁꯤꯒꯤꯀꯣ ꯑꯗꯩ ꯒꯟꯖꯥꯗꯣ ꯉꯥꯎꯔ ꯍꯜꯂꯛꯑꯃꯤꯅ ꯈꯔ ꯃꯕꯥꯅꯤꯁꯦ ꯈꯠꯅꯔꯦꯕ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯁꯦ ꯃꯥꯁꯦ ꯍꯥꯏ ꯃꯌꯨꯝꯗꯗꯤ ꯑꯩꯁꯦ ꯍꯨꯏ ꯍꯧꯗꯣꯡ ꯖꯤꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯖꯤꯕꯐꯧ ꯃꯥ ꯍꯥꯏꯁꯦ ꯃꯤꯗꯤ ꯊꯝꯒꯣ ꯍꯧꯗꯣꯡ ꯍꯨꯏꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯤꯅꯦ ꯍꯥꯏꯕ ꯃꯥ ꯍꯥꯏꯁꯦ ꯃꯤꯉꯣꯟꯗ ꯈꯨꯕꯥꯛꯅ ꯁꯦꯠ ꯊꯥꯔꯛꯇꯕ ꯃꯤꯗꯤ ꯍꯥꯏꯔꯅꯨ ꯍꯨꯏ ꯍꯧꯗꯣꯡꯐꯧ
ꯊꯥꯖꯔꯛꯇꯕ ꯑꯗꯨꯕꯨ ꯃꯄꯥꯗꯗꯤ ꯃꯥꯅ ꯌꯥꯈꯤꯗꯕ ꯃꯤꯗꯗꯤ ꯇꯤꯟꯕꯤ ꯀꯥꯡꯕ ꯃꯥꯁꯦ ꯑꯗ ꯆꯤꯜ ꯑꯃ ꯀꯟꯖꯔꯛꯇꯦ ꯑꯩ ꯏꯄꯥꯗ ꯈꯛꯇꯅꯤ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯗꯤ ꯏꯄꯥ ꯄꯨꯡꯄꯥꯡ ꯁꯣꯡꯅ ꯌꯣꯛꯇꯕꯅꯤꯅ ꯃꯤꯅ ꯀꯩ ꯍꯥꯏꯒꯤꯅꯦꯅ ꯋꯥ ꯑꯃꯐꯥꯎ ꯀꯟꯅ ꯉꯥꯡꯗꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯃꯣꯏ ꯌꯨꯝꯗ ꯂꯩꯕꯗꯩꯗꯤ ꯆꯤꯟ ꯀꯟꯕ ꯈꯣꯠꯄ ꯂꯥꯎꯊꯠꯅꯕ ꯈꯠꯅꯕ ꯂꯣꯏ ꯍꯩꯈ꯭ꯔꯦ ꯑꯩꯁꯦ ꯅ ꯍꯥꯏꯔꯦꯕ ꯃꯥꯅ ꯑꯗꯩꯗꯤ ꯍꯦꯛꯇ ꯅꯨꯄꯥꯁꯤꯒ ꯈꯠꯅꯔꯦꯀꯣ ꯈꯠꯅꯔꯦ ꯑꯗꯩꯗꯤ ꯑꯍꯥꯟꯕꯗꯗꯤ 마제 누파지다 좀 마콧 한다비 누파지는 푸르즈 마 강한비 숨 떠고 자네바 아다이디 숨 푸고 콧바지 떠 걸고 만 헤라다 시디 낭나다 숨 푸야브라 자이나지 낭주 강원에 딱 뭐라나 딱 톰닷비 아다이 바틀레람 버징 딱 톰닷비 마지 떠우레고 아다이디 에 마나 이세 아이 옷리 하이버디 주디 마나 이 푸이 하브디 야라로 아이나주 푸닷레 푸나레 주디 하이버고 마 딱 원전 푸닷나비네 아다이 누파지나 뽀짜임 투가레다나 마나 좀 투가이비네 아다이 누파지나 파뭉 파농제 깡간 가지 바라 타듯비 떠 마나 좀 멍 타듯비네 아두디 망아디 망할러지나 낭각 사오 해브라 아이주 미네 아이주 사오 해 낭각 꽃 반브라나 아두 마이나 액다 아두 마이나 좀 떠보다이디네 누파주지 끼드나 푸기드레 망원다고 아다이디 뭐 뽀짜이 투가이바 랑가이바지주네 떠기드레 마바니 짭짭만나 살람이나 마나 아다이디 누파니나 누피지나 마콧 할라가주 이제 푸부디 마나 액다 헬리 아이나 길라마니 틸루니 ꯈꯨꯠꯁꯦ ꯃꯥꯅ ꯍꯦꯛꯇ ꯍꯥꯟꯗꯣꯛꯈꯤꯗꯣꯏꯅꯦꯀꯣ ꯑꯗꯣ ꯅꯨꯄꯥꯅꯤꯅ ꯍꯜꯂꯛꯄꯗꯗꯤ ꯑꯩ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯦ ꯁꯣꯟꯊꯔꯒ ꯇꯣꯟꯊꯔꯒ ꯏꯄꯨꯔꯣꯏꯕꯅꯤꯅ ꯁꯨꯝ ꯍꯟꯗ ꯂꯩꯕꯁꯤꯗ ꯐꯨꯅꯤꯡꯕ ꯃꯑꯣꯡꯗ ꯃꯣꯏꯅ ꯐꯨꯔꯦ ꯑꯩꯈꯣꯏꯅ ꯏꯁꯥ ꯉꯥꯛꯊꯣꯛꯄ ꯑꯣꯏꯅ ꯇꯧꯔꯛꯀꯅꯨ ꯅꯥꯏ ꯑꯌꯣ ꯏꯃꯥꯅ ꯀꯞꯄ ꯂꯩꯕꯁꯤꯗ ꯍꯦꯟꯖꯜꯂꯛꯑꯦ ꯃꯣꯏꯅꯁꯨ ꯇꯣꯔꯆꯔꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯑꯃꯨꯛ ꯈꯔ ꯐꯨꯗꯠꯂꯕ ꯐꯨꯅꯔꯕ ꯑꯗꯨꯗꯤ ꯑꯩꯅ ꯐꯨꯔꯛꯀꯅꯦꯅ ꯀꯤꯔꯤꯕ ꯅꯥꯅꯦꯅ ꯀꯤꯔꯤꯕ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯑꯩꯅ ꯐꯨꯔꯛꯀꯅꯦꯅ ꯃꯥꯁꯨ ꯅꯥꯕꯒꯤ ꯆꯩꯅꯥꯗꯣ ꯈꯪꯉꯃꯤꯅ ꯃꯥꯅꯁꯨ ꯑꯩꯅ ꯈꯨꯠ ꯍꯜꯂꯛꯀꯅꯦꯅ ꯃꯥꯁꯨ ꯀꯤ ꯁꯨꯃꯥꯏꯅ ꯈꯔꯁꯨ ꯐꯨꯗꯠꯅꯕ ꯑꯃ ꯆꯪꯕ꯭ꯔꯥ ꯈꯜꯂꯦ ꯑꯩꯗꯤꯒ ꯍꯥꯏꯌꯦꯕꯀꯣ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯔ ꯐꯨꯗꯠꯅ ꯇꯧꯔꯒ ꯃꯣꯏꯅꯤꯁꯦ ꯄꯥꯜꯂꯛꯄꯗꯩ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪ ꯆꯍꯤꯗꯣ ꯌꯥꯝꯅꯔꯕꯅꯤꯅ ꯍꯧꯖꯤꯛꯄꯨꯗꯤ ꯑꯗꯨꯝꯕꯁꯦ ꯂꯩꯇ꯭ꯔꯕ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯆꯥ ꯄꯣꯛꯄ ꯈꯣꯠꯄ ꯇꯧꯔꯛꯄꯗ ꯃꯅꯦꯝꯕꯣꯏꯅ ꯋꯥꯉꯥꯡ ꯑꯃ ꯑꯁ ꯃꯃꯥꯁꯨ ꯂꯥꯛꯇꯦ ꯃꯄꯥꯁꯨ ꯂꯥꯛꯇꯦ ꯑꯊꯣꯡ ꯈꯪꯗꯦꯗꯒ ꯍꯥꯏꯕ ꯑꯗꯩ ꯋꯥꯍꯩ ꯑꯃ ꯃꯃꯥꯁꯤꯁꯨ ꯋꯥꯈꯜꯅ ꯅꯥꯔꯒ ꯑꯗꯨꯝ ꯃꯣꯏ ꯃꯆꯥ ꯄꯣꯛꯄ ꯁꯦꯕꯥꯒ ꯂꯥꯛꯄ ꯉꯝꯕ ꯅꯠꯇꯦꯕ ꯑꯗꯩ ꯃꯥꯏ ꯃꯆꯦ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯨꯅ ꯈꯔ ꯂꯥꯛꯄꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕ ꯑꯗꯣ ꯍꯦꯛ ꯃꯅꯤꯡꯗ ꯏꯊꯨꯡ ꯊꯨꯡꯗꯕ ꯃꯃꯥ ꯃꯄꯥꯃꯛ ꯂꯩꯇꯕꯅꯤꯅ ꯃꯤꯅ ꯍꯦꯛ ꯀꯩꯅꯣꯝ ꯉꯥꯡꯉꯛꯄꯗ ꯄꯨꯡꯄꯥꯡ ꯁꯨꯗꯕ ꯃꯆꯥꯅ ꯃꯌꯨꯝ ꯄꯥꯟꯕꯁꯦ ꯑꯇꯩꯅ ꯈꯪꯉꯣꯏ ꯍꯥꯏꯕ ꯃꯣꯏꯅ ꯃꯅꯦꯝ ꯃꯀꯨꯅ ꯋꯥꯍꯩ ꯑꯃ ꯉꯥꯡꯉꯛꯄꯗꯅꯦ ꯄꯨꯡꯄꯥꯡ ꯁꯨꯕ ꯃꯧꯗꯗꯤ ꯈꯤꯇꯪ ꯉꯥꯡꯕ ꯉꯝꯗꯕ ꯍꯦꯛ ꯑꯗꯨꯝꯕ ꯁꯨꯗꯕꯗꯗꯤ ꯍꯦꯛ ꯌꯥꯝ ꯎꯁꯤꯠꯇꯅ ꯉꯥꯡꯕꯤꯕꯗꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯌꯥꯝ ꯋꯥꯅ ꯃꯣꯏꯁꯦ ꯂꯩꯔꯛꯄꯖꯥꯠꯅꯦꯕ ꯑꯗꯨꯒꯗꯤ ꯑꯗꯨꯝ ꯑꯁ ꯅꯣꯏ ꯑꯁ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯣꯏꯒꯤ ꯇꯨꯔꯣꯟꯕ ꯏꯃꯨꯡꯒꯤ ꯋꯥꯉꯥꯡꯗꯣ ꯇꯧꯔꯛꯀꯅꯨꯒ ꯍꯦꯛ ꯍꯥꯏꯕ ꯃꯄꯥꯗꯨꯅ ꯂꯝ ꯆꯠꯂꯨꯗꯕꯗꯣ ꯃꯣꯏꯗ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯨ ꯃꯃꯥꯗꯨꯅ ꯍꯌꯦꯡ ꯃꯣꯏ ꯃꯅꯥꯎꯄꯤꯗꯨꯁꯨ ꯃꯌꯨꯝ ꯄꯥꯜꯂꯛꯀꯅꯤ ꯃꯃꯥꯗꯨꯅ ꯀꯔꯤ ꯑꯣꯏꯍꯧꯅꯤ ꯈꯪꯗꯦꯕ ꯑꯗꯩ ꯃꯄꯥꯗꯨꯅ ꯅꯨꯄꯤ ꯂꯣꯜꯂꯤꯃꯦꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯗꯩ ꯃꯣꯏꯒꯤꯗꯤ ꯃꯌꯥꯝꯅꯗꯤ ꯄꯥꯂꯤ ꯅꯥꯏꯅꯧ ꯁꯤꯗ 10 ꯂꯩꯕ ꯑꯁꯣꯝꯗ 10 ꯂꯩꯕꯒ ꯍꯥꯏꯕꯗ ꯅꯨꯄꯤ ꯑꯃꯒ ꯇꯨꯃꯤꯟꯅꯈ꯭ꯔꯕ ꯑꯩ ꯈꯛꯇꯪꯒꯤ ꯑꯣꯏꯗ꯭ꯔꯕ ꯅꯨꯄꯥꯗꯣ ꯑꯩ ꯇꯨꯀꯠꯆꯩ ꯂꯩꯅꯥ ꯇꯤꯟꯅꯥ ꯄꯛꯑꯝꯒꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯑꯩ ꯈꯛꯇꯪꯒꯤ ꯃꯥ ꯑꯣꯏꯔꯤꯉꯩꯗ ꯊꯝꯅꯈꯤꯕ ꯃꯔꯤꯗꯨꯗꯩ ꯍꯦꯟꯅ 마나 미기주 오이가라간다디 아이나 이 학장 삐러로이 마이 누피 어르주 학 레이트레나 한나보 누피지나주 누파지가 뚜민나바 누파지 빨리 나이바 모이다주 레이바 마 속밤밤드레바 아두마이나 까나고마 누피임네 핵 아톰 빌로라디 누파제 아둠바 윰밤메 머리제 속담 담나다바 레이바고 마나 윰가가 레ಹꯧ라가 누파두나 람다 레හන්기바 아두마이나 따우기바 누피 까얌주 레이바 까나암나 빨리 나이나바주 레이바고 아데 까나암나 모 누피 아톰 비지가 좀 레미나그레 아이디아 힝아마 tei naw ne to minaba phangba natre ai je hanne yangbi ba natre na warau job ju leiba aduna sidine pen thokpa di ai di nupa jna hanne yangai yangak teng khandoi mo tane ai noina nupa ji in thokhiba ai di nang hangoi re to ka chare damcha saja lu daba nupi yanga to minaraba turon ba nupa nang ai di hangoi re na isa noina in thoba adoi di nupa du yangai yangbi te ana khandre na adai su ꯆꯜꯍꯟꯈꯤꯕ ꯁꯥꯒꯩ ꯐꯝꯃꯒ ꯃꯣꯏꯁꯦ ꯑꯗꯨ ꯏꯆꯥ ꯌꯣꯒ ꯌꯨꯝꯗꯨꯗ ꯂꯩꯍꯧꯕ ꯑꯗꯨꯅ ꯐꯩꯕ ꯏꯄꯥꯝꯗꯁꯨ ꯍꯟꯕꯤꯗꯕ ꯏꯄꯥꯝꯗ ꯍꯜꯂꯦ ꯄꯤꯗꯣꯟꯅ ꯂꯩꯅꯤ ꯑꯗꯨꯅ ꯅꯨꯄꯥꯁꯨ ꯑꯣꯏꯅ ꯅꯨꯄꯤꯗꯨꯒ ꯆꯠꯍꯟꯈꯤꯕ ꯑꯗꯨꯒ ꯌꯨꯝ ꯂꯦꯞꯍꯧꯕꯅ ꯐꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤꯁꯤꯡꯅ ꯇꯧꯍꯟꯅꯤꯡꯉꯤ ꯁꯤꯅꯤ ꯃꯄꯨꯔꯣꯏꯕ ꯑꯃꯅ ꯃꯥꯡꯕꯗ ꯃꯆꯥꯗ ꯃꯥꯡꯉꯛꯏꯕ ꯏꯃꯨꯡꯗ ꯃꯥꯡꯉꯤꯕ ꯀꯌꯥꯁꯦ ꯃꯆꯥꯗꯅꯦꯕ ꯂꯣꯏ ꯆꯩꯅꯥ ꯈꯥꯡꯉꯤꯗꯤ ꯃꯣꯏꯅ ꯅꯨꯄꯤ ꯂꯣꯜꯂꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯗꯣ ꯅꯨꯄꯤ ꯀꯣꯏꯔꯤꯕꯗꯣ ꯅꯪ ꯅꯆꯥꯗꯨꯗ ꯑꯝꯇ ꯍꯥꯟꯅ ꯍꯪꯕꯤꯌꯨ ꯏꯄꯥꯅ ꯅꯨꯄꯤ ꯀꯣꯏꯒꯦ ꯅꯨꯄꯤ ꯂꯣꯟꯒꯦ ꯅꯣꯏ ꯄꯥꯝꯕ꯭ꯔꯥ ꯌꯥꯅꯤꯡꯕ꯭ꯔꯥꯅ ꯃꯆꯥꯒꯤ ꯊꯃꯣꯏꯗ ꯌꯥꯅꯤꯡꯄꯣꯟꯇꯦ ꯃꯥꯏ ꯅꯨꯄꯤꯗꯣ ꯇꯣꯛꯈ꯭ꯔꯣ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯂꯣꯏ ꯇꯣꯛꯈ꯭ꯔꯣꯕ ꯃꯆꯥꯁꯤꯡꯒꯤ ꯊꯃꯣꯏꯅ ꯌꯥꯅꯤꯡꯄꯣꯟꯇꯦꯕ ꯃꯄꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯁꯦ
aduna masagai da maichak phangan ba haibase masagai pa puroidra aduna ichagai khanbiyo yum kai pala kanda mina usilaktri ba yum kai re ba mi gi ma pa suna yok pa ade adum bdo uraga masagai no kapsari ba na khayim sengna sidokibna patro siju sidna hingju hingaga ipa ne haibagi haksu laitaba adu kai dawruni aduna masa jingji thamoi da kai ba jidi pa pu dana gadi to oi ba ko aduna sungsoi soi ba ya ba nate ba yum pa lo radi nupi le di cha le radi ai je ngawninge phaininge bungaw ngaw ba ya ba nate ba dai ta leiba misak aseng ba yum burem ba yum mong gi mapu dai ta sab sana na mai nupi gi masa gi lo oi biyo ba ko sina ani so wari ni aduga wari aroi ba jina i break ki matung da lijarak hoi maya ba khoi tangkak ani akhoi ngasi gi Wednesday ki special 32 suba episode mayam da akhoi thamjari basigi mayam na akhoi ngasi gi Wednesday ki episode si mayam kamaina khanbi kamaina pambi kamaina comments thambi ningi habeduma mayam akhoi gi tangkak naina akhoi gi ojana thambiri bari si matungi na mayam gi feedback mayam gi comments sungsoi soi dan thambiramu aduga Wednesday ki akhoi thamjari ba episode si gi sungsoi soi dan like so to biramu loina na akhoi gi Wednesday gi episode si khangdaba kaya masu yarumgani sigi episode si akoina hojare mayam gi damakta haibasi masu mayam na pause sandok piraga akoi gi ngasi gi Wednesday gi edition asibusu hena subscriber amadi akoi gi viewers si hengan hansi haibasi ma wafam ji thamjaraga hojek 32 suba episode yengbiri basingna ngasi gi special Wednesday show sigi akoi gi makha chathadringai da break matek madang lojage Lamdamasda Sentok Lambi Lejataba Kayabu, Sentok Lambi Lena Nabigi Panda Makada, Uripuk Polem Lekai the Labor, Chokot Kongtang Training Institute na, Makal Maka Kayagi Kutcha Habigi Training Kaya Pijari, Chokot Kongtang Training Institute na Pijariba Training Sing Adudi, Nupi Sing na Sinariba, Ake Amogi Polam Sing, Saba, Regent Arki Oba Tongan Tongan Polam Sing, Haibati, Lohong Bagi Kundo Paring Adu, Mahandana, Matampumik Oina Prizak Togdung Tamba, Wall Clock, Imungi Oba Latingi Polam Sing, Semper Saba, Asina Chingbani, Asida Sunatana, Sakot Kongtang Training Institute na, Home Care ki Product Sing, Sapon, Glass Cleaner, Hand Wash, Toilet Cleaner, Dishwash, Floor Cleaner, Phenyl, Asina Chingba Kaya Galoina, Toan ba Chocolate ki Oba Potok Sing, Sabigi Training Su, Pizza, Hariba Polam Sing Asi, Mapalam Digi Pusalak Patsing, the Tangam Nabada, Taruri the Bangatani, Kanakumana Hariba Sing Asigi, Training Course Asibu Pambiba Lergadi, Akupamaro Tumbi Nabigi Damak, Aquina Handuna Ladiba, Sakot Kongtang Training Institute, Uripuk Polem Lekai the Labor Astilak Piduna, Tana Biba Yagani, Aquigi mobile number 600-952-3100, Amadi 9366286121. As the call to be to come Yagani, Iram Damgi Oba Potok, Potokuna, Mipal Tangdan of Honarasi, Aikoi, Iram Damgi Potok, Sinarasi. Yame Kariguma Nagadi Luidragana, I am want to halagi. Go. Hoi hoi. Thamage tham. Ima. Nang na dumay na kapati. Tabal sinung ay na roy. Ima. Ay, Champion. Ay, taxi kasi out of a Mapuro ever mingo in his air. Come the dear. Nangin na wong na tawdo na ne. Ay, Aigi yung ito na kitara. Ha? Aigi yung ito na nangon na kitara ke. Ha? Asay na hangbada na kangshoy thongi hai ba. Sida na nga thong ba. Kaigino man ay ngundo oida ba ngangi siya. Kaidorage da. Kaidorage haraga. Ako'y da ka nang lamya. Kanam talam di. Na yung ngundo kay loli no. Siya na yun. Ay dada kem ta arod play ti. Siya na yun. Eko. Siya na yun. Siya na yung mobile no. Siya na yun na nga siya pa bo. Na, Ay, nang na tawdo da. Kanay no pinakangam doon no. Ay, Mapuro ever mind if busy na tuti. Karasi na doon no. Ay, ikaw rin eh. Nang isena mo da ay ware. Pele. Makada na sinabi na no. Karigino nang likay tanong ka na nga isa. Om doon na chay ba may saksa. Ay pubang am di. Ngasi di iningdam na lauge. Iningdam na lauge. Kanang nga na eh. Yutak talaga nung bit ko di kanabahaw ba. Puba. Ay kang bangam dre. Lang mo na ibig nang mo. Nang. Hey!
ꯀꯩꯅꯣ ꯅꯪ ꯌꯨ ꯊꯛꯆꯜꯂ ꯅꯨꯄꯤ ꯑꯉꯥꯡ ꯑꯣꯜꯂꯤꯁꯦ ꯑꯣꯝꯗꯨꯅ ꯆꯥꯏꯕ ꯃꯩꯁꯥꯛꯁꯦ ꯑꯩ ꯄꯨꯕ ꯉꯝꯗꯦ ꯉꯁꯤꯗꯤ ꯅꯤꯡꯇꯝꯅ ꯂꯥꯎꯒꯦ ꯅꯪꯅ ꯏꯃꯧꯒꯤ ꯋꯥꯈꯜꯁꯦ ꯅꯣꯡꯃꯇ ꯄꯣꯊꯥꯍꯟꯗꯦ ꯅꯝꯊꯤꯕ ꯈꯣꯡꯒꯤ ꯃꯅꯝꯗꯣ ꯍꯩꯅꯗꯗꯅꯅꯦ ꯑꯅꯥꯟꯕ ꯂꯝꯕꯤꯗ ꯆꯠꯅꯅꯕ ꯍꯣꯠꯅꯔꯤꯕ ꯊꯣꯏꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯥꯡꯉꯦꯕ ꯐꯔꯦ ꯏꯌꯥꯝꯕ ꯑꯇꯣꯞꯄ ꯁꯤꯟꯐꯝ ꯑꯃ ꯌꯦꯡꯕꯤꯔꯣ ꯑꯩ ꯉꯁꯤꯗꯤ ꯆꯥꯔꯣꯏꯒꯦ ꯆꯠꯂꯒꯦ ꯅꯪꯕꯨ ꯑꯩꯅ ꯑꯋꯥꯕ ꯃꯁꯦꯝꯇ ꯈꯪꯍꯟꯕꯔꯅꯦ ꯅꯪꯅ ꯍꯥꯏꯕꯗ ꯌꯥꯔꯨꯕꯗꯒꯤ ꯉꯁꯤ ꯑꯩꯅ ꯃꯩꯆꯥꯛꯁꯤ ꯐꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯅꯆꯥ ꯑꯅꯤ ꯂꯩꯔꯕꯤ ꯅꯪꯅ ꯍꯥꯟꯅ ꯈꯪꯅꯔꯝꯃꯤ ꯍꯥꯏꯗꯅꯕꯨ ꯑꯗꯨꯒꯨꯝꯕ ꯂꯤꯁꯠꯇꯨꯕꯨ ꯍꯦꯛꯇ ꯆꯠꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ ꯁꯥ ꯉꯥꯅ ꯆꯠꯀꯗꯕ ꯂꯤꯁꯠꯇꯨ ब्रेक मतुंग मयामु तरामना अमुक हन्ना ओक्चरी अमदी ngasi mayam gi damakta akhoi na special edition hodokchariba Wednesday gi episode yengbiriba singbu akhoi na hana thaga chari loinena akhoi na hana suni hingjakiba habidi Wednesday se mayam gi damakta akhoi na special amuk hapsa basida yeng hodaba kaya ama amadi akhoi gi khangbi daba kaya amada su akhoi gi viewers si haibiraga amadi comments kaya amasu soidana thambirau aduga akhoi gi ngasi gi laiba Wednesday si akhoi na Bangthok chariba episode sida viewers kayamuk lay habase akhoi na su judge tawjagadabani aduna mayamna sungsoi soidana like amadi subscribe ahen bapu biraktuna comment su sungsoi soidana thambiu hana ozaro bitale me su mamangda thambikhre habidi comment sina akhoi gi crime diaries ki thawai haplibani haina su aduga akhoi na matang chabada mayam gi comments adukmak lokhachana ba akhoi na adum tanja lojarakke comments lokhat pide haidana mayam waro biganu habidi comments loimak pajai aduga loimak acknowledge tawjai loinana comments ki matungina su akhoi na matang matangi matungina nainaba khana nainaba comments gi akhoi na su idea kaya ama phangjabanina mayamna crime diaries pu yengbiredi comments su soibiganu haisima thamjage loinana akhoi na episode si hengalapagi matungina viewers su khara hengar han naba akhoi gi pandam thaminasi loinana subscriber khara hena pandam akhoi gi thaminasi loinana mayam gi damakta su akhoi na ahenba kaya toba ngamnaba gi damakta mayam gi support mayam gi akhoi da piriba akhoi gi responsibilities mayam si mayam lominasi haina thamjage loinana Ningol Chakauba special su mayam gi damakta akhoi na pangthokna ba hona jariba sigi matang da su mayamna support tobiu loinana mayam akhoi gi Crime Diaries ki family singna su ozana su thambigere sungsoi soidana yengmina si haibasi masu thamjage loinana Wednesday si ekhoi sungsoi soidana mayam gi damakta lepa leitana pangthopa ngamna ba adumak hona jage adubu mayamna comment sungsoi soidana thambiu loinana viewers amadi subscriber masing helhalaga aduki matik ekhoi gi si pakthok chang thokna ba amadi Manipur gi Imalebak Manipur sidagi crime si mitigate tawna bagi pandam thamjari basi mayam ekhoi gi fulfill tawmina si haibasi thamjaraga ngasi gi mayam gi damakta ekhoi na amuk Wednesday gi edition special edition hodok chari basida mayam gi ekhoi gi apam pamda amadi comments kya amsu thambiru haina thamjage tangkak ozana ani thambi gi bedu gi su tangkak naina mayam comments su soidana ibirau ekhoi na matang chabada adumak lokhachage nainajage amadi mayam ga tanajarake haibasi ma thamjaraga break ki matung mayam bu amuk hana taram okcheri loinena makha chathajara pasi ozadagi amuk lobisi nungasi aroibagi wari sina mahau mani makan ni ko adai mayamna wari je houdingaida koi like se masing yamingai YouTube ki kaino sida koida nungai bai tare ko like na yamagadi sum kaino oina dum thoga leidana ko thawai hapasu helile aduna mayam tabiriba mayam amta koi thabak tok na taba mayam ju amtang ngaktang lepaga amtadi like to hana tawiyo aduga wari je muk tabiyo mayam like nambirabo yam achumba di ko khoina haijari base mayam dai like ni jari like to masing yam mingai khoi da yam nungai jaiba ko wari dang tabiraga sumai kubi du ko koina pung anium sang wai ji li de kubi gak sumai number bok talaga di wari li jam bit lek tab do hoi mami achumba ni mayam gi support su kale akhoi dang na su pa pangam de mayam gi support nu su akhoi na hena success oiba episode ama ohen bangam gadari bani haisa thamjage like to hek
ꯅꯝꯕꯤꯔꯤꯕ ꯍꯦꯛ ꯍꯧꯕꯗꯩ ꯍꯧꯅ ꯂꯥꯏꯛ ꯅꯝꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯔꯣꯏꯕ ꯋꯥꯔꯤꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯔꯤꯉꯩꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥꯁꯦ ꯁꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯤ ꯂꯧꯅꯁꯤꯅ ꯊꯥꯖꯅꯔꯒ ꯃꯔꯤ ꯊꯝꯅꯈ꯭ꯔꯕ ꯑꯗꯨꯒ ꯌꯥꯝ ꯊꯥꯖꯗꯅ ꯅꯨꯄꯥꯁꯤꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯆꯦꯜꯂꯛꯄ ꯑꯗꯨꯗꯩ ꯃꯥꯁꯦ ꯃꯈꯣꯡ ꯊꯣꯡ ꯆꯠꯁꯜꯂꯦꯕ ꯑꯍꯤꯡ ꯑꯃ ꯂꯦꯜꯂꯦ ꯅꯨꯄꯥꯁꯦ ꯂꯣꯠꯈ꯭ꯔꯦ ꯊꯣꯛꯂꯛꯇ꯭ꯔꯦ ꯑꯗ ꯃꯣꯏ ꯅꯨꯄꯤ ꯃꯌꯨꯝꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯦ ꯄꯨꯂꯤꯁꯇ ꯑꯗꯨꯒ ꯄꯨꯂꯤꯁꯇ ꯑꯣꯏꯅ ꯅꯨꯄꯤꯁꯦ ꯄꯨꯈꯠꯍꯜꯂꯒ ꯃꯣꯏꯁꯦ ꯋꯥ ꯂꯣꯏꯁꯟꯅꯈꯤꯕ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯁꯦ ꯇꯧꯍꯟꯈꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯃꯥꯁꯦ ꯑꯗꯨ ꯂꯩꯔꯤꯉꯩ ꯃꯔꯛꯁꯤꯗ ꯐꯣꯟꯗ ꯈꯪꯅꯕꯅꯦ ꯃꯥꯅ ꯂꯩꯗꯣꯏꯕ ꯅꯨꯄꯥꯁꯦꯀꯣ ꯑꯗ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯃꯥꯁꯦ ꯄꯥꯈꯪ ꯁꯥꯏ ꯑꯗꯣ ꯃꯥꯅ ꯃꯥꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯂꯤ ꯂꯣꯏ ꯑꯁꯦꯡꯕ ꯂꯤ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯑꯗꯨꯝ ꯍꯥꯏ ꯃꯥꯁꯦ ꯆꯦꯜꯂꯀꯥꯟꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯀꯥꯏꯅꯈ꯭ꯔꯕ ꯃꯆꯥ 2 ꯂꯩꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯦꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯐꯔꯦ ꯅꯪ ꯑꯗꯨꯝ ꯍꯥꯏꯗꯣꯛꯑꯁꯨ ꯌꯥꯕꯗꯨꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯍꯧꯖꯤꯛ ꯂꯩꯕꯁꯨ ꯅꯠꯇꯕꯁꯤꯕꯨ ꯅꯆꯥꯈꯛ ꯂꯩꯕꯁꯤꯕꯨ ꯅꯪ ꯑꯗꯨꯝ ꯍꯥꯏꯗꯣꯛꯑꯁꯨ ꯌꯥꯕꯗꯨꯕꯨ ꯑꯩꯉꯣꯟꯗ ꯑꯩꯗꯤ ꯈꯨꯗꯤ ꯑꯃ ꯊꯤꯔꯨꯔꯕꯅꯤ나 ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯥꯟꯅꯕꯁꯤꯅ ꯄꯥꯝꯃꯤ ꯄꯥꯈꯪ ꯑꯩ ꯀꯩꯁꯨ ꯄꯥꯝꯖꯗꯦ ꯇꯧꯕꯗꯕꯨ ꯅꯪꯅ ꯃꯤꯅꯝꯕꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗ ꯅꯨꯄꯥꯗꯨꯅ ꯏꯆꯥ ꯂꯩ ꯍꯥꯏꯔꯗꯤ ꯅꯪꯅ ꯌꯥꯕꯤꯔꯛꯑꯣꯏꯗ꯭ꯔꯅ ꯑꯩ ꯑꯗꯨꯝ ꯃꯤꯅꯝꯕꯅꯤ ꯆꯦꯜꯂꯀꯥꯟꯗ ꯍꯥꯏꯒꯦꯅ ꯍꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯒ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯝ ꯂꯩꯖꯗ꯭ꯔꯦꯕꯀꯣ ꯃꯃꯥ ꯃꯄꯥꯗꯨꯁꯨ ꯃꯥꯅ ꯍꯣꯏ ꯑꯩ ꯍꯥꯟꯅ ꯈꯪꯉꯤ ꯃꯥ ꯅꯨꯄꯤ ꯈꯥꯏꯅꯈ꯭ꯔꯦ ꯃꯆꯥ 2 ꯂꯩ ꯍꯥꯏꯕ ꯈꯪꯉꯤꯅ ꯃꯥ ꯑꯗꯨꯝ ꯍꯥꯏꯖꯜꯂꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯨꯍꯣꯡꯕ ꯈꯣꯠꯄ ꯃꯇꯝ ꯂꯦꯞꯅꯔꯒ ꯂꯨꯍꯣꯡꯉꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗ ꯃꯥꯅꯁꯨ ꯏꯆꯥꯃꯛꯅꯤ ꯈꯜꯂꯒ ꯌꯣꯛꯆꯔꯒꯦꯅ ꯃꯥ ꯑꯗꯨꯝ ꯍꯣꯠꯅꯖꯔꯦꯕꯀꯣ ꯑꯗꯣ ꯑꯉꯥꯡꯈꯩꯗꯨꯗꯤ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯑꯃꯅ ꯆꯍꯤ 3ꯃꯨꯛ ꯁꯨꯔꯝꯃꯦ ꯑꯃꯅ 10ꯃꯨꯛ ꯁꯨꯔꯝꯃꯦꯕꯀꯣ ꯑꯗꯩꯗꯤ ꯑꯉꯥꯡꯁꯦ ꯃꯥꯅ ꯁꯨꯝ ꯃꯤꯒꯤ ꯃꯆꯥ ꯄꯨꯟꯁꯤꯗ ꯃꯤꯒꯤ ꯃꯆꯥ ꯌꯣꯛꯎꯅꯨ ꯃꯆꯥ ꯂꯩꯕ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯜꯂꯨꯅꯨ ꯍꯥꯏꯖꯅꯦꯕ ꯑꯗꯩ ꯃꯆꯥ ꯂꯩꯕ ꯅꯨꯄꯤ ꯀꯩꯗꯧꯉꯩꯗ ꯂꯧꯔꯨꯅꯨ ꯍꯥꯏꯖꯅꯦꯕ ꯁꯤꯒꯤ ꯑꯅꯤꯁꯦ ꯑꯗꯨꯝ ꯈꯟꯅꯔꯛꯑꯗꯕꯅꯦꯕ ꯃꯣꯏꯅ ꯁꯥꯟꯅꯔꯨꯔꯤꯕꯁꯦ ꯌꯨꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯅꯤ ꯉꯥꯛꯇꯪ ꯄꯨꯟꯁꯤꯜꯂ ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯔꯛꯄ ꯍꯦꯛꯇ ꯑꯣꯏꯔꯝꯃꯦꯕ ꯂꯥꯁꯇꯗꯤ ꯑꯩꯒꯤ ꯏꯆꯥ ꯑꯅ ꯍꯦꯛꯇ ꯇꯥꯟꯅꯈꯤꯕ ꯑꯗꯩꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯃꯥꯁꯤ ꯃꯣꯏꯒꯤ ꯃꯆꯥ ꯑꯅꯤꯁꯦ ꯁꯨꯝ ꯌꯣꯛꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯁ꯭ꯀꯨꯜꯒꯤ ꯍꯣꯝꯋꯥꯔꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗꯒꯤ ꯀꯣꯏꯁꯟꯁꯦ ꯄꯤꯊꯔꯛꯄꯁꯦ ꯐꯖꯅ ꯁꯤꯜꯂꯛꯇꯕ ꯃꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗ ꯃꯥꯗꯤ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯦ ꯅꯨꯄꯤꯁꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯕ ꯅꯨꯄꯤꯅꯦꯕ ꯅꯨꯄꯥꯁꯤꯗꯒꯤꯁꯨ ꯃꯥꯅ ꯍꯦꯟꯅ ꯍꯩꯌꯦꯕ ꯑꯗꯨꯒꯤ ꯃꯥꯅ ꯁꯤꯜꯂꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣꯅ ꯑꯉꯥꯡꯁꯤꯗ ꯍꯦꯛ ꯂꯥꯏꯔꯤꯛꯁꯦ ꯐꯥꯗꯦ ꯑꯗꯩ ꯃꯥꯔꯛꯁꯦ ꯅꯦꯝꯃꯛꯏ ꯂꯥꯏꯔꯤꯛ ꯃꯇꯝ ꯆꯥꯅ ꯄꯥꯎ ꯌꯥꯗꯕꯒꯤ ꯍꯦꯛ ꯐꯨꯕ ꯉꯥꯡꯕ ꯇꯧꯕꯁꯤꯗꯅꯦ ꯃꯣꯏ ꯌꯥꯎꯁꯜꯂꯛꯄ ꯍꯧꯈ꯭ꯔꯦꯕ ꯃꯅꯦꯝꯕꯣꯛ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯩ ꯌꯥꯎꯁꯜꯂꯛꯄ ꯍꯧꯈ꯭ꯔꯦꯕ ꯅꯪ ꯑꯉꯥꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯔꯣꯏꯅ ꯑꯗꯨꯅ ꯑꯉꯥꯡꯗ ꯃꯥꯅ ꯐꯨꯒꯗꯕꯁꯦ ꯐꯨꯕ ꯉꯝꯍꯟꯈꯤꯗ꯭ꯔꯦꯕꯀꯣ ꯇꯣꯈꯥꯏꯕ ꯃꯥꯅꯗꯤ ꯃꯆꯥꯅꯦꯅ ꯈꯜꯂꯒ ꯃꯥꯏ ꯅꯨꯄꯥꯁꯤꯅꯁꯨ ꯍꯥꯏꯁꯦ ꯅꯪ ꯑꯩꯈꯣꯏꯅꯤꯒꯤ ꯏꯆꯥ ꯑꯃꯨꯛ ꯄꯣꯛꯑꯔꯣꯏꯁꯤ ꯑꯩ ꯏꯆꯥ ꯑꯅꯤꯁꯤ ꯅꯆꯥ ꯁꯛꯅ ꯌꯣꯛꯎ ꯅꯪꯅꯕꯨ ꯅꯆꯥ ꯁꯛꯅ ꯌꯣꯛꯑꯗꯤ ꯅꯨꯡꯁꯤꯕꯤꯔꯗꯤ ꯃꯣꯏꯅꯁꯨ ꯅꯪꯕꯨ ꯃꯃꯥ ꯁꯛꯅ ꯅꯨꯡꯁꯤꯔꯛꯀꯅꯤꯅ ꯃꯥꯅꯁꯨ ꯍꯣꯏ ꯄꯣꯛꯑꯔꯣꯏꯁꯤ ꯑꯗꯨꯝ ꯍꯥꯏꯅꯩꯕ ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯈꯥꯏꯕꯤꯕ ꯍꯧꯔꯛꯈ꯭ꯔꯦꯕ ꯃꯥꯗꯤ ꯃꯆꯥ ꯁꯛꯅ ꯃꯦꯠꯂꯒ ꯇꯥꯛꯂꯛꯄ ꯂꯥꯏꯔꯤꯛ ꯃꯣꯏꯒꯤꯗꯃꯛꯇ ꯊꯧꯗꯥꯡ ꯂꯧꯕꯤꯔꯛꯄ ꯃꯇꯝꯁꯤꯗ ꯑꯇꯣꯝꯕꯤꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯦ ꯇꯣꯉꯥꯟꯕꯁꯦ ꯈꯥꯏꯗꯣꯔꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯃꯆꯥꯈꯩꯁꯤꯅꯁꯨ ꯂꯥꯏꯔꯤꯛ ꯄꯥꯎꯁꯨ ꯌꯥꯗꯕ ꯐꯣꯟ ꯌꯦꯡ ꯂꯩꯕ ꯅꯄꯥꯂꯗꯤ ꯉꯥꯡꯒꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯅꯣꯏ ꯂꯥꯏꯔꯤꯛ ꯄꯥꯎꯅ ꯐꯣꯟ ꯍꯦꯛ ꯃꯨꯟꯕ ꯑꯗꯩꯗꯤ ꯀꯩꯅꯣ ꯑꯉꯥꯡꯈꯩꯁꯦ ꯃꯆꯤꯟ ꯈꯨꯝꯅꯕ ꯈꯠꯅꯕ ꯑꯇꯣꯝꯕꯤ ꯑꯗꯨꯗꯨꯒ ꯍꯦꯛ ꯍꯥꯏꯔꯛꯄ ꯑꯗꯩ ꯑꯉꯥꯡꯁꯦ ꯈꯔ ꯍꯦꯛ ꯉꯥꯡꯉꯨꯔꯦꯗꯅ ꯀꯧꯗꯕꯤ ꯆꯥꯎ ꯌꯥꯗꯕꯤ ꯇꯨꯝꯖꯜꯂ ꯂꯩꯈꯤꯕꯤ ꯑꯗꯩ ꯃꯄꯥꯁꯤꯅ ꯑꯃꯨꯛ ꯍꯟꯖꯜꯂꯛꯑꯒ ꯑꯉꯥꯡꯁꯤꯗ ꯀꯩꯗꯧꯔꯨꯔꯦ ꯅꯪꯅ ꯁꯨꯝꯕꯒꯤ ꯍꯧꯅꯔꯛꯑꯦꯕ ꯑꯗꯨꯝ ꯍꯧꯅꯔꯛꯑꯦ ꯏꯃꯨꯡꯁꯤꯗ ꯑꯗꯩ ꯃꯥꯅ ꯈꯜꯂꯦꯕ ꯁꯤꯗꯤ ꯑꯩ ꯏꯆꯥ ꯄꯣꯛꯍꯧꯗꯕ ꯌꯥꯔꯣꯏ ꯑꯩꯅ ꯏꯆꯥꯅꯤ ꯈꯜꯂꯒꯁꯨ ꯃꯣꯏꯅ ꯑꯩꯁꯦ ꯃꯃꯥꯅꯤ ꯈꯟꯗꯦ ꯑꯗꯨꯅ ꯑꯩ ꯏꯆꯥ ꯄꯣꯛꯍꯧꯗꯕ ꯌꯥꯔꯣꯏꯅ ꯃꯥꯅ ꯅꯨꯄꯥꯁꯤꯗ ꯍꯥꯏꯔꯦ ꯑꯩꯒꯤꯁꯨ ꯏꯆꯥ ꯄꯣꯛꯆꯒꯦ ꯅꯪꯒꯤ ꯅꯆꯥꯈꯩꯁꯤꯅ ꯑꯩꯁꯦ ꯃꯃꯥꯅꯤ ꯈꯟꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯩꯒꯤꯁꯨ ꯏꯆꯥ ꯄꯣꯛꯆꯒꯦ ꯑꯅ ꯍꯥꯏꯕꯁꯤꯗ ꯌꯥꯗꯦꯕ ꯅꯨꯄꯥꯁꯤ나 ꯌꯥꯔꯣꯏ ꯁꯨꯡꯌꯥ ꯌꯥꯔꯣꯏꯅ ꯃꯣꯏꯅꯤꯁꯦ ꯈꯠꯅꯩ ꯌꯥꯝ ꯉꯪꯅꯩ ꯑꯗꯩ ꯃꯥꯅ ꯍꯥꯏ ꯑꯗꯨꯏꯗꯤ ꯑꯩ ꯆꯠꯆꯈ꯭ꯔꯒꯦ ꯏꯄꯥꯝꯗ ꯑꯩꯅ ꯑꯉꯥꯡꯁꯤꯡꯁꯦ ꯐꯨꯔꯦ ꯏꯅꯦꯝ ꯌꯥꯎꯁꯜꯂꯛꯏ ꯏꯄꯨ ꯌꯥꯎꯁꯜꯂꯛꯏ ꯏꯇꯩ ꯌꯥꯎꯁꯜꯂꯛꯏ ꯏꯆꯦ ꯌꯥꯎꯁꯜꯂꯛꯏ ꯃꯧ ꯏꯆꯦ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯑꯩꯁꯦ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯨꯝ ꯀꯟꯈꯠꯂꯦ ꯑꯗꯨꯗꯤ ꯑꯉꯥꯡꯈꯩꯁꯦ ꯍꯌꯦꯡ ꯁꯣꯏꯔꯛꯑꯗꯤ ꯑꯇꯣꯝꯕꯤꯅ ꯌꯣꯛꯄꯨ ꯀꯌꯥꯝ ꯐꯗꯣꯏꯅꯣ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯑꯩꯉꯣꯟꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕꯗꯩ ꯃꯥꯅ ꯀꯟꯅ ꯀꯞꯇꯅ ꯈꯣꯠꯇꯅ ꯍꯥꯏꯖꯕꯗꯒꯤ ꯍꯣꯏ ꯍꯣꯏꯅ ꯃꯥꯏꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯆꯥ ꯃꯤꯔꯣꯜꯂꯦꯕꯀꯣ ꯑꯗꯨꯒ ꯃꯥꯁꯦ ꯃꯆꯥꯁꯦ ꯃꯤꯔꯣꯜꯂꯦ ꯑꯗꯨꯀꯥꯟꯗꯒꯤ ꯍꯧꯅ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯃꯥꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯄꯤꯗꯕ ꯃꯤꯔꯣꯟꯕꯩ ꯆꯦꯛ ꯆꯠꯄ ꯍꯤꯗꯥꯛ ꯒꯨꯂꯤꯁꯦ ꯂꯩꯕꯤꯗꯕ ꯃꯥꯒꯤ ꯋꯥꯔꯧꯕꯁꯤꯗꯩ ꯍꯧꯈ꯭ꯔꯦꯕꯀꯣ ꯑꯗꯨꯝ ꯑꯗꯨꯒꯗꯤ
ꯃꯄꯥꯝꯗꯩ ꯃꯃꯥꯗꯩ ꯍꯥꯏꯔꯒ ꯃꯃꯥꯒ ꯆꯦꯛ ꯆꯠꯃꯤꯟꯅꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯃꯃꯥ ꯑꯣꯏꯅ ꯂꯩꯔꯛꯄ ꯁꯨꯝ ꯇꯧꯔꯦꯕ ꯑꯩꯈꯣꯏ ꯃꯁꯥ ꯃꯊꯟꯇ ꯃꯄꯥꯝꯗꯩ ꯃꯤꯔꯣꯜꯂꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯃꯆꯥ ꯃꯤꯔꯣꯜꯂ ꯂꯥꯛꯄꯩ ꯇꯥꯏꯞꯇ ꯃꯥꯅ ꯃꯊꯥꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯩ ꯑꯉꯥꯡꯁꯦ ꯄꯣꯛꯑꯦ ꯑꯗꯨꯀꯥꯟꯗꯁꯨ ꯑꯉꯥꯡ ꯄꯣꯛꯄꯒꯤ ꯑꯦꯔꯦꯟꯖ ꯀꯩꯝ ꯇꯧꯗꯕ ꯄꯩꯁꯥꯅ ꯀꯌꯥ ꯂꯩꯔꯦ ꯀꯔꯤ ꯑꯩ ꯏꯆꯥꯁꯤꯃ ꯄꯣꯛꯇꯣꯏꯃꯤ ꯑꯩ ꯅꯨꯄꯤꯁꯤꯃ ꯃꯤꯔꯣꯜꯂꯕꯅꯤ ꯊꯥ ꯁꯨꯔꯛꯑꯕꯅꯤ ꯄꯩꯁꯥ ꯀꯥꯏꯗꯩ ꯄꯩꯁꯥꯅ ꯑꯉꯥꯡ ꯄꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯀꯩꯝꯇ ꯀꯩꯅꯣ ꯇꯧꯗꯕꯀꯣ ꯅꯨꯄꯤꯁꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯨꯁꯨ ꯃꯄꯥꯝꯅ ꯃꯃꯥꯅ ꯂꯣꯏ ꯁꯤꯜꯂ ꯄꯣꯛꯑꯦꯕ ꯃꯉꯣꯟꯗ ꯀꯣꯏꯁꯜꯂꯝꯃ ꯑꯗꯨꯝ ꯍꯪꯉꯦꯕ ꯑꯩꯅ ꯄꯣꯛꯏꯕ ꯏꯆꯥꯁꯤꯕꯨ ꯃꯥꯒꯤ ꯃꯆꯥ ꯅꯠꯇꯕ꯭ꯔꯅꯦ ꯑꯇꯣꯞꯄ ꯅꯨꯄꯥꯒꯤꯔ ꯀꯔꯤꯅꯣ ꯑꯅ ꯃꯥꯁꯦ ꯈꯜꯂꯦꯕ ꯑꯗꯩ ꯃꯥꯅ ꯑꯉꯥꯡꯁꯦ ꯄꯣꯛꯈꯤꯕ ꯀꯥꯟꯗ ꯃꯅꯤꯡ ꯀꯨꯜꯂ ꯂꯩꯈꯤꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅ ꯃꯥꯏ ꯃꯆꯥ ꯑꯅꯤꯗꯨꯒꯤꯗꯤ ꯁ꯭ꯀꯨꯜ ꯆꯠꯅꯪꯅꯕ ꯆꯥꯛ ꯏꯁꯤꯡ ꯇꯤꯐꯤꯟ ꯍꯧꯗꯣꯛꯇꯅ ꯁ꯭ꯀꯨꯜ ꯊꯤꯟꯗꯅ ꯂꯧꯗꯅ ꯆꯔꯥ ꯋꯥꯟꯕꯩ ꯂꯣꯏ ꯍꯣꯠꯅꯔꯦꯕ ꯁꯤꯠ ꯅꯥꯟꯅꯀꯣ ꯅꯨꯄꯥꯁꯦ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯋꯦꯕꯀꯣ ꯑꯗꯩꯗꯤ ꯇꯣꯂꯣꯞꯇꯤ ꯌꯥꯝ ꯆꯥꯎꯗꯕ 10,000ꯃꯨꯛꯈꯛ ꯐꯪꯕ ꯁꯔꯀꯥꯔꯒꯤꯗꯤ ꯑꯣꯏꯕ ꯑꯗꯩꯗꯤ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯃꯥꯅ ꯄꯣꯛꯏꯕ ꯃꯆꯥꯁꯤꯅ ꯍꯟꯅꯕ ꯍꯦꯛ ꯌꯦꯡꯕ ꯆꯪꯉꯛꯇꯕ ꯑꯉꯥꯡꯁꯤꯅ ꯀꯞꯄꯕꯧꯅꯦ ꯑꯉꯥꯡ ꯀꯞꯄꯤꯗꯣ ꯀꯩꯒꯤꯅꯣꯅꯦꯕꯨ ꯍꯦꯛ ꯄꯝꯗꯕ ꯑꯗꯩ ꯑꯃꯨꯛ ꯑꯉꯥꯡꯁꯤꯅ ꯅꯥꯔꯦ ꯑꯉꯥꯡꯁꯤ ꯅꯥꯏꯁꯦꯅ ꯇꯧꯗꯕ ꯑꯗꯩ ꯃꯥꯒꯤ ꯃꯆꯥ ꯅꯨꯄꯥꯗꯨꯅ ꯃꯁꯥ ꯈꯤꯇꯪ ꯁꯥꯒꯠꯄꯗꯗꯤ ꯃꯥ ꯍꯤꯗꯥꯛ ꯂꯩꯗꯅ ꯀꯣꯏ ꯆꯦꯟꯗꯅ ꯍꯣꯠꯅꯕ ꯑꯗꯩ ꯑꯗꯨꯝ ꯈꯥꯏꯗꯣꯛꯅꯕꯁꯦ ꯍꯧꯅꯔꯛꯑꯦꯀꯣ ꯑꯗꯩ ꯑꯗꯨꯒꯤ ꯇꯥꯟꯖꯥꯁꯤꯗꯅꯦ ꯑꯉꯥꯡꯁꯤꯅ ꯊꯥ 3ꯃꯨꯛ ꯁꯨꯔꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯅꯨꯄꯤꯁꯦ ꯍꯥꯟꯅ ꯊꯕꯛ ꯑꯃ ꯋꯥꯅꯣꯝꯃꯝꯃꯦꯕ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯑꯗꯨꯒꯤ ꯊꯕꯛꯁꯦ ꯈꯜꯂꯛꯑꯦꯕꯀꯣ ꯈꯜꯂꯛꯄꯁꯤꯗ ꯅꯨꯄꯥꯁꯤꯅ ꯇꯧꯕ ꯌꯥꯔꯣꯏ ꯑꯩ ꯄꯥꯝꯗꯦ ꯅꯨꯄꯤꯅ ꯊꯕꯛ ꯇꯧꯕ ꯀꯣꯏꯆꯠ ꯆꯠꯄ ꯑꯩ ꯄꯥꯝꯗꯦ ꯁꯤꯅꯦꯕ ꯑꯗꯨꯒꯤ ꯈꯠꯅꯔꯦ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯑꯩꯗꯤ ꯏꯆꯥ ꯄꯣꯛꯑꯕꯅꯤꯅ ꯑꯩ ꯏꯆꯥꯁꯦ ꯅꯪꯅ ꯑꯉꯥꯡꯁꯦ ꯍꯦꯛ ꯃꯤꯔꯣꯟꯕꯗꯩ ꯍꯧꯅ ꯗꯥꯏꯇ ꯑꯃꯐꯥꯎ ꯂꯧꯗꯦ ꯑꯉꯥꯡꯁꯤꯒꯤ ꯑꯗꯨꯅ ꯑꯩꯗꯤ ꯊꯕꯛ ꯇꯧꯍꯧꯗꯕ ꯌꯥꯗꯦ ꯅꯣꯏꯅ ꯑꯩ ꯏꯆꯥꯁꯦ ꯀꯩꯁꯨ ꯊꯥꯛꯄꯤꯗꯧ ꯅꯠꯇꯦ ꯅꯪꯒꯤ ꯅꯆꯥꯒꯤꯗꯤ ꯂꯣꯏ ꯍꯣꯠꯅꯩ ꯑꯩꯒꯤ ꯏꯆꯥꯒꯤꯗꯤ ꯍꯣꯠꯅꯗꯦ ꯑꯗꯨꯅ ꯑꯩꯗꯤ ꯑꯉꯥꯡꯁꯦ ꯀꯩꯅꯣ ꯊꯕꯛ ꯇꯧꯒꯅꯤ ꯑꯅ ꯃꯥꯁꯦ ꯍꯥꯏꯔꯦꯕ ꯅꯪꯅ ꯌꯥꯗ꯭ꯔꯒꯅ ꯑꯩ ꯏꯄꯥꯝ ꯆꯠꯈꯤꯒꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯣꯏꯁꯦ ꯃꯄꯥꯝꯒ ꯀꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯈꯣꯠꯅꯔꯒ ꯌꯥꯅꯗꯅ ꯅꯨꯄꯥꯁꯤꯅꯗꯤ ꯀꯌꯥꯗꯤ ꯌꯥꯅꯤꯡꯗꯕ ꯑꯗꯨꯒ ꯑꯗꯨꯝ ꯊꯕꯛꯁꯤꯗꯤ ꯇꯧꯈ꯭ꯔꯦꯕ ꯊꯕꯛꯁꯤ ꯃꯥ ꯇ꯭ꯔꯦꯅꯤꯡ ꯆꯠꯈ꯭ꯔꯦ ꯇ꯭ꯔꯦꯅꯤꯡ ꯆꯠꯄꯁꯦ ꯃꯄꯥꯝꯗ ꯃꯆꯥꯁꯦ ꯊꯝꯃꯝꯃꯦꯕꯀꯣ ꯑꯗꯩ ꯄꯤꯛꯈ꯭ꯔꯕ ꯃꯆꯥꯁꯤ ꯃꯄꯥꯝꯗ ꯊꯝꯃꯝꯕꯁꯤꯗ ꯃꯃꯥꯗꯣ ꯂꯩꯇꯕꯅꯤꯅ ꯁꯪꯒꯣꯝꯅꯤ ꯌꯣꯛꯏꯃꯤꯗꯅ ꯑꯗꯩ ꯌꯥꯝ ꯋꯥꯔꯧꯈꯤꯕꯁꯦ ꯅꯣꯡꯃꯇ ꯑꯉꯥꯡꯒꯤ ꯁꯪꯒꯣꯝꯗꯣ ꯂꯩꯔꯤꯕ꯭ꯔꯥ ꯏꯃꯥ ꯍꯥꯏꯅ ꯍꯪꯉꯛꯇꯕ ꯂꯥꯛꯑꯒ ꯑꯉꯥꯡꯒꯤ ꯁꯪꯒꯣꯝ ꯑꯃ ꯄꯤꯔꯗꯕ ꯑꯉꯥꯡꯁꯦ ꯅꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯁꯦ ꯃꯃꯥꯁꯨ ꯇ꯭ꯔꯦꯅꯤꯡ ꯇꯧꯔ ꯂꯩꯈꯤꯕꯅꯦꯅ ꯌꯦꯡꯉꯛꯇꯕꯁꯤꯗ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯅꯁꯨ ꯋꯥꯔꯧꯖꯩꯌꯦꯕ ꯑꯩ ꯏꯆꯥꯁꯤꯅ ꯄꯣꯛꯏꯕ ꯃꯆꯥꯁꯤꯕꯨ ꯃꯥꯏ ꯃꯆꯥ ꯅꯠꯇꯕ꯭ꯔꯅꯦ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯤꯁꯤꯅꯁꯨ ꯌꯥꯝ ꯋꯥꯔꯧꯖꯩꯌꯦꯕꯀꯣ ꯃꯆꯥꯁꯦ ꯍꯪꯕꯤꯗꯕꯅꯤꯅ ꯅꯣꯡꯃꯇ ꯑꯗꯩ ꯑꯃꯨꯛ ꯃꯥꯅ ꯑꯉꯥꯡꯁꯦ ꯅꯥꯔꯛꯑꯦꯕ ꯁꯪꯒꯣꯝꯅ ꯁꯨꯝ ꯌꯣꯛꯑꯃꯤꯅꯀꯣ ꯑꯗ ꯃꯥꯅ ꯃꯣꯏ ꯚꯔꯥ ꯑꯃ ꯂꯧꯔꯒ ꯑꯃꯨꯛ ꯃꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯁꯤ ꯃꯅꯥꯛꯇ ꯚꯔꯥꯁꯦ ꯂꯩꯔꯦꯕ ꯚꯔꯥꯁꯦ ꯂꯩꯔꯒ ꯅꯨꯄꯤꯁꯤꯅ ꯚꯔꯥꯗꯒꯤ ꯆꯠꯂꯦ ꯃꯥꯏ ꯇ꯭ꯔꯦꯅꯤꯡꯁꯦꯀꯣ ꯑꯗꯨꯒꯤ ꯚꯔꯥꯗ ꯑꯃꯨꯛ ꯆꯦꯜꯂꯝ ꯑꯉꯥꯡ ꯑꯃꯨꯛ ꯄꯤꯊꯛꯄ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯗ ꯑꯃꯨꯛ ꯇ꯭ꯔꯦꯅꯤꯡꯗꯣ ꯅꯪꯅꯕ ꯆꯠꯄ ꯃꯥꯁꯦ ꯋꯥꯔꯦꯕꯀꯣ ꯑꯗꯨꯗꯗꯤ ꯃꯥꯏ ꯅꯨꯄꯥꯁꯦ ꯚꯔꯥꯁꯤꯗꯗꯤ ꯁꯨꯇꯤꯁꯦ ꯃꯥꯁꯨ ꯊꯕꯛ ꯇꯧꯕꯅꯤ나 ꯁꯟꯗꯦꯁꯤ ꯂꯥꯛꯑꯒ ꯃꯥꯅ ꯍꯥꯏꯁꯦ ꯃꯥꯏ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤꯅꯦ ꯃꯔꯤ ꯊꯝꯕꯤꯕ ꯇꯨꯃꯤꯟꯅꯕ ꯑꯗꯨ ꯈꯛꯇꯪꯒꯤ ꯂꯥꯛꯄ ꯃꯆꯥꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤ ꯀꯔꯤ ꯍꯥꯏꯕꯗꯤ ꯌꯦꯡꯗꯕ ꯁꯪꯒꯣꯝ ꯀꯧꯇꯥ ꯑꯃ ꯂꯩꯕꯤꯔꯝꯗꯕ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯃꯥꯁꯤꯀꯣ ꯑꯁ ꯃꯉꯣꯟꯗ ꯀꯥꯕꯁꯦ ꯁꯤꯗꯅꯦꯕꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯅꯥꯁꯤꯅ ꯇ꯭ꯔꯦꯅꯤꯡꯗꯣ ꯂꯣꯏꯔꯛꯑꯀꯥꯟꯗꯗꯤ ꯑꯃꯨꯛ ꯊꯕꯛꯁꯦ ꯈꯔ ꯂꯥꯞꯅ ꯑꯃꯨꯛ ꯇꯥꯔꯦꯕ ꯊꯕꯛꯁꯦ 5ꯅꯤ ꯊꯕꯛ ꯃꯐꯝꯗ ꯂꯩꯒꯗꯕ ꯆꯠꯀꯗꯕ ꯑꯗꯩ 5ꯅꯤ ꯑꯃ ꯁꯨꯇꯤ ꯁꯨꯃꯥꯏꯅ ꯑꯣꯏꯕꯀꯣ ꯃꯣꯏ ꯃꯆꯥ ꯆꯦꯟꯕꯒꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯑꯉꯥꯡꯁꯦ ꯃꯥꯅ ꯃꯄꯥꯝꯗ ꯊꯝꯃꯦꯕ ꯃꯥꯅ ꯆꯠꯄ ꯅꯨꯃꯤꯠꯈꯩꯁꯤꯅ ꯃꯄꯥꯝꯗ ꯑꯍꯤꯡ ꯂꯦꯛꯑꯦ ꯃꯄꯥꯝꯗ ꯃꯆꯥꯁꯤꯅ ꯍꯣꯠꯅꯔꯦꯀꯣ ꯑꯗꯨꯒ ꯀꯩꯅꯣꯁꯤꯗꯅ ꯑꯃꯨꯛ ꯁꯨꯇꯤ ꯂꯩꯕ ꯅꯨꯃꯤꯠꯁꯤꯗꯅ ꯃꯥꯏ ꯅꯨꯄꯥ ꯃꯌꯨꯝꯁꯤꯗ ꯂꯩꯔꯦꯕ ꯑꯗꯨꯗ ꯑꯉꯥꯡꯁꯤꯒꯤ ꯀꯔꯤꯐꯧ ꯍꯟꯅ ꯃꯥꯒꯤ ꯃꯆꯥ ꯅꯠꯇꯕꯗꯧꯅ ꯇꯧꯕꯁꯤ ꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯩ ꯃꯥꯗꯤ ꯇ꯭ꯔꯦꯅꯤꯡ ꯀꯩꯀꯩ ꯂꯣꯏꯗꯅ ꯊꯕꯛꯁꯦ ꯇꯧꯔꯦ ꯃꯥꯏꯗꯤ ꯇꯣꯂꯣꯞꯁꯦ ꯅꯨꯄꯥꯁꯤꯗꯒꯤ ꯃꯥꯅ ꯁꯔꯨꯛ 5 ꯍꯦꯜꯂꯦꯕ ꯇꯣꯂꯣꯞꯁꯦꯀꯣ ꯃꯥꯅ ꯆꯥꯎꯋꯦꯕ ꯑꯗꯒꯤ ꯏꯃꯨꯡꯁꯤꯗ ꯃꯄꯥꯁꯤꯅ ꯍꯥꯏꯁꯦ ꯃꯉꯣꯟꯗ ꯄꯩꯁꯥ ꯄꯤꯌꯨꯗ ꯍꯥꯏꯕ ꯑꯗꯩ ꯃꯣꯏ ꯃꯃꯥ ꯃꯆꯥꯒꯤꯗ ꯀꯔꯤꯝ ꯌꯦꯡꯗꯕ ꯃꯆꯥꯈꯩꯒꯤꯗꯤ ꯌꯦꯔꯨꯝ ꯄ꯭ꯂꯦꯠ ꯂꯩꯗꯅ ꯍꯣꯠꯅꯕ ꯑꯗꯩ ꯃꯥꯏ ꯃꯆꯥꯁꯦ ꯑꯗꯨ ꯑꯃꯨꯛ ꯂꯩꯔꯒ ꯑꯃꯁꯨ ꯑꯃꯨꯛ ꯄꯣꯛꯑꯦꯕ ꯃꯥꯁꯦ ꯃꯆꯥ 2 ꯁꯨꯔꯦꯕ ꯍꯧꯖꯤꯛꯁꯦ ꯅꯨꯄꯤ ꯑꯃ ꯅꯨꯄꯥ ꯑꯃꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯏ ꯃꯆꯥꯅꯨꯄꯥ ꯑꯍꯟꯁꯤꯅ ꯃꯣꯏꯅ ꯂꯩꯕ ꯌꯦꯔꯨꯝ ꯄ꯭ꯂꯦꯠꯁꯦ ꯑꯝꯇꯪꯒ ꯃꯥꯅ ꯆꯥꯒꯦꯅ ꯃꯆꯥꯅꯨꯄꯥꯁꯤꯅ ꯂꯧꯔꯨꯕꯁꯦ ꯑꯉꯥꯡꯗꯨꯅ ꯆꯥꯅꯤꯡꯗꯅ ꯐꯨꯔꯛꯄ ꯅꯨꯄꯤ ꯑꯍꯟꯒꯤ ꯃꯆꯥꯈꯩꯁꯤ나 ꯑꯗꯨꯗꯤ ꯅꯅꯥꯎꯁꯤꯒꯤꯗꯤ ꯁꯔꯨꯛ ꯌꯥꯎꯗꯕ꯭ꯔꯥ ꯅꯣꯏꯒꯤ ꯅꯃꯥ ꯄꯨꯟꯗꯁꯨ ꯅꯄꯥꯗꯤ ꯄꯨꯜꯂꯤꯅꯤ ꯅꯅꯥꯎꯁꯦ ꯅꯣꯏ ꯅꯨꯡꯁꯤꯐꯝ ꯊꯣꯛꯇ꯭ꯔꯅ ꯑꯃꯨꯛ ꯈꯠꯅꯔꯦꯕꯀꯣ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯍꯟꯒꯤ ꯃꯆꯥꯈꯩꯗꯨꯗꯤ ꯄꯨꯡꯀꯛ ꯆꯥꯎꯔꯦ ꯄꯥꯈꯪ ꯃꯆꯥ ꯐꯥꯔꯦꯕ ꯑꯗꯩ ꯏꯃꯨꯡꯁꯤꯗ ꯈꯠꯅꯕꯁꯦ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯒꯠꯅꯔꯛꯑꯦꯕꯀꯣ ꯑꯗꯨꯝ ꯃꯆꯥꯒꯤ ꯍꯥꯀꯟꯒꯤ ꯀꯔꯤꯒꯤ ꯑꯗꯩꯗꯤ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯃꯆꯥꯁꯤꯅ ꯃꯄꯥꯁꯤꯒꯤ ꯐꯣꯟꯁꯦ ꯌꯦꯡꯉꯨꯕꯁꯦ ꯃꯄꯥꯁꯤꯅ ꯇꯥꯞ ꯂꯥꯛꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯒꯤꯁꯨ ꯃꯄꯥꯁꯤꯡꯁꯦ ꯈꯠꯅꯕ ꯑꯉꯥꯡꯁꯤꯅ ꯐꯣꯟ ꯉꯥꯏꯍꯥꯛ ꯌꯦꯡꯖꯕꯕꯨ ꯅꯪꯅ ꯂꯥꯛꯑꯦꯅ ꯑꯗꯩ ꯑꯃꯨꯛ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯍꯟꯒꯤ ꯃꯆꯥꯈꯩꯗꯣ
aduna numit chupa ma mapai phone ji yengbodi kai chu haidaba gumba ji am lainare eba ko adai mu mai nupa du nupi ahan je pau phauna khale eba macha gai du dum chatna moi da ju leudana adai nupi du ga ju mu nupa ji ga pau phauna khale eba adai di mana phone je tap mun laga no ma di phone je pai ra ba mai nupa da wai sanai ngai da nang na kari gino phone taw rai di ai gi yum thugai di kai gino na hai ra ba nang wa loi na gra ba nupi ni nang ai nupa da phone taw pai da ka ta de sune ba noi hanjana ga da bor di ai lai thungai da hanjana ya dra hu di ai cha ni lai re na ko adai di nupi jina he lukha khun bi nang dai lukha khun bane ai lukha ne nupa du di haraba adai mana mu ai budi lukha khule phare ne lukha che hojiti nang na mu ai gi lukha mu khun tare ne nang no mo da phone paw rai jinang ai lukha chung nang khun ge doi natra ai gi lukha mu oi re nupa ju jikti na mu khana dra ma ban ju loi re ko adu gi mu moi je amata oi cha pa adai mama ga ju ma sa ga ju ju taw na ga tom bi to kai dauri adu ada na kauru nu tom bi to du du ma taw na re ba adai khana bu ma tai na dum toi re phudan na re nupi ju ma khul halle dai ma chen ma kha ka ma pet che thina re nang na sa nupi thina sa pok ni de khang na sa han yeng ni khang da ba du du law na ba da ne ma ju ma chen ja ai pi thak ta kal le ma dum hai re ai kal le ngang oi da bu ngang nge ma na mai nupi ni ma cha ne hai bi taw dra mi na moi na ha na khai rak pa ni na adai moi je tongan tongan mu cha na re ba nupa ji ga ma sa ni ga ma sa gre nupa ji na hai paisa pi ya de sa pi ya de ma sa ga je ma sa ma no yeng yeng de nu si ba ngam de hai re nupi ji na ju hai re nang na hana khairak pani nang na sa gai na hana khairak pani ai sa je pokpa nang na sangong ko tam lai ki bra nong ta phone tor hang gi bra aduna ai di lupa am pi bangam moi nang ma pa ni nupi lo la di nang na sa po di nang nupa ni nang ngam na ta ko da mi sine ba nupi sina jo mo lesing tara khak tolop sa ba nupa ji da mai nupa ni na ma ma sa tolop sa jar ga jo angang gi ming chalo free thiyo adu hai re nupa ji mu swa ya tre ba nang tolop to kai thong ga ai na pam thai ga ai ra na ai paisa pi yo mo hai re ba nupa ji adu gi pang ta khana bi ne ba mung ja toi je apai pai po na thom dat na bi phudat na bi song na bi ni doctor yaw na bi ni phot na bi ni adai nupa ji soe nupa ji na ek nupi ji phuring gai na kanam tholak ta ba adai nupi ji na ek nupa ji ma khut halur ga na ek ta chen thorak pa mayam je nupa da tu taw ya bra na adai mu khana bu chaw thoe da na ngai de ai phu ba du di noi kanam kan ba tholak ti ai di si ra ju ya ra bra sine ba mu hai ji ma cha ani ja pring pring chong gai ka pai ma phure na ko almaina moi je yum pala ko de dum sahi tare ni pan sura abane ba masa hanjina sahi kano sujala abani taruk tare hajala abani ade masa to mo sahi manga haigala abane ba ko adai di almaina dum khana launa saina dum shanti oi de dai mu mapa jida mu khara phuna re mapa ji khara soe dana ko masa no pa iduna sampa ani duna ne nu pi han ge atom bi tholok lo hatuk pi ke adu taw ge na law thalak pi ne ba kari na thibong nai na tha ga noi na mai hai ba na mo tom bi jina ko taw na bi ne ba adai di imung ji do shanti oi de adai ma na lai jina ma jina kari phirep log doi no hai na la ta na ba lai ne ba do ai na hai re ba kai daw ru doi no na sa ning thau nu pam po e na sa nu pi kano mara nim po e nang kari wa di ge to lob su sai nang na nupa gi yum du da di lei nang on da phang ba hakti ka bara am da lei re nang je ka bara di ting de adu mangai re nupa ji mayum je ka bara ne ba bara di log de na adu mangai re mai ju mai ma sa yok so hora jani mai nu pi do hanjan na gera khot kera noi ama to oina le mina zu ngam dre nang na ju pen tho ga nang gi to lob tu na e loi mbaki ai sa gi mai ma sa gi na loi hona da na angam ba pa nung sa pu thok da ne mission taw da na ju nang na zu ngam dre nang on dai ju nang na ting ning dre adai moi na zum nang gi yeng dre nang na zum ai chango mbok lai gi da bai cha gi han na yeng da ba mai ma cha kho na ba ji da adu di ai na zu ai gi tolop ju pam pi roi na nang na ju wa sakre adu na di mung do amata oi dre khoi dok som cha na phuna da na soi dok ki da si ba na ba yaw ra di nang nu pi ni na cha ga ji mai bak thiong ni adu na pam lom da phajana yum ma sam saraga ma pang gi hingkon jam chawi hai ba yum ma sam saraga na sa ju pesa thoe to lob so ayong chawre na sa ni do yo nungai na layu nu pa ga lai min na da di sungya hek ya dra bra noi je nu pa ju yaw do di nu pi ji hingba sungam he ngam dra bra nu pa ji gi manak se yam lai ning bra phudan na ju hatok na ju adum lai ning bra ngange ba aina ya dra ba phibam du di lai ru so na yum da na sa ga ju amata oi ba ju oi dre moi na ju nang nung si dre nang na ju moi nung si dre zamana re moi na mu wari je li ra ga ju tolo ba yang na sai du ga han na yeng de adu tok de atom bi jen hairak tori bani ma sa kha khonai na zamana
aduna lairuro nasa ani yoga oiraroidaba amata oiraroidaba yumbandudi na aina mangonda haeba adu oina ai mangonda suggestion tawgiba sina oiba yade nga yum panaruba masa leibada yum paluba kaidongoida nupina ne nupa khainagi bana taga nupi leigitaba masa le hoba nupa da yum pange sukang khalunu kaisu aina ju ai buktoki ichane na loi pen thokpa ngamoi mi masa dona ju imane na khalakpa ngamoi sigi ani gi nainarakpada kaisu oiba yade ada isa amu poksaluni isa du luna tawi tawdegi maicha aduna ne na khai ma hek seng na ne isa hek ledi atop de hek yum pandaba ada mi hek masa lei haiba nupa do leibidaba aduna phai kaim kanaba nate oiba yaba nate khoidau sawgala toknaba punsi ni ko omsu wari sina sina loi sanjage aduga kaino je ngasi je akoigi comment kitang ai yamaroige aina sum yam thamoi sokna pinarak pasidane aina mamang da yam nungai gidaba ai yam wana si khutse naga hingtum daga sindokpane ba akoigi nupa poktaba jingi aina wari mamita masanupa udraba singi awaba na masanupa poktaba singi awaba haibe episode da pinar kiba comment aina paba sangaudreba ai comment kitang khak laukhatsage ko comment amada smai hai akoi sunupi ngakta humni hojik yum loi pale yum mama palabanina kai haidoino khangdre yam wai ima khak hojik yum da lei ipadi lei gidre aduna apik paisa nupi ga ima do lehalli ado inemi ku leibanina khong ek thangdo satpa ju ngamnadre aigi kaino koi ima do nungthang ek oira koda yung diloi di khara phai diabetes ki guli sara madra guli bp guli sara madra ade hidak sara madra na leiba yade aduna nupa poktaba jingna khangoi yamna nungaite hai ko mana adai mu ina ong khangna hai se khoi chinnaw nupi ngakta ne adubu aigi baba se yam phai khoi mana nupi ngakta poena nupi ama thijelo na hairubada aigi isa nupi jingje ju aigi isa ni nupa khag isa na te nupi ju isa ni amta lengna manghal loi na ipa na hai khoi je yam luna tawi ado mana haire ye mathang ko moi masum naw jingje moi taruk se yone to mapa jana semi je e masi han engineering loi re ye adagi di ani subya duna ne kano ma engineering loi re ade ani subaduna nurse ne ye ko ade hum subaduna rhymes ki oja ne ye mari subaduna phd loi re ye manga subaduna bet tamba loi re ye taruk subijino nurse tammi amatta lem na mangandre pa jan honaga loina semi sona pirakpa khudol ni nupi nupa khai roi dabani kanu honaga dabi haiba chummeng mana haiji ko mai kanu hona mina je de mana hai aigi isa nupi ani leire sa sahi kunthom do he lei magi I laudana aiju akonba isa pokda sugar watana sugar chang wangdana aije kano isa je sondare hujuse angang ma pokpa je ai phibam jida na tai chara roi kana gumbana din na chan pam po hai ado isa nu pa ji ba khoine hek pokninge na isa pa poge na hek pokpa yabadi natte wakhan je yam nungai te nupi ngak ta pokpa khoi je isa ani kanna semjage ado thauna hapiu tungi punsida wakhan chawna hingba ngamna ba haiba ko ado hoi ren aroi bada ina kaino kha haijara ke comment mem je pa loiraga sina thauna oiminara jeba adugi damakta ina para ine ba comment je thawaina koigi ajuki ngam ki wai ji li daga ina comment mem jong pinara akanda nupi nga ta po ba nupa ti po hogdra jingjina kaidau ga ge haiba ge ai gi kaino khak lak sage na adui topic to pai khala ine ba ko ade ma khangna sma ha daibak phi phaba mina di nupa poktaba mi gi awaba se khangoi le kai gi mi di tokro ai gi mung mina phau sete adagi di sete do nupa poktaba se ai gi wadi aina wari ba sing se isa sing da phangdana ba hujit gi bor pire na sa nupa ta matum po wana adai sa ko ba sai rau ba langban tar po lak pa matam da yamna nungai te na hai ko adai manam hai ai khoi je nupi ngakta ani poi ai gi nupa sidi ipam di laira dana ai gi phau khan bi de adu ipam gi mai pa gi property di matam amada ingon da piram gani ko ai khoi da piram gani ko haiba nungai jadab do mana adai ama khangna mu haire isi gi khonjel hek ta baga thamoi da leiram ba wa ba loina ko I thauna su yam pi ise nupi gi wa se nupi na khangba gi mahutta nupi na oina onsan dana wa ba pi ba se chanabi oire yai phari ngai dana ai gi oiba wara kandan hunduna ngang ba wa ba oirak pagi maram su nupi da loina taina ba maram do mun na khanglaga haiba gi mahutta nupi se yam phatte haijaningi hai ko mana de si chum me ma haije ko ade man hai mauna di mane maku gi seba nungti gi tawi ipam gi ima mathanda leibadudi maya nupa na hannai
ꯌꯦꯡꯗꯕ ꯅꯨꯄꯥꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯃꯆꯥꯅꯨꯄꯥꯗ ꯇꯥꯛꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯑꯁꯦꯡꯕꯩꯁꯤ ꯇꯥꯛꯄꯤꯒꯗꯕꯅꯦꯕ ꯑꯗꯩ ꯑꯃꯅ ꯍꯥꯏ ꯑꯩꯁꯨ ꯏꯆꯥꯅꯨꯄꯥ ꯄꯣꯛꯇꯕꯒꯤ ꯑꯋꯥꯕ ꯊꯦꯡꯅꯔꯤ ꯑꯩꯈꯣꯏꯗꯤ ꯍꯤꯡꯕ ꯌꯥꯗ꯭ꯔꯕ ꯖꯥꯠꯂꯥ ꯏꯄꯨꯔꯣꯏꯕꯒꯤ ꯃꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯀꯣ ꯌꯥꯝ ꯅꯤꯡꯉꯝꯗꯅ ꯍꯪꯉꯤꯅꯦꯕꯀꯣ ꯑꯗꯩꯗꯤ ꯑꯃꯅ ꯍꯥꯏ ꯀꯦꯞꯁꯟꯁꯦ ꯎꯕꯗ ꯊꯨꯛ ꯂꯥꯎꯔꯦ ꯏꯁꯥꯃꯛ ꯏꯆꯥꯅꯨꯄꯥ ꯌꯥꯎꯖꯗꯦ ꯅꯤꯡꯉꯣꯜ ꯑꯅꯤꯅꯤ ꯃꯌꯥꯝꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯍꯧꯔꯣ ꯍꯥꯏꯕꯗ ꯑꯩ ꯏꯆꯥ ꯑꯅꯤꯁꯦ ꯌꯦꯡꯁꯤꯟꯅꯕ ꯃꯤꯔꯣꯜ ꯂꯩꯇꯦ ꯏꯆꯥ ꯄꯨꯡꯈꯛ ꯆꯥꯎꯔꯛꯄꯗ ꯌꯦꯡꯁꯤꯟꯕꯤꯅꯕ ꯋꯥꯠꯂꯗꯤ ꯁꯣꯏꯅꯤ ꯄꯥꯈꯠꯆꯩ ꯑꯗꯨꯅ ꯄꯣꯛꯀꯦꯁꯨ ꯈꯟꯗ꯭ꯔꯦ ꯏꯆꯥꯁꯦ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯁꯦꯝꯖꯔꯒꯦ ꯍꯥꯏꯕꯀꯣ ꯃꯥ ꯍꯥꯏꯁꯦ ꯀꯩꯅꯣ ꯁꯤꯗꯩꯗ ꯃꯥꯅ ꯄꯦꯟꯊꯣꯛꯆꯔꯒ ꯍꯤꯡꯖꯔꯒꯦ ꯍꯥꯏꯕꯅꯦꯕ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯊꯧꯅꯥ ꯂꯩꯅ ꯏꯆꯥꯅꯨꯄꯤꯗꯣ ꯑꯃꯈꯛ ꯄꯣꯛꯑꯁꯨ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯕꯤꯌꯨꯀꯣ ꯑꯗꯩ ꯑꯃꯅ ꯍꯥꯏꯔꯦ ꯑꯩꯁꯨ ꯅꯨꯄꯤ ꯉꯥꯛꯇ 3 ꯄꯣꯛꯏ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯃꯊꯟꯇꯅꯤ ꯑꯗꯨꯅ ꯋꯥꯈꯜꯁꯦ ꯈꯟꯖꯤꯟꯃꯟꯗꯅ ꯑꯩ ꯂꯥꯏꯅꯥ ꯄꯣꯛꯂꯦ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯁꯣꯟꯊꯗꯨꯅ ꯅꯥꯗꯨꯅ ꯂꯩꯕ ꯆꯍꯤ 5 ꯍꯥꯏꯔꯦ ꯏꯇꯣꯝꯇ ꯁꯤꯕ ꯉꯝꯗ ꯌꯥꯝ ꯋꯥꯅ ꯂꯦꯜꯂꯦ ꯋꯥꯈꯜꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯦ ꯏꯄꯥꯡꯒꯜ ꯀꯜꯂꯤꯉꯩꯗꯗꯤ ꯑꯩ ꯀꯩꯁꯨ ꯋꯥꯔꯝꯗꯦ ꯅꯨꯄꯤ ꯄꯣꯛꯂꯁꯨ ꯑꯩꯒꯤꯁꯨ ꯋꯥꯔꯤꯁꯦ ꯌꯥꯝꯗꯤ ꯂꯤꯅꯤꯡꯉꯤ ꯍꯥꯏꯕꯀꯣ ꯑꯗꯩ ꯅꯨꯄꯥ ꯌꯥꯎꯗꯕ ꯏꯃꯨꯡꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯌꯨꯝ ꯄꯥꯟꯕꯗ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯥ ꯌꯥꯝꯕ ꯂꯥꯏꯔꯕꯗ ꯄꯥꯟꯕꯤꯌꯨ ꯍꯥꯏꯕꯀꯣ ꯑꯃꯅ ꯃꯥ ꯍꯥꯏꯁꯤꯁꯨ ꯌꯥꯏꯀꯣ ꯅꯨꯄꯥ ꯌꯥꯝꯕꯗ ꯄꯥꯜꯂꯒꯗꯤ ꯈꯤꯇꯪ ꯑꯋꯥꯕ ꯏꯃꯨꯡꯗ ꯄꯥꯜꯂꯒꯗꯤ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯄ ꯂꯩꯇꯦꯗꯅ ꯑꯩꯈꯣꯏ ꯅꯨꯄꯥ ꯌꯥꯝꯕꯅꯤꯅ ꯅꯪ ꯑꯃ ꯃꯣꯏꯔꯣꯝ ꯂꯩꯈ꯭ꯔꯣ ꯍꯥꯏꯅꯕ ꯌꯥꯏꯗꯅꯀꯣ ꯑꯗꯩ ꯅꯨꯄా ꯄꯣꯛꯇꯕꯗꯨꯅ ꯑꯃꯨꯛ ꯃꯊꯟ ꯄꯣꯛꯄ ꯑꯃꯗ ꯑꯃꯨꯛ ꯂꯩꯁꯜꯂꯨꯔꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤꯗꯅ ꯑꯗꯩ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯅꯨꯄꯥ ꯃꯊꯟꯇ ꯄꯣꯛꯄ ꯅꯨꯄꯥꯗ ꯂꯩꯔꯨꯕ ꯅꯨꯄꯤꯁꯤꯡꯁꯦ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯑꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯋꯥꯕꯁꯦ ꯑꯗꯨꯝ ꯂꯩꯀꯣ ꯋꯥꯈꯜꯁꯦ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯇ꯭ꯔꯤ ꯐꯥꯎ ꯑꯗꯨꯝ ꯋꯥꯈꯤꯗꯧꯔꯤꯀꯣ ꯍꯥꯏꯕ ꯁꯤꯁꯨ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕ ꯃꯆꯥ ꯅꯨꯄꯥ ꯑꯃꯈꯛ ꯄꯣꯛꯄꯒꯤ ꯃꯧꯁꯦ ꯍꯣꯡꯒꯨꯟ ꯃꯨꯠꯂꯗ꯭ꯔꯥ ꯑꯩꯈꯣꯏ ꯃꯧꯁꯦ ꯅꯨꯄꯥ ꯄꯣꯛꯑꯔꯣꯏꯗ꯭ꯔꯥꯅ ꯍꯦꯛꯇ ꯇꯧꯋꯦꯕ ꯑꯍꯥꯟꯕꯗ ꯍꯦꯛ ꯅꯨꯄꯥ ꯄꯣꯛꯍꯧꯗ꯭ꯔꯗꯤ ꯑꯗꯩ ꯑꯃꯅ ꯍꯥꯏ ꯏꯆꯦ ꯑꯩꯒꯤ ꯀꯃꯦꯟꯁꯦ ꯑꯃꯔꯛ ꯈꯛꯇꯗꯤ ꯄꯥꯕꯤꯌꯣ ꯑꯩ ꯇ꯭ꯔꯥꯏꯕꯦꯜꯅꯤ ꯑꯩꯁꯨ ꯏꯊꯟꯇ ꯄꯣꯛꯏ ꯑꯗꯣ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯑꯩꯁꯨ ꯌꯥꯝ ꯄꯥꯈꯠꯂꯦ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯀꯗ꯭ꯔꯥꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗꯤ ꯂꯥꯏꯔꯤꯛ ꯍꯩꯇꯦ ꯃꯃꯤꯡ ꯐꯥꯎꯏꯕ ꯍꯩꯇꯦ ꯑꯩꯒꯤꯗꯃꯛꯇꯗꯤ ꯁꯨꯔ ꯅꯣꯝꯃꯒ ꯌꯥꯝ ꯍꯣꯠꯅꯩ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯀꯟꯅ ꯍꯣꯠꯅꯔꯒ ꯑꯩ ꯏꯁꯥꯁꯦ ꯃꯥꯁꯇꯔ ꯂꯣꯏꯖꯔꯦ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯣꯏꯖꯔꯤ ꯌꯨꯝꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯇꯨꯏꯁꯟ ꯇꯧꯖꯔꯤ ꯑꯗꯣ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯥꯏ ꯄꯥꯛꯅ ꯂꯩꯀꯥꯏꯅ ꯊꯥꯒꯠꯅꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯅ ꯍꯤꯡꯕꯁꯤꯗ ꯏꯃꯥ ꯏꯄꯥꯅ ꯄꯦꯟꯊꯣꯛꯆꯅ ꯍꯤꯡꯖꯔꯤ ꯑꯩꯒꯤ ꯁꯨꯞꯅꯒꯤ ꯑꯩꯒꯤ ꯑꯁꯥ ꯈꯛꯇꯗ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯁꯤ ꯏꯅꯥꯎꯄꯤꯀꯣ ꯑꯗꯨꯃꯥꯏꯅ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯕꯤꯌꯨ ꯑꯗꯨꯒ ꯋꯥꯔꯤꯁꯤꯡꯁꯦ ꯇꯥꯔꯒ ꯏ ꯌꯥꯝꯅ ꯀꯥꯔꯦ ꯑꯩꯒꯤꯁꯨ ꯅꯨꯄꯤ ꯉꯥꯛꯇ 3ꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯄꯤꯛꯂꯤ ꯑꯗꯣ ꯏꯆꯦ ꯑꯃ ꯉꯜꯂꯤꯉꯩꯁꯤꯗ ꯀꯩꯗꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯁꯖꯦꯁꯟ ꯄꯤꯕꯤꯔꯛꯑꯣ ꯍꯥꯏ ꯂꯣꯏꯁꯜꯂꯛꯄꯗ ꯁꯣꯏꯅ ꯄꯤꯖꯒꯦ ꯏꯅꯥꯎꯅꯨꯄꯤꯒꯤꯁꯦ ꯏꯆꯥꯈꯩꯁꯦ ꯄꯤꯛꯏ ꯍꯥꯏꯕꯁꯦ ꯁꯦꯝꯕꯒꯤ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ ꯊꯦꯡꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯑꯩ ꯂꯣꯏꯁꯜꯂꯛꯄꯗ ꯄꯤꯖꯒꯦ ꯑꯗꯩ ꯏꯆꯦ ꯑꯃ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯑꯇꯣꯝꯕꯤ ꯍꯥꯏꯕ ꯖꯥꯠꯁꯦ ꯂꯣꯏꯅ ꯐꯠꯇ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯂꯩꯅ ꯂꯩꯁꯟꯕꯗꯣ ꯈꯪꯅ ꯑꯗꯨ ꯑꯇꯣꯝꯕꯤ ꯀꯧꯏ ꯑꯗꯣ ꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯒ ꯅꯨꯄꯤ ꯈꯥꯏꯅꯈ꯭ꯔꯒ ꯂꯩꯕ ꯅꯨꯄꯤꯗꯨꯗꯤ ꯑꯇꯣꯝꯕꯤ ꯀꯧꯗꯦ ꯑꯗꯨ ꯍꯣꯏ ꯑꯇꯣꯝꯕꯤ ꯂꯣꯏꯅ ꯐꯠꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯤ ꯂꯩꯅ ꯂꯩꯁꯟꯕꯗꯨꯃꯗꯤ ꯁꯨꯡꯐꯠ ꯐꯠꯇꯕ ꯆꯤꯡꯉꯦ ꯑꯗꯨꯒ ꯈꯥꯏꯅꯈ꯭ꯔꯒ ꯑꯗꯩ ꯁꯤꯈ꯭ꯔꯒ ꯂꯩꯕꯗꯨꯗꯤ ꯀꯩꯁꯨ ꯑꯗꯨꯗꯤ ꯐꯕ ꯐꯠꯇꯕꯒꯤ ꯀꯩꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯑꯃ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ나 ꯅꯨꯄꯥ ꯌꯥꯝꯃꯒ ꯂꯝ ꯂꯩꯇꯕꯩ ꯑꯋꯥꯕꯁꯦ ꯃꯈꯜ ꯃꯈꯜꯅꯤ ꯍꯥꯏꯀꯣ ꯈꯔ ꯈꯥꯏꯗꯣꯛ ꯈꯥꯏꯖꯤꯟ ꯇꯧꯅꯔꯗꯤ ꯐꯗꯧꯅꯦꯕ ꯑꯗꯩ ꯑꯃꯅ ꯏꯆꯦ ꯅꯨꯄꯥ ꯄꯣꯛꯇꯕꯁꯤꯕꯨ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜꯂꯥ ꯅꯨꯄꯤ ꯑꯩꯈꯣꯏꯁꯨ ꯏꯆꯥ ꯅꯨꯄꯥ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯇꯝꯕꯤꯔꯝꯗ꯭ꯔꯦ ꯅꯨꯄꯤ ꯑꯩꯈꯣꯏꯁꯤꯕꯨ ꯅꯨꯄꯥ ꯄꯣꯛꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯄꯣꯛꯄ ꯌꯥꯕ꯭ꯔꯥ ꯌꯥꯕ ꯅꯠꯇꯦꯕ ꯁꯤ ꯅꯨꯄꯤꯗ ꯈꯛ ꯇꯥꯏꯅꯔꯣꯏꯁꯦꯕꯀꯣ ꯑꯗꯩ ꯃꯁꯤ ꯅꯨꯄꯥꯁꯦ ꯃꯆꯥ ꯅꯨꯄꯥ ꯄꯣꯛ ꯉꯝꯗꯦꯗꯤ ꯀꯩꯁꯨ ꯅꯪ ꯅꯆꯥ ꯅꯨꯄꯥ ꯄꯣꯛꯇꯦꯅꯗꯤ ꯅꯨꯄꯥꯗ ꯑꯣꯠꯄ ꯅꯩꯕ ꯉꯥꯡꯕ ꯇꯧꯗꯦ ꯅꯨꯄꯤꯗꯗꯅꯦꯕ ꯇꯧꯅꯔꯤ ꯃꯌꯥꯝꯁꯦ ꯑꯗꯩ ꯇꯥꯏꯅꯐꯝꯅꯦ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯄꯤꯁꯦꯀꯣ ꯑꯗꯩ ꯃꯤꯒꯤ ꯑꯋꯥꯕ ꯂꯣꯏꯅ ꯂꯩꯅꯩ ꯆꯨꯝꯃꯤ ꯑꯗꯨꯅ ꯏꯆꯦꯒꯤ ꯑꯋꯥꯕꯒꯤ ꯋꯥꯔꯤꯗꯨꯁꯨ ꯂꯤꯕꯤꯔꯛꯑꯣ ꯇꯥꯖꯅꯤꯡꯉꯤ ꯂꯤꯒꯦ ꯑꯩꯁꯨ ꯑꯋꯥꯕꯁꯦ ꯃꯔꯨꯝꯗ ꯌꯥꯝ ꯊꯝꯃꯤꯕꯀꯣ ꯈꯔ ꯂꯤꯒꯦ ꯃꯊꯪ ꯑꯃꯨꯛ ꯈꯔ ꯂꯩꯔꯒ ꯑꯗꯩ ꯏꯆꯦ ꯑꯩꯒꯤꯁꯨ ꯏꯄꯥꯗꯣ ꯆꯍꯤ ꯁꯨꯗꯕ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯨꯏ ꯑꯗꯨꯁꯨ ꯑꯉꯥꯡ ꯅꯨꯄꯤꯗꯣ ꯑꯉꯥꯡ ꯅꯨꯄꯤꯗꯨꯅ ꯅꯝꯗꯅꯅꯦ ꯂꯥꯛꯑꯣꯅ ꯀꯧꯔ ꯆꯦꯜꯂꯛꯄꯁꯨ ꯑꯣꯏꯕ ꯑꯅꯤꯔꯛꯁꯨ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯒ ꯏꯃꯨꯡꯗꯨꯗꯤ ꯄꯩꯁꯥ ꯇꯥꯟꯕ ꯏꯃꯨꯡ ꯑꯣꯏꯔꯝꯃꯦ ꯂꯨꯄꯥ ꯂꯥꯛ 5 ꯂꯧꯈꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯁꯨꯝꯕ ꯊꯧꯗꯣꯛꯁꯤꯁꯨ ꯄꯣꯛꯁꯣꯒꯤ ꯆꯍꯤ ꯁꯨꯗꯕꯩ ꯌꯥꯝ ꯊꯣꯛꯅꯕꯖꯥꯠꯅꯦꯕ ꯑꯗꯩ ꯏꯆꯦ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤ ꯍꯥꯟꯅ ꯄꯣꯛꯑꯦ ꯅꯨꯄꯤ ꯄꯣꯛꯄꯒꯤ ꯑꯋꯥꯕꯁꯦ ꯅꯅꯥꯎꯁꯨ ꯈꯪꯕ ꯉꯝꯖꯩ ꯅꯨꯄꯥ ꯍꯥꯟꯅ ꯄꯣꯛꯄ ꯃꯣꯏꯗꯤ ꯃꯈꯥ ꯇꯥꯕꯗ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯑꯃꯍꯦꯛꯇ ꯌꯥꯏꯅ ꯂꯩꯈꯤ ꯅꯨꯄꯤ ꯍꯥꯟꯅ ꯄꯣꯛꯄ ꯑꯩꯈꯣꯏꯗꯤ ꯃꯈꯥ ꯇꯥꯕꯁꯦ ꯅꯨꯄꯥ ꯑꯣꯏꯔꯛꯇ꯭ꯔꯗꯤꯅ ꯀꯝꯗꯧꯅꯦꯅ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯈꯤ ꯍꯥꯏꯕꯀꯣ ꯃꯥꯏꯁꯨ ꯆꯨꯝꯃꯦꯕ ꯁꯤꯁꯨ ꯑꯗꯨꯒ ꯑꯃꯅ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯇꯕ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯀꯤꯖꯔꯦ ꯍꯌꯦꯡ ꯇꯨꯡꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ
laibakna kadomda isa nupi gi laibakna kadai da khanbada kok se yam sare haiba smai saba yam lei ko ada isa se naraga lei khut yese jel ko thillaga leibani khut oina ni kamen ijari se yam thongna lei naw nusi mandana para ini na seju kamen je sala lokhat pani kamen lising mu pirak pasidagi ko loi paraga lokhat ne ba so wana pirai ba kamen mayam jibu ka da boi paroi doino ba adai si pa ba dai ngoda phangi ba loksing gyan je ai ju yam phange ba adai amana ai gi kamen se amta pabiyo aina tha ki kamen se amate hek pabirakte ise yam saungninge ko ai saurak tore inaw nga sidi pare ko saubiganu adai ningol mawasing se atabasu yawi apabasu yarom gani adu bulai kai mi sing si su khara di soi ko moina higai wa tawbaini yawong in banupada thi na ngang bi bo sit pidaba yawong in banupa bu ningol mawabu mi da yawong in banupa bu nupara usit pidaba sumbadagi ju yawong in ji yanadribani nupa jingjina hanthana yengbibadagi hai si ju yam summe ba ada ai su isa nupi ama tangni wari che taro badagi akiba ma poi tungi punsi se kari oidoino khanbada o aroi bada si je ai soina haijara ke thongnam tang hapsara ke ko ha je mai koi su nupi ngak ta mari ne nupa yauk de adu boi koi pabung ahan gi di nupa ngak ta ne ibung singduna koi bu isalgum masangum yam luna sana tawbi si yam phai amagi pokta ju makura maton gi leiba jing masanu pa jing nasmaina tawbi ga daune ba adai amana hai aikoi isa yaudri sagaida laiminari ba mina aigi nupa ubada sibada puthokpina ba lai taba nangbu haiduna karem na yu thakchilaga masigum mayam se tabada depression chat ke tawi yumdaga mata lainingde sine ba samaj ki ne mi yeng wangang mino maisa masa yaude na mayam lai sidi kaino he kaino kai daw ya no sira loire masa yaw ko ju si pok ta banoi ju si ni jamana dro ga na haibira di khaju phadau ne ba adu pungning thogat pi si mayam nu pa pok ta ba dai masa pok ta ba jing ko pungning thogat mina je mayam na smaina karem kai thaina ba jingang bi roi je ba ko anai di ise ai gi cha nu pa ani ni nu pi yauk de mayam na hai engonda nasanu pi ama po nang hayangwai kappaga laijani hai masibu kadai phau sum doino ise gi wahai khaladang thambirau aduga amana masanu pi yaudaba singi awaba wari leira di libiro sini mioi ba habase awat pa me hek leibada yade ba nupa ngak po ju nupi hauda di hayang maujing duda hek hai bazung am dai chaningon makta haibaga manadaba mai mayum panara kanda ko chaningon du de kaino ma hai doi mi pelak ta ju maung gi pen da ju wari tam doini sumbagi kaino tawfam je lei tabai ju masanu pi pok tab ju wari ne ba ko adai se wangang da na kana de tawbiman khang da baningon mo yam lei yam makha ta ning de thamoi da di pok sak pa khangaga khangaroi gena khangdrabadi mina ko punsigi khangaroi mama ampana warak tabasini warak tabasina masanu pa singse yam phattaba jani haiba ko maje mathai chaga haire ine ba ko adagi somda khara ka ngai re ya mana hai koigi ama kaknai ko sidi mu nupa pok tabagi di natra aigi nupagi yu thakpagi miot minai punsi se thongna yawram drabane du crime diary star of the isa se hinge haiba thongna ama lakle simangne koina pamjai je ko adai na ma kaknai ise haujik ki nungsibaga thaina gi nungsibaga yamna khenarabra haina khale thaina gi ibok hoi poi liramba wari da nungsina rasu icham chamna loinai hai haujingna yam khenaraba male yam khenare awon balai adu ngawai gi nungsiba du da dum nungsina je aduna problem thoi ko adai mana ana baga kawi se gi wari se tabada phone do pai nu nari do na chai badai na kapaga phone da di pai jage aduna chaina khangi ne na kapa haijara pai ri bani ai ko inaw yam nungsi na ba phabiro adai mana ise crime diaries ki ma ai ji ko si ji am nungsi ise crime diaries ki wari je pung tara liraga amukta wari loi changraji adu edi crime diaries ki wari loirani crime jo thoroi crime diaries ki wari je loidadi crime jo loiraroi ngai bada jo wari je tara go jo loi ni pakhali amusu khali crime je loiba na roidrana ise wakhan je pumbang na re ma oina ware bako oi na oiba pung tara lira nong do loi thokrajira adu wa sakna ra crime to hol roi je na adai di inaw kana smai cm na ko
ꯏꯅꯥꯎꯅ ꯁꯤꯗꯤ ꯋꯥꯔꯤꯁꯦ ꯉꯥꯏꯕꯗ ꯋꯥꯔꯦ ꯏꯄꯤꯁꯣꯠ ꯑꯃꯁꯦ ꯀꯌꯥꯔꯛ ꯍꯟꯅ ꯇꯥꯒꯦ ꯍꯥꯏꯕꯗꯣ ꯏꯅꯥꯎꯅ ꯈꯪꯗꯕꯩꯅꯤ ꯍꯟꯖꯟ ꯍꯟꯖꯟ ꯇꯥꯟꯃꯟꯗꯅ ꯏꯆꯥꯅꯨꯄꯤꯅꯐꯧ ꯆꯩꯔꯦ ꯋꯥꯍꯩ ꯈꯨꯗꯤꯡ ꯆꯤꯟꯐꯥ ꯄꯨꯔꯝꯃꯅꯤ ꯍꯥꯏꯔꯦ ꯑꯗꯩ ꯑꯃꯅ ꯏꯆꯦ ꯇꯤꯟ ꯌꯣꯠꯄ ꯀꯥꯎꯈꯩ ꯇꯥꯖꯔꯤ ꯌꯦꯡꯖꯔꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯀꯥꯏ ꯇꯤꯟꯒ ꯈꯨꯠꯂꯥꯎ ꯌꯣꯠꯂꯒ ꯌꯦꯡꯉꯝꯗꯣꯏꯗꯣ ꯃꯤꯠꯇ ꯎ ꯋꯥꯅꯤ ꯑꯗꯩꯗꯤ ꯑꯩ ꯅꯨꯄꯥꯅ ꯏꯆꯦ ꯋꯥꯔꯤꯁꯦ ꯇꯥꯏꯅ ꯑꯍꯥꯟꯕꯗ ꯉꯥꯡꯉꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤꯅꯦ ꯅꯣꯏ ꯋꯥꯔꯤꯗꯣ ꯊꯥꯔꯛꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯔꯦ ꯃꯥꯅ ꯍꯦꯟꯅ ꯄꯥꯝꯈ꯭ꯔꯦ ꯍꯥꯏꯀꯣ ꯑꯗꯩ ꯏꯄꯨꯔꯣꯏꯕꯒ ꯄꯨꯟ ꯇꯥꯃꯤꯟꯅꯕꯁꯦ ꯑꯩꯈꯣꯏꯅꯁꯨ ꯄꯥꯝꯃꯦꯕ ꯑꯗꯩ ꯑꯃꯅ ꯋꯥꯔꯤꯁꯤꯡꯁꯦ ꯏꯄꯥꯟꯗ ꯄꯥꯜꯂꯦ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯏꯄꯥꯁꯨ ꯂꯩꯇꯕ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯄꯥ ꯌꯥꯎꯗꯕ ꯏꯃꯥꯁꯨ ꯌꯥꯝ ꯄꯪꯖꯕ ꯑꯃꯨꯛꯁꯨ ꯂꯥꯏꯔꯕ ꯑꯣꯏꯕ ꯃꯁꯤꯒꯤ ꯆꯩꯅꯥꯗꯤ ꯐꯪꯗꯕ ꯃꯤꯅꯗꯤ ꯈꯪꯂꯔꯣꯏ ꯑꯩꯁꯨ ꯈꯥꯡꯂꯤ ꯃꯗꯨꯒꯤ ꯆꯩꯅꯥ ꯁꯤꯅꯤ ꯇꯥꯏꯕꯪꯁꯤꯗ ꯇꯧꯔꯤꯁꯦ ꯅꯨꯄꯥ ꯄꯣꯛꯇꯕ ꯃꯌꯥꯝꯁꯨ ꯆꯩꯅꯥꯁꯦ ꯂꯣꯏ ꯈꯪꯅꯔꯤ ꯑꯗꯣ ꯁꯤ ꯀꯃꯦꯟꯁꯦ ꯄꯥꯕꯁꯦ ꯀꯃꯦꯟꯒꯤ ꯑꯣꯏꯅ ꯂꯣꯏꯖꯔꯦ ꯑꯩ ꯀꯃꯦꯟꯗꯣ ꯌꯥꯝ ꯄꯤꯔꯛꯏ ꯑꯩ ꯈꯔ ꯈꯛ ꯂꯧꯈꯠꯆꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯅꯨꯄꯥ ꯄꯣꯛꯇꯕꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯄꯤꯔꯛꯍꯧꯋꯤ ꯑꯗꯣ ꯂꯣꯏꯅ ꯁꯨꯞꯆꯜꯂꯒ ꯀꯃꯦꯟ ꯄꯤꯔꯛꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯊꯥꯒꯠꯆꯩ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯦꯞꯇꯅꯁꯨ ꯄꯤꯕꯤꯌꯨ ꯀꯃꯦꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥꯅꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒꯥꯝꯁꯦ ꯁꯤꯁꯦ ꯅꯩꯅꯕꯤꯕꯁꯦ ꯃꯌꯥꯝꯅ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯖꯩꯅꯦꯕ ꯑꯗꯩ ꯃꯌꯥꯝꯅ ꯀꯔꯤ ꯈꯜꯂꯤꯒꯦ ꯍꯥꯏꯕꯁꯦ ꯀꯃꯦꯟꯁꯦ ꯄꯤꯔꯛꯇ꯭ꯔꯒꯗꯤ ꯀꯔꯝꯕ ꯄꯨꯟꯁꯤꯗ ꯍꯤꯡꯅꯔꯤꯒꯦꯁꯦ ꯈꯪꯉꯣꯏꯗꯣꯏꯅꯦꯕ ꯀꯃꯦꯟ ꯑꯃꯁꯤꯗ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯃꯁꯛꯁꯦ ꯇꯥꯛꯂꯛꯏꯅꯦ ꯀꯌꯥ ꯍꯩꯅ ꯏꯔꯛꯈ꯭ꯔꯃꯣꯕ ꯃꯤ ꯑꯁꯨꯛ ꯃꯃꯜ ꯌꯥꯝꯅ ꯏꯔꯛꯏꯕ ꯊꯃꯣꯏ ꯁꯣꯏ ꯏꯔꯛꯏꯕ ꯀꯃꯦꯟꯗꯨꯕꯨ ꯀꯃꯥꯏꯅ ꯄꯥꯔꯣꯏꯗꯣꯏꯅꯣ ꯑꯍꯤꯡꯒ ꯇꯨꯝꯗꯒꯩ ꯑꯩꯁꯦ ꯈꯨꯠꯀ ꯁꯤꯗꯒꯩ ꯁꯤꯟꯗꯣꯛꯏꯅꯦꯕ ꯑꯩꯒꯤ ꯈꯨꯠꯁꯦ ꯅꯥꯖꯈꯤꯖꯅꯨ ꯑꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯤ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯤꯗꯗꯤ ꯑꯩꯁꯨ ꯄꯥꯔꯝꯃꯒꯦꯅ ꯁꯤꯟꯗꯣꯏꯅꯦ ꯈꯟꯒꯠꯂꯒ ꯑꯃꯨꯛꯁꯨ ꯀꯩꯅꯣ ꯇꯧꯔꯛꯏꯅꯦꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯃꯆꯥꯅꯨꯄꯥ ꯄꯣꯛꯇꯕꯁꯤꯡꯒꯤ ꯑꯋꯥꯕ ꯃꯤꯁꯤꯡꯅ ꯄꯤꯔꯛꯄ ꯀꯃꯦꯟ ꯃꯌꯥꯝꯗꯣ ꯑꯄꯨꯟꯕ ꯄꯥꯊꯣꯛꯄꯅꯦꯅ ꯂꯧꯕꯤꯌꯨ ꯑꯩꯒꯤꯗꯤ ꯄꯥꯔꯛꯇꯦꯅ ꯈꯟꯕꯤꯒꯅꯨꯀꯣ ꯑꯗꯨꯒ ꯀꯃꯦꯟ ꯁꯨꯝ 9,900ꯗꯣ ꯂꯣꯏꯅ ꯄꯥꯕꯗꯤ ꯃꯇꯝ ꯐꯪꯗꯕꯅꯤꯅ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯩꯅ ꯊꯧꯅꯥꯁꯦ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯍꯣꯝꯗ ꯃꯇꯦꯡ ꯄꯥꯡꯉꯛꯄ ꯅꯨꯄꯤ ꯏꯅꯥꯎ ꯑꯅꯤꯈꯛꯀꯤ ꯋꯥꯔꯤ ꯍꯥꯞꯄꯒ ꯁꯤꯁꯤꯗ ꯃꯌꯥꯝꯒꯤ ꯅꯨꯄꯥ ꯄꯣꯛꯍꯧꯗꯕꯁꯤꯡꯁꯤꯒꯤ ꯀꯩꯅꯣ ꯊꯧꯅꯥꯁꯦ ꯑꯩ ꯍꯥꯞꯆꯒꯦꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯌꯥ ꯒꯣꯇꯤꯃꯌꯨꯝ ꯂꯥꯡꯊꯕꯥꯟ ꯃꯟꯇ꯭ꯔꯤꯈꯣꯡ ꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯏꯅꯥꯎꯁꯦ ꯗꯨꯕꯥꯏꯗ ꯐꯤꯠꯅꯦꯁ ꯇ꯭ꯔꯦꯅꯔ ꯑꯣꯏꯔꯒ ꯂꯩꯕꯅꯦꯕ ꯑꯗꯒꯤ ꯑꯃꯅ ꯏꯅꯥꯎ ꯑꯣꯏꯅꯥꯝ ꯏꯂꯤꯖꯥꯕꯦꯠ ꯀ꯭ꯌꯥꯝꯒꯩ ꯃꯥꯁꯤꯅ ꯍꯣꯔꯁ ꯔꯤꯗꯤꯡ ꯀꯩꯅꯣ ꯔꯥꯏꯗꯤꯡ ꯇ꯭ꯔꯦꯅꯔ ꯑꯣꯏꯅ ꯂꯩꯕꯅꯦꯕ ꯏꯅꯥꯎ ꯑꯅꯤꯁꯦ ꯗꯨꯕꯥꯏꯗ ꯃꯕꯥꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ ꯀꯌꯥ ꯊꯧꯅꯥ ꯐꯔꯤꯅꯣ ꯑꯩꯅ ꯏꯄꯣ ꯃꯦꯗꯤꯌꯥꯒꯤ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯤꯡ ꯉꯥꯡꯈꯩꯗꯤ ꯑꯩ ꯐꯣꯇꯣ ꯑꯝꯇ ꯍꯥꯞꯆꯗꯦꯀꯣ ꯑꯗꯣ ꯑꯩ ꯏꯅꯥꯎ ꯑꯅꯤꯁꯤꯒꯤꯗꯤ ꯃꯌꯥꯝꯅ ꯁꯤꯒꯤ ꯀꯃꯦꯟꯁꯦ パꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯇꯥꯔꯒ ꯂꯩꯕ ꯃꯌꯥꯝꯁꯨꯅꯦ ꯌꯦꯡꯕꯤꯌꯨ ꯐꯣꯇꯣ ꯏꯅꯥꯎ ꯑꯅꯤꯁꯤꯒꯤ ꯑꯩ ꯍꯥꯞꯆꯔꯛꯀꯦꯕ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯣ ꯏꯅꯥꯎ ꯑꯅꯤꯁꯤꯒꯤ ꯐꯣꯇꯣꯁꯦꯀꯣ ꯃꯣꯏ ꯑꯅꯤꯒꯤ ꯐꯣꯇꯣꯁꯦ ꯎꯕꯗ ꯃꯌꯥꯝꯗ ꯀꯔꯤ ꯐꯥꯎꯏ ꯌꯥꯝ ꯊꯧꯅꯥ ꯂꯩꯕꯅꯦ ꯑꯁ ꯑꯩꯁꯨ ꯌꯥꯝ ꯆꯣꯛꯊꯕ ꯊꯕꯛ ꯅꯨꯃꯤꯠꯁꯦ ꯑꯩꯁꯦ ꯑꯣꯐꯤꯁꯇ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯕ ꯋꯥꯌꯦꯜ ꯕꯤꯆꯥꯔ ꯍꯥꯏꯇꯥꯔꯦꯀꯣ ꯀꯦꯁ 3 ꯇꯧꯔꯒ ꯄꯨꯡ 9:30 ꯍꯜꯂꯛꯑ ꯌꯨꯝꯗ ꯑꯩꯁꯨ ꯋꯥꯃꯟꯅ ꯄꯠꯊꯔꯒ ꯍꯦꯛꯇ ꯆꯥꯛꯐꯥꯎ ꯆꯥ ꯉꯝꯗꯒꯩ ꯃꯤꯠꯐꯥꯎ ꯄꯥꯡꯊꯣꯛ ꯉꯝꯗꯒ ꯑꯩꯁꯦ ꯐꯤꯔꯣꯟꯁꯦ ꯁꯠ ꯍꯣꯡꯗꯣꯛꯑ ꯐꯪꯗ ꯇꯥ ꯂꯩꯕꯅꯦꯕ ꯑꯗ ꯃꯣꯏꯅ ꯏꯆꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯗꯨꯕꯥꯏꯗ ꯂꯩꯕꯅꯦ ꯏꯕꯥꯅꯤꯁꯦ ꯁꯤꯅꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯈꯤꯇ ꯍꯥꯞꯆꯒꯦꯅ ꯇꯧꯋꯦ ꯑꯗꯣ ꯏꯅꯥꯎ ꯑꯅꯤꯒꯤ ꯐꯣꯇꯣꯗꯣ ꯑꯝꯇ ꯊꯥꯕꯤꯔꯛꯑꯣꯅ ꯊꯥꯔꯛꯄꯁꯤꯗꯅꯦ ꯃꯣꯏꯅꯤꯒꯤ ꯐꯣꯇꯣꯁꯦ ꯎꯕꯗ ꯑꯩꯁꯦ ꯁꯛꯇ ꯈꯪꯇꯦꯛ ꯇꯦꯛꯈꯠꯈꯤꯕꯅꯦꯃꯦ ꯊꯧꯅꯥꯒꯁꯦ ꯍꯦꯛꯇ ꯈꯪꯂꯩ ꯂꯩꯈꯤꯕꯅꯦꯕꯀꯣ ꯗꯨꯕꯥꯏꯗꯒ ꯂꯩꯒꯥꯏꯅꯦ ꯌꯦꯡꯉꯣ ꯂꯥꯛꯈ꯭ꯔꯕꯗꯨꯗ ꯄꯥꯛ ꯂꯩꯕ ꯐꯪꯕ ꯖꯒꯥ ꯅꯠꯇꯦꯕ ꯊꯕꯛꯀ ꯇꯧꯕ ꯑꯗꯨꯗ ꯑꯔꯨꯕꯅꯦꯕꯀꯣ ꯑꯗꯩ ꯐꯣꯇꯣꯗꯣ ꯑꯃꯅ ꯋꯥꯡꯉꯦ ꯏꯅꯥꯎ ꯀꯩꯅꯣꯁꯤꯅ ꯄ꯭ꯔꯤꯌꯥꯁꯤ나 ꯑꯗꯩ ꯏꯅꯥꯎ ꯏꯂꯤꯖꯥꯕꯦꯠꯇꯨꯅ ꯑꯅꯦꯝꯕꯗꯨꯅꯦꯕ ꯏꯅꯥꯎ ꯄ꯭ꯔꯤꯌꯥꯗꯨꯅ ꯅꯨꯄꯥꯗꯧꯅ ꯂꯩꯕꯗꯨꯅꯦꯕ ꯑꯗꯨꯒꯗꯤ ꯑꯁ ꯃꯣꯏꯅꯤꯒꯤ ꯐꯣꯇꯣꯁꯦ ꯎꯕꯗ ꯌꯥꯝ ꯊꯧꯅꯥ ꯂꯩꯅ ꯀꯥꯞꯄꯗꯣ ꯅꯨꯄꯤ ꯃꯌꯥꯝ ꯂꯣꯏ ꯊꯧꯅꯥ ꯂꯩꯅꯤ ꯁꯤ ꯐꯣꯇꯣ ꯎꯕꯗꯀꯣ ꯑꯗꯣ ꯑꯩꯅ FBꯗꯁꯨ ꯑꯗꯨꯝ ꯍꯥꯞꯀꯠꯄꯅꯦꯕ ꯑꯗꯣ ꯏꯅꯥꯎ ꯑꯅꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯣꯏ ꯐꯣꯔꯁꯟ ꯃꯄꯣꯠ ꯑꯃ ꯄꯥꯡꯕꯤꯌꯦꯕꯀꯣ ꯍꯣꯝ ꯁꯥꯕꯒꯤ ꯑꯗꯨꯗ ꯏꯅꯥꯎ ꯑꯅꯤꯁꯦ ꯏꯖꯨꯀꯦꯁꯟꯒꯤ ꯂꯥꯏꯟꯗꯅꯦ ꯏꯅꯥꯎ ꯏꯂꯤꯖꯥꯕꯦꯠꯁꯦ ꯌꯥꯝ ꯐꯖꯅ ꯆꯠꯊꯔꯝꯕ ꯃꯥꯁꯦ BSc ꯂꯣꯏꯔꯦꯀꯣ ꯑꯗꯨꯒ ꯃꯥ ꯄꯣꯂꯣ ꯁꯥꯟꯅꯕ ꯍꯧꯈꯤꯕ ꯑꯗꯨꯀꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯅ ꯃꯥꯏ ꯀꯦꯔꯤꯌꯔ ꯑꯃ ꯁꯦꯝꯃꯛꯄꯅꯦꯕ ꯑꯗꯣ ꯁꯣꯛꯇꯅꯁꯨ ꯁꯒꯣꯜ ꯊꯧꯕꯁꯦ ꯄꯣꯂꯣ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯁꯣꯛꯑꯦ ꯍꯥꯏꯕ ꯍꯣꯁꯄꯤꯇꯥꯜꯗ ꯌꯥꯝ ꯄꯨꯈꯠꯂꯦ ꯍꯥꯏꯕ ꯃꯣꯏ ꯏꯃꯥ ꯍꯣꯏ ꯑꯗꯩ ꯃꯣꯏ ꯏꯃꯥ ꯕꯕꯥꯅ ꯑꯝꯇ ꯁꯞꯄꯣꯔꯠ ꯇꯧꯔꯛꯇꯦꯌꯦ ꯑꯗꯨꯗ ꯃꯥꯅ ꯍꯣꯠꯅꯃꯟꯗꯅ ꯑꯔꯣꯏꯕꯗꯗꯤ ꯃꯣꯏꯁꯨ ꯌꯥꯔꯛꯑꯦ ꯍꯥꯏꯀꯣ ꯑꯗꯨꯒ ꯃꯥꯁꯦ 2017ꯗꯩ ꯆꯪꯕꯅꯦ ꯍꯥꯏꯌꯦ ꯑꯗꯣ 2000 ꯗꯨꯕꯥꯏꯗꯀꯣ ꯑꯗꯨꯃꯥꯏꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯌꯥꯁꯦ ꯅꯥꯔꯛꯇꯅ ꯑꯃꯨꯛ ꯊꯣꯛꯂꯛꯄꯗꯒꯤ ꯀꯣꯔꯣꯅꯥ ꯀꯩ ꯂꯩꯁꯟꯈ꯭ꯔꯕ ꯑꯗꯨꯒ 2022ꯗꯩ ꯃꯕꯥꯅꯤꯁꯦ ꯆꯪꯉꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯊꯕꯛ ꯊꯤꯔꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯋꯥꯅ ꯐꯪꯉꯛꯈꯤꯕꯅꯦ ꯍꯥꯏ ꯌꯥꯝ ꯂꯥꯏꯅꯒ
ꯐꯪꯉꯛꯈꯤꯕ ꯅꯠꯇꯦ ꯍꯥꯏ ꯌꯥꯝ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯏ ꯍꯥꯏ ꯄꯩꯁꯥꯁꯨ ꯌꯥꯝ ꯆꯪꯉꯤ ꯍꯥꯏ ꯑꯗꯒꯤ ꯏꯟꯗꯤꯌꯥ ꯃꯆꯥ ꯗꯥꯛꯇꯔ ꯑꯃ ꯑꯥꯗ ꯊꯦꯡꯅꯩꯌꯦ ꯁꯒꯣꯜꯒꯤ ꯂꯥꯏꯟꯁꯤꯗꯀꯣ ꯃꯥꯅ ꯒꯥꯏꯗ ꯇꯧꯕꯤꯔꯒ ꯑꯗꯨꯒꯤ ꯊꯕꯛꯁꯦ ꯐꯪꯈꯤꯕꯅꯦ ꯍꯥꯏ ꯍꯧꯖꯤꯛꯄꯨꯗꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯍꯥꯏ ꯅꯨꯡꯗꯥꯡꯗ ꯑꯌꯥꯝꯕ ꯃꯣꯏ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯇꯧꯏ ꯍꯥꯏꯌꯦꯕꯀꯣ ꯃꯣꯏꯅ ꯇꯝꯕꯤꯕꯁꯦ ꯑꯗꯨꯒ ꯑꯌꯨꯛ ꯉꯟꯇꯥꯒ ꯃꯣꯏ ꯌꯥꯝ ꯁꯥꯕ ꯂꯝꯅꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯑꯃꯒꯤ ꯀ꯭ꯂꯥꯁꯁꯦ ꯅꯣꯡꯃꯗ ꯀ꯭ꯂꯥꯁ 9 ꯄꯤꯌꯦ ꯑꯗꯨꯅ ꯃꯣꯏ ꯌꯨꯝꯗ ꯍꯜꯂꯛꯄꯗꯗꯤ ꯄꯨꯡ 10 ꯍꯦꯜꯂꯦ ꯑꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯃꯣꯏꯅ ꯃꯁꯥꯅ ꯊꯣꯡꯉ ꯊꯥꯛꯑ ꯆꯥꯔꯕꯅꯤ나 ꯌꯥꯝ ꯋꯥꯏ ꯑꯗꯨꯒ ꯑꯗꯨꯝ ꯇꯨꯝꯃꯦ ꯑꯌꯨꯛ ꯑꯃꯨꯛ ꯉꯟꯇꯥ ꯆꯠꯂꯦꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯇꯩ ꯑꯣꯐꯤꯁ ꯋꯥꯛ ꯇꯧꯕ ꯃꯩꯇꯩ ꯃꯆꯥꯁꯦ ꯃꯌꯥꯝ ꯂꯩ ꯍꯥꯏꯌꯦ ꯑꯥꯗ ꯑꯗꯨꯒ ꯁꯤꯒꯤ ꯃꯣꯏ ꯑꯗꯨꯒꯤ ꯂꯥꯏꯟꯗꯨꯗ ꯇꯧꯕꯗꯤ ꯃꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯃꯣꯏ ꯕꯕꯥꯁꯤꯅ ꯆꯦꯛ ꯁꯨꯏ ꯍꯥꯏ ꯃꯣꯏ ꯏꯃꯥꯅ ꯏꯆꯝ ꯆꯝꯅ ꯂꯩꯕꯅꯤ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯔꯛꯑꯒ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤꯗ ꯂꯩꯕꯗꯣ ꯃꯥꯅꯁꯨ ꯃꯇꯦꯡ ꯈꯔꯁꯨ ꯄꯥꯡꯕ ꯉꯝꯖꯔꯦ ꯑꯗꯨꯏ ꯃꯊꯛꯇ ꯍꯧꯖꯤꯛꯁꯦ ꯃꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯅ ꯃꯃꯥꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯐꯣꯟ ꯇꯧꯔꯛꯑꯒ ꯅꯪ ꯌꯨꯝ ꯄꯥꯟꯕ ꯃꯇꯝ ꯍꯦꯟꯈ꯭ꯔꯅꯤ ꯑꯗꯨꯅ ꯑꯣꯏꯕ ꯌꯥꯔꯣꯏ ꯊꯣꯛꯂꯛꯑꯣꯅ ꯌꯥꯝ ꯄ꯭ꯔꯦꯁꯔ ꯄꯤꯌꯦꯀꯣ ꯂꯩꯀꯥꯏꯅꯁꯨ ꯅꯆꯥꯅꯨꯄꯤꯗꯣ ꯁꯨꯝ ꯃꯌꯨꯝ ꯄꯥꯟ ꯊꯦꯡꯈ꯭ꯔꯅꯤꯅꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩ ꯌꯥꯗꯣꯔꯤꯕ꯭ꯔꯥꯅꯦ ꯌꯥꯝ ꯍꯥꯏ ꯂꯝꯒ ꯂꯥꯞꯅ ꯂꯩꯕꯁꯤꯗꯅꯦ ꯑꯗꯨꯃ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩꯗꯤ ꯑꯃꯨꯛ ꯏꯅꯥꯎ ꯀꯩꯅꯣꯁꯦ ꯏꯅꯥꯎ ꯄ꯭ꯔꯤꯌꯥꯁꯦ ꯁꯤꯁꯤꯅ ꯑꯃꯨꯛ ꯃꯥꯁꯦ ꯃꯣꯏ ꯕꯕꯥꯒꯤ ꯁꯔꯀꯥꯔ ꯊꯕꯛ ꯇꯧꯏ ꯍꯥꯏ ꯃꯣꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯋꯥꯇ ꯄꯥꯗꯅ ꯌꯣꯛꯂꯛꯑꯦ ꯍꯥꯏꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯇꯕꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯌꯣꯛꯂꯛꯄꯗꯣ ꯃꯄꯥꯁꯦ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯣꯜꯂꯛꯄ ꯁꯤꯗꯅꯦꯕꯀꯣ ꯑꯗꯩ ꯑꯃꯨꯛ ꯑꯗꯨꯒ ꯑꯗꯨꯗꯩ ꯑꯃꯨꯛ ꯃꯥꯁꯦ ꯅꯤꯡꯕ ꯀꯥꯏꯈ꯭ರೆ ꯑꯗꯨꯒ ꯃꯃꯥꯁꯤꯅ ꯃꯄꯥꯝ ꯆꯠꯈ꯭ꯔꯦ ꯃꯣꯏꯅ ꯃꯄꯥꯒ ꯑꯇꯣꯝꯕꯤꯁꯤꯒ ꯑꯃꯨꯛ ꯂꯩꯍꯧꯔꯦꯀꯣ ꯑꯗꯨꯒ ꯑꯗꯩ ꯑꯃꯨꯛ ꯃꯥꯁꯦ ꯑꯗꯨꯝ ꯃꯥꯗꯤ ꯁꯥꯟꯅꯔꯛꯑꯦ ꯃꯁꯥꯅ ꯍꯣꯠꯅꯔꯦ ꯃꯥꯗꯤ ꯄꯤꯛꯉꯩꯗꯒꯤ ꯂꯥꯏ ꯇꯤꯚꯤ ꯁꯥꯟꯅꯕ ꯈꯣꯠꯄ ꯇꯧꯔꯛꯇꯕ ꯑꯩꯈꯣꯏ ꯅꯨꯄꯥ ꯃꯆꯥꯁꯤꯡꯒ ꯑꯗꯨꯝ ꯅꯨꯄꯥꯒꯤ ꯑꯣꯏꯕ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯁꯥꯟꯅꯔꯛꯄ ꯑꯗꯩ ꯃꯥ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯄꯥꯝꯕꯁꯤꯗ ꯏꯁꯄꯣꯔꯠꯇꯒꯁꯦ ꯁ꯭ꯀꯨꯜꯒꯤ ꯃꯥꯅ ꯏꯁꯄꯣꯔꯠꯁꯤꯗꯅꯦ ꯃꯅꯥꯁꯦ ꯂꯣꯏ ꯂꯧꯗꯅ ꯑꯣꯖꯥꯈꯩꯅ ꯃꯥꯁꯦ ꯅꯪ ꯈꯔ ꯊꯣꯛꯑꯅꯨ ꯅꯪꯅ ꯂꯣꯏ ꯂꯧꯔꯦ ꯅꯪ ꯉꯥꯡꯉꯦ ꯍꯥꯏ ꯑꯗꯩ ꯃꯥꯅ ꯁꯥꯟꯅꯒꯦ ꯍꯥꯏꯕꯁꯤꯗ ꯃꯣꯏ ꯃꯄꯥꯅ 10 ꯐꯥꯎꯗꯗꯤ ꯈꯥꯡꯉꯣꯅ ꯈꯥꯡꯉꯦꯌꯦ ꯑꯗꯨꯒ 10 ꯂꯣꯏꯔꯒ ꯃꯥꯁꯦ ꯃꯥꯅꯗꯤ ꯂꯣꯟ ꯇꯦꯅꯤꯁ ꯑꯣꯏꯅ ꯄꯥꯝꯕ ꯑꯗꯩꯗꯤ ꯁ꯭ꯀꯨꯜ ꯍꯜꯂꯛ ꯑꯃꯨꯛ ꯁꯥꯟꯅ ꯆꯠꯇꯅ 10 ꯂꯣꯏꯕꯒꯗꯤ ꯃꯥꯁꯦ ꯇꯨꯝꯕ ꯃꯆꯦꯠ ꯆꯥꯕ ꯃꯆꯦꯠ ꯇꯧꯔꯒ ꯍꯣꯠꯅꯔꯦ ꯍꯥꯏꯕ ꯑꯗꯩ ꯑꯃꯨꯛ ꯃꯣꯏ ꯏꯃꯥꯁꯦ ꯆꯍꯤ 13 ꯄꯨꯔꯥ ꯃꯄꯥꯝꯗ ꯂꯩꯔꯨꯔꯒꯅꯦ ꯑꯃꯨꯛ ꯌꯨꯝꯗ ꯃꯣꯏꯒ ꯑꯃꯨꯛ ꯂꯥꯛꯑꯦ ꯅꯨꯄꯥ ꯃꯌꯨꯝꯁꯤꯗ ꯃꯄꯥꯒꯤ ꯃꯌꯨꯝꯁꯤꯗ ꯂꯩꯔꯦ ꯃꯃꯥ ꯍꯦꯛ ꯂꯥꯛꯄꯒꯅ ꯑꯃꯨꯛ ꯃꯄꯥꯁꯤꯅ ꯑꯇꯣꯝꯕꯤꯗꯨꯒ ꯂꯝ ꯑꯃ ꯂꯩꯔꯦ ꯌꯨꯝ ꯁꯥ ꯇꯣꯉꯥꯟ ꯂꯩꯈ꯭ꯔꯦꯕ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯃꯥꯁꯦ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯗ ꯃꯥꯁꯦ ꯁꯥꯟꯅꯕꯒꯤ ꯗꯥꯏꯠꯁꯦ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯃꯥꯁꯦ ꯌꯥꯝ ꯋꯥꯏ ꯍꯥꯏꯌꯦꯕꯀꯣ ꯑꯉꯥꯡꯒꯁꯦ ꯇꯨꯏꯁꯟ ꯃꯌꯥꯝ ꯇꯧꯔꯒ ꯃꯥꯅ 11 12 BAꯒ ꯇꯝꯕ ꯍꯧꯔꯛꯄꯁꯦ ꯇꯨꯏꯁꯟ ꯇꯧꯔꯒ ꯇꯨꯏꯁꯟꯒꯤ ꯄꯩꯁꯥꯗꯨꯅ ꯗꯥꯏꯠꯀ ꯆꯥꯏ ꯍꯥꯏ ꯑꯗꯨꯒ ꯗꯥꯏꯠ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯃꯝꯃꯤꯉꯩꯗꯩ ꯇꯨꯏꯁꯟ ꯇꯧꯔꯝꯕ ꯂꯣꯏꯔ ꯁꯥꯟꯅꯕ ꯆꯠꯂꯦ ꯍꯥꯏꯕ ꯑꯗꯩ ꯃꯥꯏ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕꯁꯦ ꯃꯥꯏ ꯃꯈꯨꯔꯥ ꯃꯇꯣꯟ ꯃꯆꯥꯁꯤꯡ ꯃꯕꯣꯛ ꯑꯗꯒꯤꯗꯤ ꯃꯣꯏ ꯃꯕꯣꯛ ꯃꯄꯨ ꯑꯗꯨꯒ ꯃꯥꯒꯤ ꯃꯗꯣꯝꯆꯥ ꯀꯀꯥꯒꯤ ꯃꯆꯥ ꯃꯅꯥꯎꯁꯤꯡꯗꯣ ꯃꯣꯏꯈꯩꯗꯨꯅ ꯃꯇꯦꯡꯒ ꯂꯣꯏ ꯄꯥꯡꯕꯤ ꯃꯥꯏ ꯗꯥꯏꯠꯀꯁꯦ ꯂꯩꯕꯤ ꯍꯥꯏꯌꯦꯕ ꯃꯣꯏ ꯃꯌꯥꯝꯒ ꯌꯥꯝ ꯁꯞꯄꯣꯔꯠ ꯐꯪꯉꯤ ꯃꯥꯁꯦ ꯃꯣꯏ ꯃꯌꯥꯝꯁꯦ ꯌꯥꯝ ꯊꯥꯒꯠꯂꯦꯕꯀꯣ ꯑꯗꯩ ꯃꯥꯅ ꯑꯃꯨꯛ ꯃꯥꯁꯦ ꯗꯥꯏꯠꯁꯦ ꯆꯥꯕ ꯗꯥꯏꯠꯁꯤꯅꯦ ꯁꯥꯟꯅꯕꯗ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯦ ꯑꯗꯨꯅ ꯑꯗꯨ ꯆꯥ ꯉꯝꯗꯕ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯌꯣꯟꯕ ꯀꯣꯏꯆꯠ ꯆꯠꯂꯦꯌꯦꯀꯣ ꯑꯁ ꯃꯅꯤꯄꯨꯔꯁꯦ ꯃꯥꯅ ꯌꯧꯗꯕ ꯂꯝ ꯂꯩꯇꯦꯌꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯌꯣꯟꯕ ꯆꯠꯄ ꯄꯥꯡꯒꯟꯅ ꯍꯦꯟꯅ ꯋꯥꯔꯛꯄ ꯑꯗꯨ ꯁꯦꯟꯗꯣꯡꯅ ꯌꯥꯝ ꯐꯪꯉꯛꯇꯕ ꯑꯗꯩ ꯃꯥꯁꯦ ꯑꯃꯨꯛ ꯀꯣꯁꯃꯦꯇꯤꯛ ꯌꯣꯟꯕ ꯑꯃꯨꯛ ꯆꯠꯂꯦꯀꯣ ꯃꯥꯗꯤ ꯃꯁꯥꯗꯤ ꯅꯨꯄꯥꯗꯧꯅ ꯇꯧꯔꯦꯗꯅꯀꯣ ꯃꯁꯝ ꯀꯛꯑꯒ ꯑꯗꯨꯒ ꯑꯃꯨꯛ ꯅꯪꯅ ꯅꯨꯄꯥꯗꯧꯅ ꯅꯨꯄꯥ ꯁꯥ ꯂꯩꯔꯒ ꯀꯣꯁꯃꯦꯇꯤꯛ ꯌꯣꯜꯂꯤꯕ ꯃꯄꯨꯟꯁꯤꯗ ꯃꯥꯁꯦ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯅꯨꯄꯤꯅꯤ ꯍꯥꯏꯕꯩ ꯇꯩꯕ ꯅꯠꯇ꯭ꯔꯦꯕ ꯅꯪ ꯅꯁꯥꯅ ꯀꯩꯝꯇꯁꯨ ꯇꯩꯗꯕ ꯍꯥꯏꯔꯒ ꯑꯗꯨ ꯃꯥꯅ ꯁꯤ ꯇꯩꯌꯨ ꯁꯤꯁꯦ ꯃꯥꯏ ꯐꯖꯕꯅꯦ ꯑꯗꯨꯒ ꯍꯥꯏꯔꯒ ꯃꯥꯁꯦ ꯃꯁꯥꯒꯤ ꯐꯣꯇꯣꯁꯤꯗꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣꯕ ꯋꯥꯡ ꯆꯥꯎꯔꯒ ꯏꯅꯥꯎꯄꯤꯌꯥꯗꯣ ꯃꯁꯛ ꯐꯖꯕꯅꯦꯕ ꯅꯪ ꯌꯥꯝ ꯐꯖꯩꯌꯦ ꯅꯪꯅ ꯌꯣꯟꯕ ꯀꯣꯁꯃꯦꯇꯤꯛ ꯇꯩꯔꯗꯤ ꯐꯖꯗꯧ ꯃꯥꯜꯂꯦꯒ ꯂꯣꯏ ꯂꯩꯕꯤꯗꯅ ꯌꯥꯝ ꯇꯣꯡꯉꯦꯌꯦ ꯑꯗꯣ ꯃꯥꯗꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯀꯣꯁꯃꯦꯇꯤꯛ ꯌꯣꯜꯂ ꯈꯣꯠꯂꯒꯗꯤ ꯍꯤꯡꯅꯤꯡꯗꯕꯅꯤꯅ ꯃꯥꯁꯦ ꯑꯇꯣꯞꯄ ꯂꯝꯕꯤ ꯁꯨꯝ ꯊꯤꯔꯛꯄ ꯑꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯈꯛ ꯃꯥꯅ ꯄꯨꯟꯁꯤꯒꯤ ꯀꯥꯎꯗꯦ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕꯤꯒꯤ ꯃꯄꯥꯁꯤꯅ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯀꯥꯟꯗꯀꯣ ꯗꯨꯕꯥꯏꯗ ꯊꯕꯛ ꯇꯧꯕ ꯑꯃ ꯂꯩ ꯑꯗꯨ ꯑꯥꯗ ꯆꯠꯂꯣ ꯅꯣꯏ ꯑꯗꯨꯒ ꯊꯕꯛ ꯊꯤꯔꯨꯁꯣꯅ ꯃꯃꯥꯟꯅꯕꯤꯗꯨꯒ ꯃꯣꯏꯁꯦ ꯊꯥꯕꯤꯕꯅꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯃꯥꯟꯅꯕꯤꯗꯨꯗꯤ ꯁꯤꯗ ꯇꯧꯔꯤꯁꯦ ꯂꯥꯏꯔꯤꯛ ꯈꯛꯅ ꯌꯥꯗꯕ ꯃꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯗꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯏꯒꯗꯕ ꯃꯦꯗꯤꯀꯦꯜꯁꯤꯗ ꯑꯁꯣꯏꯕ ꯑꯃꯐꯥꯎ ꯂꯩꯇꯕꯗꯣ ꯇꯦꯁꯀ ꯃꯌꯥꯝ ꯇꯧꯏ ꯍꯥꯏꯌꯦꯕ ꯃꯈꯟ ꯂꯣꯏ ꯁꯨꯅ ꯁꯤꯗ ꯑꯗꯣ ꯃꯃꯥꯟꯅꯕꯤꯗꯨꯗꯤ ꯃꯥꯒꯤ ꯃꯄꯥꯅ ꯂꯨꯄꯥ ꯂꯥꯛꯃꯨꯛ ꯃꯕꯥꯅꯤ ꯆꯪꯅ ꯊꯥꯔꯛꯏꯗꯣ ꯃꯃꯥꯟꯅꯕꯤꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯃꯦꯗꯤꯀꯦꯜꯗ ꯈꯤꯇꯪ ꯁꯣꯏꯕꯗꯩ ꯃꯁꯥ ꯁꯣꯟꯕꯗꯩꯀꯣ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯃꯥꯁꯤꯅ ꯑꯣꯏꯅ ꯂꯩꯍꯧꯔꯦꯗꯅ ꯑꯗꯣ ꯑꯍꯥꯟꯕꯗꯗꯤ ꯃꯥꯁꯦ ꯀꯩꯅꯣ ꯑꯣꯏꯅ ꯌꯥꯎꯋꯦ ꯍꯥꯏꯌꯦ ꯁ꯭ꯋꯤꯝꯃꯤꯡꯒꯤ ꯀꯣꯔꯁ ꯑꯣꯏꯅ ꯑꯁ ꯃꯣꯏꯒꯤ ꯁ꯭ꯋꯤꯝꯃꯤꯡ ꯀꯣꯔꯁꯀꯤ ꯃꯦꯅꯦꯖꯔꯁꯦ ꯖꯣꯔꯗꯥꯟꯗꯒꯤ ꯅꯨꯄꯤꯅꯦꯌꯦ ꯃꯥꯁꯤꯅ ꯍꯦꯛꯇ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯇꯣꯝꯕꯤꯅꯅꯦ ꯅꯨꯄꯤ ꯑꯍꯟꯒꯤ ꯃꯆꯥ ꯑꯣꯠꯄꯗꯧꯅ ꯍꯦꯛꯇ ꯃꯥꯁꯦ ꯍꯦꯛꯇ ꯑꯣꯠꯄꯅꯦꯌꯦ ꯌꯥꯝ ꯋꯥꯕ ꯃꯥꯁꯦꯀꯣ ꯑꯗꯨꯒꯤ ꯇ꯭ꯔꯦꯅꯔ ꯑꯣꯏꯕꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯩꯅꯣꯁꯦ ꯋꯥꯅ ꯃꯥꯁꯦ ꯆꯍꯤ 2 ꯈꯥꯡꯉꯦ ꯑꯗꯩ ꯌꯨꯝꯗ ꯑꯃꯨꯛ ꯊꯣꯛꯂꯛꯑꯒꯅ ꯑꯣꯏ ꯌꯥꯗꯅ ꯊꯣꯛꯂꯛꯑꯦꯅ ꯍꯥꯏꯈꯤꯅꯦꯅꯀꯣ ꯃꯃꯥꯟꯅꯕꯤ ꯃꯄꯥꯅ ꯄꯩꯁꯥ ꯇꯤꯡꯅꯒ ꯁꯦꯝꯖꯔꯛꯑꯒ ꯈꯥꯡꯉꯦꯌꯦ ꯃꯥꯁꯦ ꯑꯗꯨꯒ ꯑꯀꯣꯟꯕꯗꯗꯤ ꯃꯥꯅ ꯀꯣꯔꯁ ꯑꯃ ꯊꯦꯡꯅꯕꯗꯩ ꯃꯥꯅ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯖꯤꯝꯒꯤ ꯐꯤꯠꯅꯦꯁ ꯁꯦꯟꯇꯔꯁꯦ ꯇꯧꯕꯅꯦꯕ ꯁꯤꯒꯤ ꯇ꯭ꯔꯦꯅꯔꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯃꯥꯗꯣ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯌꯦ ꯀꯣꯔꯁ ꯃꯌꯥꯝ ꯂꯩ ꯃꯈꯟ
ꯇꯝꯕꯒꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯍꯥꯏꯌꯦꯕ ꯃꯥꯒꯤ ꯄꯩꯁꯥꯁꯦ ꯑꯗꯨꯅ ꯇꯣꯂꯣꯞ ꯌꯥꯝ ꯆꯥꯎꯔꯁꯨ ꯄꯩꯁꯥꯁꯦ ꯂꯦꯝꯗꯕ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯀꯣꯔꯁ ꯃꯌꯥꯝ ꯇꯝꯃꯒ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯏꯗꯕ ꯌꯥꯗꯕꯀꯣ ꯑꯥꯗꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯈꯛ ꯇꯝꯃꯛꯏꯕ ꯂꯥꯏꯔꯤꯛꯁꯤꯅ ꯌꯥꯔꯛꯇꯕ ꯇꯝꯕꯩ ꯂꯣꯏꯕ ꯅꯥꯏꯗꯦꯅ ꯑꯗꯨꯃꯥꯏꯅ ꯃꯈꯟ ꯀꯣꯔꯁꯁꯦ ꯍꯧꯖꯤꯛꯁꯨ ꯇꯝꯃꯤ ꯍꯥꯏ ꯃꯥ ꯂꯣꯏꯕ ꯅꯥꯏꯗꯦꯅ ꯑꯗꯨꯃꯥꯏꯅ ꯇꯝꯃꯀꯥꯟꯗ ꯃꯥꯅ ꯑꯗꯨꯒꯤ ꯊꯕꯛꯁꯦ ꯂꯩꯕꯅꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯏꯅꯥꯎꯁꯤꯡꯁꯤ ꯇꯔꯥꯏ ꯅꯠꯇꯦ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯒꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗꯅꯦ ꯑꯁ ꯌꯨꯝ ꯄꯥꯟꯕ ꯅꯨꯄꯥꯅ ꯊꯥꯛꯄ ꯍꯌꯦꯡ ꯑꯩ ꯌꯨꯝ ꯄꯥꯜꯂꯨ ꯅꯨꯄꯥꯗꯣ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯑꯁ ꯑꯩ ꯅꯨꯄꯥꯅ ꯐꯨꯔꯦ ꯑꯣꯠꯂꯦ ꯑꯩ ꯌꯦꯡꯕꯤꯗ꯭ꯔꯦ ꯑꯩ ꯅꯨꯄꯥꯅ ꯄꯩꯁꯥ ꯄꯤꯔꯛꯇ꯭ꯔꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯈ꯭ꯔꯦꯕ ꯅꯨꯄꯥꯅ ꯂꯩꯈ꯭ꯔꯦꯕ ꯑꯗꯩ ꯅꯨꯄꯥ ꯄꯣꯛꯏ ꯄꯣꯛꯇꯦ ꯑꯗꯒꯤꯗꯤ ꯑꯁ ꯑꯗꯨ ꯁꯤꯒꯤ ꯋꯥꯈꯜ ꯃꯌꯥꯝꯁꯦ ꯂꯣꯏ ꯊꯥꯗꯣꯛꯑꯒꯅꯦ ꯅꯨꯄꯥꯅ ꯑꯣꯠꯂꯦ ꯅꯩꯔꯦ ꯑꯗꯨ ꯇꯧꯔꯦ ꯌꯦꯡꯕꯤꯗ꯭ꯔꯦ ꯍꯥꯏꯔꯒꯅꯅꯦ ꯊꯧꯅꯥ ꯊꯣꯛ ꯂꯩꯊꯣꯛꯄ ꯊꯣꯛ ꯈꯥꯏꯅ ꯊꯣꯛꯄ ꯃꯌꯥꯝ ꯑꯩ ꯅꯨꯄꯥ ꯌꯨ ꯊꯛꯑꯣꯜꯂꯦ ꯁꯤ ꯋꯥꯔꯛꯄꯤꯕ ꯉꯝꯃꯣꯏꯗ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯍꯟ ꯉꯝꯃꯣꯏꯗ꯭ꯔꯥ ꯐꯣꯟ ꯌꯥꯝ ꯇꯧꯔꯛꯑꯦꯕ ꯇꯥꯟꯅꯕ ꯌꯥꯝ ꯂꯥꯛꯑꯦꯕ ꯑꯩ ꯅꯨꯄꯥ ꯅꯨꯄꯤ ꯀꯣꯏꯔꯦ ꯅꯨꯄꯤꯗꯣ ꯉꯥꯎ ꯂꯩꯈ꯭ꯔꯦ ꯑꯩꯅ ꯋꯥ ꯑꯝꯇ ꯍꯥꯏꯔꯨ ꯌꯥꯗ꯭ꯔꯦ ꯑꯩ ꯍꯟꯅ ꯌꯦꯡꯗ꯭ꯔꯦ ꯏꯃꯨꯡꯗ ꯄꯩꯁꯥ ꯄꯤꯁꯜꯂꯛꯇ꯭ꯔꯦ ꯅꯨꯄꯤꯗꯨꯒ ꯉꯥꯎꯗꯅ ꯂꯩꯈ꯭ꯔꯦꯅ ꯌꯥꯝꯅ ꯃꯁꯥꯒꯤ ꯊꯧꯅꯥ ꯂꯩꯌꯣꯕ ꯑꯩꯈꯣꯏꯅ ꯑꯗꯨ ꯋꯥꯔꯛ ꯉꯝꯒꯗꯕ ꯅꯠꯇꯦ ꯃꯤ ꯂꯥꯛꯑꯁꯨ ꯉꯝꯃꯣꯏ ꯐꯅꯌꯥꯝꯅ ꯄꯨꯂꯤꯁꯅ ꯐꯨꯔꯁꯨ ꯑꯃ ꯇꯧꯔꯁꯨ ꯑꯗꯨ ꯉꯝꯃꯣꯏꯕ ꯑꯗꯨꯅ ꯑꯩ ꯏꯁꯥꯁꯤꯅ ꯏꯁꯥꯒꯤ ꯋꯥꯈꯜꯁꯦ ꯂꯦꯞꯀꯗꯕꯅꯦꯕ ꯁꯤ ꯅꯨꯄꯥꯁꯤꯗꯤ ꯑꯩꯅ ꯌꯨꯝ ꯄꯥꯟꯕꯗ ꯑꯣꯏꯔꯔꯣꯏ ꯍꯥꯏꯔꯗꯤꯅꯦ ꯊꯣꯛ ꯂꯥꯎꯅ ꯍꯜꯂ ꯏꯄꯥꯝꯗꯁꯨ ꯌꯦꯠꯇꯕ ꯑꯩꯒꯤ ꯂꯩꯐꯝ ꯀꯥ ꯃꯆꯥ ꯑꯝꯇꯗꯤ ꯄꯤꯌꯨ ꯍꯥꯏꯕꯗ ꯌꯥꯔꯛꯀꯅꯦꯕ ꯑꯗꯨꯒꯅꯦ ꯊꯧꯅꯥ ꯂꯩꯅ ꯏꯆꯥꯈꯩꯁꯤ ꯌꯣꯒ ꯑꯩꯁꯨ ꯀꯩꯅꯣꯝ ꯁꯨꯒꯦꯅ ꯍꯣꯠꯅꯔꯒꯅꯦ ꯄꯩꯁꯥ ꯊꯣꯛꯍꯧꯕ ꯍꯥꯏꯁꯤꯅ ꯈ꯭ꯋꯥꯏ ꯑꯐꯕꯅꯦ ꯍꯥꯏꯁꯦ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯏꯁꯥꯒꯤ ꯂꯝꯕꯤ ꯑꯃ ꯂꯩꯍꯧꯕ ꯅꯨꯄꯥꯒꯤ ꯃꯈꯥꯗ ꯅꯨꯄꯥꯅ ꯊꯥꯛꯑꯒ ꯆꯥꯔꯨꯕ ꯅꯨꯄꯤꯁꯤꯡꯁꯤꯅꯦꯕ ꯉꯁꯤ ꯍꯜꯂꯛꯑꯒ ꯏꯆꯥ ꯑꯅꯤꯁꯤꯒ ꯑꯍꯨꯝꯁꯤꯒ ꯑꯩ ꯀꯃꯥꯏꯅ ꯍꯤꯡꯗꯣꯏꯅꯣ ꯀꯅꯥꯅ ꯊꯥꯛꯇꯣꯏꯅꯣ ꯁꯤꯗꯗꯤ ꯅꯨꯄꯥꯅ ꯐꯨꯒꯦꯔꯥ ꯀꯥꯎꯒꯦꯔꯥ ꯅꯦꯠꯀꯦꯔꯥ ꯏꯁꯥꯒꯤ ꯌꯨꯝꯗꯨꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯅꯨꯄꯥꯒꯤ ꯃꯈꯥꯗ ꯂꯩꯔ ꯁꯨꯛꯊꯗꯅ ꯂꯩꯔꯤꯁꯦ ꯑꯗꯨꯅꯗꯤ ꯄꯩꯁꯥ ꯑꯃ ꯊꯣꯛꯍꯧꯁꯤ ꯏꯁꯥꯒꯤ ꯂꯝꯕꯤ ꯑꯃ ꯂꯩꯍꯧꯁꯤ ꯍꯌꯦꯡ ꯅꯨꯄꯥꯗꯣ ꯐꯠꯇꯅ ꯈꯥꯏꯅꯔꯁꯨ ꯏꯁꯥꯒꯤ ꯍꯤꯡꯕ ꯉꯝꯅꯕ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯥꯅ ꯑꯣꯠꯂꯦ ꯅꯩꯔꯦ ꯅꯨꯄꯤ ꯀꯣꯏ ꯁꯨꯝ ꯈꯜꯂꯨꯔꯅꯨ ꯏꯁꯥꯒꯤ ꯊꯧꯅꯥ ꯂꯩꯖꯩ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯄ ꯃꯃꯥ ꯃꯄꯥꯁꯤꯡ ꯉꯁꯤꯗꯤ ꯊꯧꯅꯥ ꯍꯟꯊꯕꯤꯔꯅꯨ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯑꯦ ꯍꯥꯏꯔꯗꯤ ꯏꯆꯥ ꯅꯨꯄꯤ ꯑꯃꯗꯤꯅꯦ ꯁꯥꯟꯅꯍꯟꯕꯤꯌꯣꯕ ꯁꯥꯟꯅꯔꯣꯏ ꯑꯣꯏꯍꯟꯕꯤꯌꯣꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯏꯆꯥ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛꯅꯦ ꯃꯃꯥ ꯃꯄꯥꯒꯤ ꯂꯣꯏꯅ ꯍꯣꯠꯅꯔꯛꯑꯅꯦꯕ ꯑꯗꯩ ꯏꯆꯥ ꯅꯨꯄꯤꯗꯨ ꯑꯃꯨꯛꯅꯦ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯆꯦ ꯃꯅꯥꯎꯁꯤꯡꯗꯨꯒꯤ ꯃꯆꯥꯅ ꯑꯃꯨꯛ ꯃꯥ ꯑꯃꯨꯛ ꯌꯦꯡꯖꯔꯅꯦꯕ ꯂꯣꯏꯔꯦ ꯑꯗꯨꯗ ꯁꯤ ꯁꯣꯂꯨꯁꯟꯅꯦꯕ ꯑꯗꯨ ꯅꯨꯄꯥ ꯄꯣꯛꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯀꯔꯤꯝ ꯁꯣꯟꯊꯕꯤꯔꯨꯔꯅꯨ ꯏꯅꯥꯎ ꯑꯅꯤ ꯁꯨꯃꯥꯏꯅ ꯗꯨꯕꯥꯏ ꯇꯥꯅꯒ ꯅꯨꯄꯤꯅꯒ ꯊꯧꯅꯥ ꯂꯩꯅꯒ ꯊꯕꯛ ꯇꯧꯗꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯁꯦ ꯊꯧꯅꯥ ꯂꯩꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯑꯩ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯑꯣꯖꯥꯅ ꯉꯁꯤ ꯃꯈꯜ ꯃꯊꯦꯜ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯕꯤꯔꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯅ ꯑꯍꯦꯟꯕ ꯉꯁꯤ ꯋꯦꯗꯅꯁꯗꯦꯒꯤ ꯑꯦꯗꯤꯁꯟꯁꯤ ꯍꯥꯞꯆꯕꯅꯤ ꯂꯣꯏꯅꯅ ꯃꯌꯥꯝꯒꯤ ꯀꯃꯦꯟꯠꯁ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯦꯟꯅ ꯍꯦꯟꯕꯤꯔꯒ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯋꯦꯗꯅꯁꯗꯦꯒꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯥꯞꯀꯠꯆꯔꯤꯕꯁꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯍꯦꯟꯕ ꯚ꯭ꯌꯨꯋꯔꯁ ꯑꯍꯦꯟꯕ ꯀꯌꯥ ꯑꯃ ꯊꯝꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯊꯝꯖꯔꯒ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯋꯦꯗꯅꯁꯗꯦꯒꯤ एपिसोड मयामगी ओपिनियन मैम कमेंट्स मैम सोईदन इबीरऊ अखोना गसाई ओजाना थम्बीरिबा खन्ना नैनरिबा सिंगदुदा मचंग ओइना हाइरबदा नुपा नुपी हाइबसि सोना सेम ngakतनी मतिक चाबा हाइबसिना मरु ओइब्रा हाइना थमजगे आइगी वखलोंदा मतिक पुचारगदि पुमनमक्तो लोइमक लैगनी अखोइगी धार मुटपा अदगी अखोइगी चनलोन चतदु लैबा हाइबसे अफबा हाइदमा ओइरगदि वखलोन सुदम थोकदरा हाइना खनजै अदुगो होनबा बुकलदि अखोइना होनरिबदु नियम चुमगदि अदुगी महैसि अदुम सोइदना फंगनी हाइबसिमा आइ आशा तौजै हाइना थमजगे अदुगा लोइसिलकपसि ओजा वेडनेसडेगी एडिशन से अखोइना हापा हरपसि ओजादि अहेनबदि करी करी थम्बिनिंबगे वेडनेसडे से अदुम सोइदना हापा ngамजनबा मयामना अखोइगी प्योर जांग हेंगलनबियो तागनु 2 लाख के मथक्ता येंबदो अखोइदि याम नुंगाइजै मखा ओहेनबिगनु तोइना हापचलगा मु येंबिरक्तदि अखोइजु मु तंदरकनेबा ए तोइना हापा मिना ए मगुल लैतर माने येंनिंद्र माने ना अदुदि सैटरडे ख हापना फरेदा मु खलकनी मयामजु मतेंग पांगबियो अखोइजु फदन हापचगे अदुगा आइना अरोइबदा हाइजनिंगो वाफम अमा खंगना अखोइगी होम साबई मतेंजे लेप लेतना पांगबिरई हामो अइना लाउथोक्सगिबा आइगी नंबर 7005462300 सिदा अंगंबा यांखै दोइजु चाम दोइजु चनी दोइजु कापिरो अदुगा अखोइ होम जे साजरगे मेरा पांखलकदा हाइबसे याम कापिरे यांखै चाम ngambase ko अदुगा अखोइ होम जे मेरा पांखलकपजे साजरगे लोइसनबा म नाइजरगे आइसि हाइजरगे लोइसनजगे या मचुमबनी हाइबदे अखोइना क्राइम डायरी सि अखोइना होदोक सरकपदगी मयामगी रिस्पांस अमदी मयामगी अखोइ थौदांग दुसु अखोइना नोलुकचबगा लोइना अखोइगी क्राइम डायरी से हौदोरपदगी अखोइ क्राइम गी लैरिबा जगह मयाम सि लोइमक हांगदोक चरकपदगी अखोइगी ओजागी हाना लेजरिबसि चंदबनिना पलेम पंथौगी संगाई सिमा सेमसुक सेमेक सेमद्रबा याद्रबनिना अखोइ लोइशन बनाइबा ओजा थंबिरिबसु याम अचुमबनी हाइबदि मयामगी सपोर्टुना मयामगी अखोइगी प्लेटफॉर्म से कन्मिनगदबनी ओजा मतोमदगना ओइगदबसु नते अखोइदंनो सु ओइगदब नते सि मयामगी ओइबा अवाना तारबा पुंसी कया अमा कन्मिनसी पुंसी मयाम अमा कनबसिदा मयामगिसु
खुद खरा खरा याहन जनिंगी हाइदुना अखोइना मैम कनबसिदा मैमगी अखोइगी पांगल लेबा खुद मैम अमा पुथोकमिनरगा अखोइगी सोसाइटी सिदा अखोइगी कनगदबा पुंसी कया अमा कनमिनरगा लोइना लोइना क्राइम सु अखोइना करम मोंगदा पुरकपा याबगे हाइबगी मचंगोइबा वाखलोन कया अमसु पुथोकपिरउ हाइना थमजगे ngasi गोनेदि मतमसे सु लोइसिलक्लबनिना अखोइना ngasi मैम की दमकता नौना पुथोकचरिबा वेडनेसडे की एडिशन से मैम पाम्बीब्रा पाम्बीदब्रा अमदी करम अहेन वखलों थमिनिमगे हाइदु सुंगसोय सोयदना थमिरमु हाइना थमजरगा ngasi की ओइनदि अखोइ 39 सुबा एपिसोड इपो मीडिया न पुथोकचरिबा सीरीज 9 न पुथोकचरिबा क्राइम डायरीज हौजिकति एवरी सैटरडे एंड एवरी वेडनेसडे हाइना थमजरगे ngasi की ओइनदि काने नबया थंगिजरी पिनबिरसी।